taubi kaubi adagidi ai ngasi di pok chaninge hazu keji ma leibje keji na di ka dongna doiba harga keji ani je ngau re ta cha thokpi adai magi koigi angang baje yu haitare ko angang baje khara ju atang badane tigi thakta yada ba ado nu pajina ne maji pamjaru bani ne thong je lonjal laga ne majina adum lolon pithe na se di uhan gan ko na se di khangan gan na se di ya Mayambu Kurumjari and a very good evening. Ipo media ming tabir pum the mokpu ahan mamakta Suraj Khongban tabam na taram nokchari. Miam gidamakta every Wednesday and Saturday. Ipo media na puthok chariba Crime Diaries ngasi 45 suba episode yembiri besingbu taram nokchari amadi kai khumna bochari. Mayam gi support mayam gi comments amadi mayam gi thauna duna ipo media na mayam gi damakta puthok chariba Crime Diaries 45 suba episode yoba ngamjaba haibasi gi damakta su mayam da aduki mati ekhoina ikai khumna bamli tawimal khangbo cheri loinana ipo media na every Wednesday amadi Saturday puthok chariba Crime Diaries ahen ba subscriber amadi ahen ba viewers puthok mina duna ekhoigi Crime Diaries ki ekhoina moto thamjariba crime mitigate toba Manipur society dagi every nook and corner dagi ekhoigi crime se mitigate to mina si haibasi da ekhoigi viewers mayam ama anoba subscriber mayam amana ekhoigi support ka loinana Manipur dagi crime se mitigate to mina bada mayam gi sahjog amadi mayam gi upai mayam gi ekhoigi support tu machang barina mayam dagi crime se mitigate to mina si amadi Manipur se healthy society ama oimina bada mayam gi achoba thodang du lomina si haina thamjage loinana Crime Diaries mayamda ekhoina disclaimer adumak thamjari haibadi waro bibadi yaroi below 18 years na avoid to hansi amadi loina na ekhoina Crime Diaries haibasi ekhoina educate toba amadi awareness pi na bagi damakta thamjabani legal platform di nachadabani na mayamna simasu ekhoigi khangmin na si haibasi ma thamjage waro biroi loina na ngasigi ipo media gi mayam gi damakta puthok cheriba Crime Diaries sida sponsor to birakliba Leiren Jewelry si ekhoigi mafam anida mayam gi damakta seba tobiri ahanba ekhoigi outlet na Sagolban Nipa Kaithelda ani subasina kwa Kaithelgi thoda bhabok leikaida Leiren Jewelry mayamna apamba ekhoigi gold items ekhoigi ornaments mayam ama ekhoigi Manipur gi traditionally design oina focus hena toba Leiren Jewelry ni mayamna ekhoigi jewelry sidagi ekhoigi aki amo natragasu ekhoi yumda leibada chamna elegant oina bagi damakta Leiren Jewelry na mayam gi design tawzari mayamna Leiren Jewelry lengsin biraklaga apamba design amadi ekhoigi Manipur da aduki matik maming lekhalakliba amadi assurance su guaranteed leiraba aduguma 100% gold purity da su aduki matik mana guarantee tawraba adugum laba Leiren Jewelry ni mayam lengsin biraksi aduga ngasigi Crime Diaries ki nifu manga suba episode ta ozaro bitalemena thambiriba topic si mayam khitang di it sounds a little seriously oirani ekhogi call girl haina thamjare mayam waro biroi haidi call girl sidagi su crime kyamuk thokpa kayama ekhogi mapangi wari mayam masulari Manipur da su sigi karamba safu leibano haibase habede mayam topic simak na su mayam na su dum khandabada mayam se khandaminaba ma mathau tabanina ekhoina topic si call girl haina thamjabani mayam waro biroi aduga call girl haibase aduki matik mapandadi yamna su popular oiba amadi sina aduki matik society da na image amadi impact yam pi banina Manipur da su call girl gi ekhogi system se lakpagi mami tarak pasida ekhogi ozana su hakthengna thengnarakpa aduga ozana khangbi ba mayam amasu mayam da ekhogi Manipur society sida karamba mong da khona safe ta hogani karamba mong da ekhoina se mitigate to mina sige habadu mayam gi comments ka loinana ekhoida mayam gi support amadi mayam gi wakhalon mayam du su phongdok pina ba ekhoina su hanana haijari baduni aduna sungsoi soidana ngasi gi topic si thambirau mayam gi
Oza Robita Lema studio da lengsin duna leizare mayam da aikoigi oza da aikoigi ngasi gi topic su khudol tamda ba oza da hangachage oza bu tram nokcheri oza ngasi di oza gi aikoigi makke semba sida yamna unique oiba tungan ba top top pa meitei gi yamna aikoigi tradition da hen hakchin ba su male oza gi se chari ba si matang amadi oza gi ngasi gi phongdok ning ba amadi goal girl si matang si oza gi ba wakhalon khadang thambiyo ahan ba maktada Crime Diaries ki viewers jung ai ko na khorum jari kano na ai ngasi yale ba pije nungsi mandana ningon sa ko boga kano mai loi gi bajida yang gai tha jidi ko ningon ge dum tha ni hoi ado pangai gi yang dong da leiba ko thaugai na ipa jing na pibi ra ki ba leng ya ne nungsi mandana ngasi dai si illage na dum chak sang dei chak sa ga dum tholak pada si dum ya la ni sang da khudai mate ka yam ya lakini dum matam gi matungina sa ko boy bajida na ina sum yam nungsi ba ipa jing na pirak ada moi pangai thaugai jai mamang da ju haijagre koi Sunday khudingi ayu pung tor tor ta moi khun gi mi am loi wat pa da duga mi pham pham ma ga khun gi wa ta na ba ada mo khoi gi resource person jing la aga kano awareness su pi ba adum ba moi gi dum hapla khudingi pang thok ba ina jam thagat sa ba adu di chakhot thaurang adai taw da ba taw loi da ba khul lamang gi ware loi na mak lau ba yai da swai pham ma ga di yam afaba thodang ni ada atai me am ju loi na mak swai pham bi na jo ina ju request taw jai ko ada khoi pwai gi je kano tha gi moi gi kano je secretary president pham pu ba gai je loi sil le ba ra loi pu han ba pu ba khara na sum pu ra lai ta da ina mamang da di hapta nai do khre tha oi le me pa gi je ko yam nungsi ya da pa gi je aina nungsi mandana ilai ni ada kano ne ai je ngasi di nungsi mandana ai pa sura sana sa de wa ngai da pi je ro ta da ai je kap tho ra ba ne nungsi mandana ha di ngasi je mayam na budi ura roi khoi gi live lauriba studio manung sida inaw nupi mari phammi mayam na budi ura roi ado yam nungsi nungai te home da lak pa je jik se lepte adum ai ga moi ga ju live mayam je mane haibedi kana leijadre haina haibedi manipur sida su ekhoigi thodok wathok si aduki matik hengalakpa amadi ekhoina su crime diaries se ekhoina initiate tawjabadagi su ekhoigi mafam da leiba ekhoigi phumdana leiramba lotna leiramba kaya amasu ekhoina uzaba hena phangjai aduga ekhoina su ozaro bitalimana su mayamgi damakta ekhoina phambak ama thamjari basida su aduki matik kanaba amadi afaba thodangni haina ekhoina thamjaningi haibedi ozana lokhalak leba thodang sida ekhoigi manipur sida namjhalaga leiramba haidok leitaba haibam leitaba mateng lobham leitaba kayama leitaba nati adubu sigi phambak ama lakpa haibase mayam gi damakta di chawraba ekhoigi thodang ama ni haina thamjaningi haibedi sigi matungina ekhoi manipur da su ekhoigi problem leiriba mayam si ekhoina puthokminaraba matungda tathok tasin tawminaraba matungda ekhoina manipur sida karamba mawongda ekhoigi thoiba thodok thokiba crime singsi kamaina mitigate tawbani kanana ekhoigi haidoknaraba matungda mateng pangnaraba matungda pangba yaba mateng karama mongda pangani habda mayam khanaba ma chumbanina ekhoigi ozagi da su aduki matik mi se lakpa lepta banina mayam na su sigi wakhalon singsi ekhoigi society sida ekhoina message si thaminaraga awareness piminaraga mayam gi su thodang si yamna chawbanina ekhoi mayam na manipur da hongba habasi porakadabanina ekhoina initiative amam lomina si haina thamjaningi kanone gi moije ai ga ju pok padagi ngasi bo masak so kang khang na pa natri ba ko kana no habse mane ado moi gi kano ise na ai ma lai na dum moi ma am na lak pa je ko yom khaw ma sa mom pa ra ga yam nungai te ba ko ado apok pa dum mama loina lai ba ngak tani lai ta ba di khara gi wa ne ado lai ra ju apok pa ima du da yum pang ra ga di ningon gi dai ta je iro lo tre ba ko ima ipa jina aduga kano tawre ba koi mo sum ngamna bala yo dum haiba moi ju halak pa khot pa do ikai bagi budi oi ne ba ko maitei gi chanabi da su halak pa khot pa do ikai bagi ne ba moi jo hoi duga ada aingonda mama dongna ise ai lake na harak pa do hoi nungai ti ba yam ko ina ju ada adum aina ju hoi lao noi ana tawe ada aina kano je mayam na judum seng alu hawai tilau chanam pangak tana ko khaga dum laiban ina ne yamna sana ole ai tare mayam na pangam ba mateng je ado ningtham da ko chalak pa jida ne blanket thilak mana thilamba ado yam nungsi mama ranjana
ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯔꯛꯇꯩꯀꯣ ꯍꯣꯏ ꯃꯃꯥꯅ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯋꯥꯠꯂꯗꯤ ꯐꯩꯌꯨꯞꯀ ꯀꯩ ꯋꯥꯠꯂꯁꯨꯅ ꯃꯥ ꯕ꯭ꯂꯥꯡꯀꯦꯠꯀ ꯊꯤꯜꯂꯛꯑꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯥꯟꯅꯕꯗꯣ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯛꯄꯁꯤꯗꯀꯣ ꯑꯗꯩ ꯏꯄ꯭ꯋꯥꯖꯩ ꯑꯟꯇꯥ ꯑꯋꯥꯡ ꯈꯨꯅꯧꯒꯤ ꯆꯦꯡ ꯕꯦꯛ 2 ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝꯒ ꯊꯤꯜꯂꯛꯄ ꯑꯗꯣ ꯃꯣꯏꯅ ꯄꯤꯔꯝꯕꯈꯩꯗꯣ ꯑꯉꯥꯡꯈꯩꯁꯤꯅ ꯊꯣꯡꯉꯒ ꯆꯥꯕꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅꯦ ꯑꯗꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔꯃꯛ ꯂꯩꯕꯅꯤꯅ ꯑꯃꯒ ꯑꯩꯈꯣꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯌꯥꯎꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯐꯖꯕ ꯑꯐꯕ ꯄꯨꯔꯛꯄꯗ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯩ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯋꯥꯡꯊꯣꯟꯕꯤ ꯂꯩꯔꯛꯇꯒꯤ ꯃꯃꯥ ꯑꯉꯧꯇꯣꯝꯕꯤ ꯃꯃꯥꯁꯤꯅꯁꯨ ꯃꯁꯥꯒꯤ ꯀꯩꯗ ꯍꯩꯕ ꯐꯧꯁꯦ ꯇꯛꯑꯒ ꯊꯤꯟꯕꯤꯔꯛꯑꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯂꯝꯂꯥꯏꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯅꯍꯥꯟ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ 2022ꯗ ꯃꯥꯏ ꯅꯨꯄꯥ ꯂꯩꯈꯤꯗꯦ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯄꯤꯁꯤꯅꯒ ꯄꯤꯔꯝꯕ ꯕ꯭ꯂꯥꯡꯀꯦꯠ ꯍꯧꯖꯤꯛ ꯂꯣꯏ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯨꯞꯅꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯊꯤꯜꯂꯛꯑꯝꯕ ꯆꯦꯡ ꯆꯥꯛ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯎꯕꯗ ꯑꯩꯅ ꯁꯅꯥ ꯑꯣꯜꯂꯦ ꯃꯌꯥꯝꯅ ꯊꯤꯜꯂꯛꯑꯝꯕ ꯃꯥꯅꯦ ꯆꯦꯡ ꯆꯨꯝꯕꯅꯤ ꯆꯥꯛꯁꯦꯅ ꯃꯣꯏꯅ ꯆꯥꯖꯔꯒ ꯂꯩꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯑꯩꯒꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯃꯣꯏ 4 ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯕꯣꯔꯗꯤꯡꯗꯁꯨ ꯃꯣꯏ 3 ꯂꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯣ 2 ꯑꯃꯗꯤ ꯃꯆꯥ ꯆꯦꯜꯂꯦ ꯑꯗꯣ ꯑꯃ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯃꯁꯦ ꯃꯆꯥꯒ ꯄꯨꯔ ꯂꯥꯛꯄ ꯑꯃ ꯀꯣ ꯍꯟꯗꯛ ꯃꯁꯥꯁꯨ ꯃꯤꯔꯣꯜꯂꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯥꯒꯤ ꯐꯣꯟ ꯇꯧꯔꯛꯄꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯁꯨ ꯄꯩꯁꯥꯁꯨ ꯈꯔ ꯄꯨꯊꯕ ꯏꯆꯦ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯤꯔꯣꯜꯂꯤ ꯊꯥ 4ꯒꯤ ꯑꯗꯣ ꯏꯆꯦ ꯑꯩꯁꯦ ꯆꯥꯛꯄꯣꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯏꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯦ ꯁꯤꯈ꯭ꯔꯁꯤꯐꯥꯎ ꯈꯜꯂꯦ ꯑꯗꯨ ꯏꯆꯦ ꯑꯩ ꯃꯥꯅ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅꯤꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕꯅ ꯀꯅꯥꯝꯅ ꯍꯧꯖꯤꯛꯁꯤꯗ ꯆꯥꯛꯐꯥꯎ ꯍꯦꯛ ꯄꯨꯛ ꯊꯟꯅ ꯆꯥ ꯐꯪꯗꯕꯁꯨ ꯂꯩꯔꯤꯕ ꯃꯥꯅꯦ ꯑꯗꯣ ꯃꯥ ꯃꯁꯥꯗꯣ ꯃꯤꯔꯣꯟꯕꯅꯤꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯂꯥꯛꯑꯣ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯁꯤꯗ ꯃꯌꯥꯝꯅ ꯄꯤꯔꯝꯕ ꯆꯦꯡ ꯆꯥꯛ ꯂꯣꯏ ꯂꯩ ꯂꯥꯛꯑꯣ ꯅꯪꯒꯅ ꯇꯧꯔꯒ ꯂꯩꯕ ꯕꯣꯔꯗꯤꯡꯗ ꯃꯃꯥ ꯃꯆꯥꯅꯅꯦ ꯆꯥꯛꯁꯦ ꯆꯥꯖꯕꯗꯤ ꯎꯕꯗꯀꯣ ꯀꯌꯥꯝ ꯄꯦꯟꯅ ꯃꯥꯅ ꯊꯣꯡꯉꯦ ꯎꯇꯤꯁꯦ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯒꯤꯁꯦ ꯁꯟꯗꯦꯁꯨ ꯎꯇꯤ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯏꯕꯦꯝꯃ ꯅꯪ ꯊꯣꯡꯉꯣꯅ ꯑꯩꯁꯨ ꯆꯥꯔ ꯆꯠꯈꯤꯒꯦ ꯉꯁꯤꯗꯤꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩꯕ ꯇꯦꯕꯜꯁꯤꯗ ꯍꯣꯏ ꯃꯥꯅ ꯆꯥꯕꯁꯤꯅ ꯄꯨꯈꯝ ꯑꯄꯥꯛꯄꯗꯨꯗꯅꯦ ꯎꯇꯤꯗꯣ ꯍꯥꯞꯄ ꯆꯥꯕꯗꯣ ꯀꯌꯥꯝ ꯄꯥꯝꯅ ꯀꯌꯥꯝ ꯍꯥꯎꯅ ꯆꯥꯖꯩꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛꯁꯦ ꯇꯧꯔꯨꯕꯗꯩ ꯑꯩꯁꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯦꯡꯅꯔꯨꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯊꯦꯡꯅꯔꯔꯣꯏꯗꯕ ꯀꯌꯥ ꯑꯃꯅꯦ ꯑꯩꯒ ꯊꯦꯡꯅꯔꯛꯏꯁꯦ ꯑꯗꯣꯀꯌా ꯑꯃ ꯂꯥꯛꯑꯝꯃꯤ ꯆꯍꯤ 35ꯁꯤꯗ ꯀꯌꯥ ꯑꯃ ꯆꯠꯈꯤ ꯑꯗꯣ ꯆꯠꯈ꯭ꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯥꯒꯤ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯃꯣꯏ 3 ꯃꯆꯥ 2ꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ 12 ꯇꯝꯃꯦ ꯃꯆꯥꯅꯨꯄꯤ ꯑꯃꯅ 7 ꯇꯝꯃꯦ ꯑꯗꯨꯒꯤ ꯏꯕꯦꯝꯃꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯗꯨꯝ ꯃꯣꯏꯗꯣ ꯑꯉꯥꯡꯈꯩꯗꯣ ꯌꯥꯝꯅ ꯑꯇꯥꯡꯕ ꯁ꯭ꯀꯨꯜꯗꯒ ꯇꯝꯃꯦ ꯊꯥ ꯑꯃꯗ ꯕꯣꯔꯗꯤꯡ ꯐ꯭ꯔꯤꯒꯁꯦ 23,000 ꯊꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯇꯣꯞ ꯁ꯭ꯀꯨꯜꯗꯒ ꯇꯝꯗꯅꯅꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯅꯦꯝ ꯃꯀꯨꯟꯅꯗꯤ ꯂꯣꯏ ꯍꯣꯠꯅꯕ ꯃꯥꯁꯨ ꯀꯣꯟ ꯗꯨꯀꯥꯟ ꯐꯝꯗꯅ ꯈꯣꯠꯇꯅ ꯃꯥꯁꯨ ꯂꯣꯏ ꯍꯣꯠꯅꯕ ꯑꯗꯩ ꯃꯥꯁꯨ ꯅꯥꯕꯗꯒꯤ ꯀꯌꯥ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯌꯨ ꯅꯨꯡꯁꯦ ꯑꯗꯨꯝ ꯊꯥꯔ ꯂꯩꯔꯒ ꯗꯥꯏꯇꯁꯦ ꯑꯝꯇ ꯂꯧꯗ꯭ꯔ ꯃꯅꯦꯝ ꯃꯀꯨꯟ ꯂꯣꯏ ꯍꯣꯠꯅꯕꯩ ꯃꯅꯦꯝ ꯃꯀꯨꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯄꯦꯜꯂꯛꯇ꯭ꯔꯀꯥꯟꯗꯗꯤ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯗꯤ ꯃꯥꯁꯨ ꯏꯀꯥꯏꯖꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯨꯛꯇꯥ ꯇꯥꯔꯛꯇꯕ ꯀꯩꯅꯣꯝꯗꯤ ꯁꯨꯔꯒ ꯑꯍꯟꯁꯤꯡꯁꯤꯁꯨ ꯋꯥꯔꯦ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗꯗꯤ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯃꯣꯏꯅ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝꯇꯗꯤ ꯁꯨꯔ ꯍꯣꯠꯅꯁꯤꯗ ꯌꯨꯝꯁꯦ ꯄꯨꯍꯧꯅꯕ ꯑꯍꯟꯈꯩꯁꯤꯅ ꯇꯨꯈꯤꯕꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯌꯨꯝ ꯄꯨꯍꯧꯗꯣꯏꯅꯣ ꯃꯊꯟꯇ ꯄꯨꯈꯠꯅꯁꯨ ꯈꯟꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯦꯟꯇꯔꯗꯁꯨ ꯂꯩꯔꯨꯔꯦ ꯍꯟꯗꯛꯇ ꯊꯣꯛꯂꯛꯏꯕ ꯊꯣꯛꯂꯛꯑꯒꯁꯨ ꯑꯗꯨꯝ ꯊꯛꯆꯜꯂꯕ ꯈꯣꯡꯕꯥꯟꯗ ꯇꯥꯏꯌꯦꯅ ꯑꯃꯨꯛꯁꯨ ꯇꯧꯔꯕ ꯅꯪꯁꯤꯗꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯝ ꯄꯪꯉꯪꯇ ꯉꯪꯅꯕ ꯈꯟꯅꯕꯁꯦ ꯍꯧꯕ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯕꯤꯗ ꯃꯆꯥ 2ꯁꯤꯐꯥꯎꯗ ꯃꯀꯣꯛ ꯄꯨ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯃꯥ ꯀꯣꯛꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦꯅ ꯃꯥꯁꯦ ꯃꯆꯥ 2ꯁꯤꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝꯁꯦ ꯑꯩꯁꯦ ꯏꯆꯦ ꯃꯅꯥꯛꯇ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯊꯥꯡꯊꯖꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯌꯨꯝꯁꯦ ꯐꯖꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯖꯔꯨꯒꯦ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯉꯝꯕꯩ ꯊꯧꯅꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯐꯖꯅ ꯗꯥꯏꯇꯁꯦ ꯂꯧꯔꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯌꯦꯕ ꯑꯁ ꯃꯥꯅꯒꯅꯦ ꯍꯥꯏꯕ ꯀꯩꯅꯣꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯀꯧꯔꯦꯗꯅꯀꯣ ꯄꯨꯂꯞ ꯐꯝꯃꯤꯟꯅꯕꯁꯤꯗꯒ ꯃꯥꯅꯒ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯌꯥ ꯐꯖꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯋꯥꯔꯛꯄ ꯃꯌꯥꯝꯁꯦ ꯂꯤꯔꯛꯄꯗꯅꯦ ꯑꯁ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯂꯣꯏ ꯀꯞꯄꯦ ꯑꯣꯐꯤꯁꯦꯜꯈꯩꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ 2ꯁꯤꯅꯅꯦ ꯃꯃꯥꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗꯨꯗ ꯃꯃꯥꯁꯤꯗ ꯌꯦꯡꯉꯒꯅꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯕ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯊꯃꯣꯏ ꯄꯨꯕ ꯉꯝꯅꯗꯦꯕ ꯑꯗꯨꯒꯤ ꯏꯕꯦꯝꯃꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯑꯩ ꯃꯥꯁꯨ
ꯑꯩ ꯍꯣꯏ ꯌꯨ ꯅꯨꯡ ꯈꯔ ꯊꯛꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯅꯤꯁꯥꯁꯤꯅꯅꯦ ꯑꯩꯁꯨ ꯄꯩꯁꯥꯁꯦ ꯁꯨꯝ ꯊꯣꯛꯐꯝꯁꯨ ꯈꯪꯗꯕ ꯑꯗꯩ ꯏꯃꯥ ꯏꯄꯥ ꯅꯨꯡꯉꯥꯏꯅꯁꯨ ꯁꯨꯝ ꯍꯖꯤꯔꯥ ꯁꯨꯕꯁꯨ ꯏꯀꯥꯏꯕ ꯁꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯃꯃꯥ ꯃꯄꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯆꯥꯁꯦ ꯆꯥꯅꯅ ꯃꯥꯗꯤ ꯁꯦꯟꯊꯣꯛꯇꯤ ꯊꯣꯛꯍꯧꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯗꯤ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯟꯅ ꯆꯥ ꯂꯩꯔꯕ ꯑꯗꯨꯒꯤ ꯃꯁꯥ ꯃꯊꯟꯇꯅꯦ ꯊꯕꯛ ꯁꯨꯕꯁꯨ ꯏꯀꯥꯏꯕ ꯁꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯇꯧꯔꯨꯕꯁꯦ ꯑꯝꯇꯁꯨ ꯗꯥꯎ ꯌꯥꯗꯦ ꯌꯦꯟ ꯂꯣꯏ ꯗꯥꯎ ꯌꯥꯗꯦ ꯐꯥꯝ ꯇꯧꯏ ꯗꯥꯎ ꯌꯥꯗꯦ ꯑꯩꯁꯦ ꯑꯅ ꯇꯧꯗꯅ ꯃꯥꯁꯨ ꯅꯨꯄꯥꯗꯨꯁꯨ ꯃꯊꯥ ꯁꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯅꯤꯁꯥ ꯍꯥꯏꯕꯗꯨꯗ ꯇꯥꯈꯤꯕ ꯅꯨꯄꯥꯗꯤ ꯋꯥꯔꯛꯑꯗꯤ ꯅꯤꯁꯥꯗ ꯄꯣꯊꯥꯏꯗꯅ ꯃꯥꯁꯨ ꯋꯥꯕ ꯃꯥꯏ ꯅꯨꯄꯤꯁꯨ ꯋꯥꯕ ꯃꯥꯏ ꯂꯣꯏꯅꯃꯛ ꯀꯞꯄꯒ ꯋꯥꯏꯁꯦ ꯂꯤꯊꯣꯛꯅꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯕꯨꯡꯁꯨ ꯈꯔ ꯀꯩꯗꯧꯕꯤꯔꯣ ꯅꯤꯁꯥ ꯄꯁꯥ ꯌꯨ ꯅꯨꯡꯁꯦ ꯇꯧꯕꯤꯔꯅꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯎꯔꯛꯑꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯅ ꯇꯥꯏ ꯑꯗꯨꯅ ꯐꯖꯅ ꯌꯨꯝ ꯄꯨꯅꯕ ꯗꯥꯏꯇꯁꯦ ꯂꯧꯕꯤꯔꯒ ꯈꯟꯅꯔꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯧꯅ ꯆꯠꯈꯤꯕꯀꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯃꯆꯥ ꯑꯅꯤꯒꯗꯣ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯩ ꯆꯠꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯍꯣꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯁꯤꯁꯨ ꯅꯨꯄꯥꯁꯤꯡꯁꯤ ꯌꯨꯝ ꯄꯥꯟꯕꯩ ꯊꯧꯗꯥꯡ ꯐꯖꯅ ꯂꯧꯗꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯁꯛꯅꯕꯁꯦ ꯌꯥꯗꯕ ꯐꯖꯅ ꯑꯗꯨꯅ ꯃꯣꯏꯗꯗꯤ ꯀꯩꯅꯣ ꯃꯁꯥꯗ ꯐꯨꯟꯒꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯣꯏ ꯁꯤꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯕ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯆꯍꯤ 30 ꯑꯝꯇ ꯌꯧꯗ꯭ꯔꯤꯕ 15 16ꯀꯤ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ ꯃꯆꯥ ꯑꯄꯤꯛꯄ ꯂꯣꯏ ꯆꯦꯜꯂꯤꯅꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯤꯗ ꯇꯧꯔꯤꯁꯦ ꯃꯆꯥꯁꯦ ꯅꯨꯄꯤꯁꯤꯅ ꯄꯨꯗꯅ ꯆꯠꯂꯒꯅꯅꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯈꯪꯗꯦ ꯃꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯤ ꯍꯥꯏꯕ ꯃꯁꯥꯕꯨ ꯍꯤꯡꯅꯕꯒꯤ ꯃꯁꯥꯅ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯁꯥꯕꯨ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯏ ꯃꯆꯥꯁꯦ ꯃꯥꯅ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯣꯕ ꯑꯗꯩ ꯃꯆꯥꯗꯣ ꯃꯄꯥ ꯌꯨꯝꯗꯨꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯋꯤ ꯑꯗꯩ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯂꯥꯛꯏꯉꯩꯗꯨꯗ ꯁꯨꯝ ꯄꯤꯗꯣꯟꯅ ꯃꯄꯥꯝꯗ ꯄꯨꯔꯁꯨ ꯉꯥꯏꯔꯦ ꯑꯃꯗ ꯄꯨꯔꯁꯨ ꯉꯥꯏꯔꯦ ꯄꯤꯗꯣꯟꯅ ꯑꯉꯥꯡꯗꯨꯅ ꯂꯩꯕꯗꯣ ꯁ꯭ꯀꯨꯜꯁꯨ ꯀꯥꯕꯅꯤꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯄꯩꯈꯥꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯄꯣꯔꯛꯄꯁꯨ ꯉꯝꯗꯕ ꯄꯩꯈꯥꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤನ ꯄꯣꯔꯛꯇ꯭ꯔꯦ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯀꯥꯔꯝꯃꯗ꯭ꯔꯥ ꯑꯗꯩ ꯆꯥꯛ ꯆꯥꯔꯝꯃꯗ꯭ꯔꯥ ꯑꯁ ꯀꯅꯥꯅ ꯇꯧꯔꯝꯒꯅꯤ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯇꯧꯔꯝꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯉ ꯃꯣꯏꯅ ꯀꯞꯅꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯥ ꯗꯥꯏꯇ ꯂꯧꯕ ꯌꯥꯎꯋꯦ ꯂꯧꯗꯕꯗꯗꯤ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯁꯨꯔꯤꯕ ꯇꯥꯜꯂꯤꯗꯣ ꯈꯔ ꯊꯛꯇꯣꯛ ꯆꯥꯊꯣꯛ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯅꯨꯄꯤꯁꯤꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯈꯣꯟꯊꯤꯁꯨ ꯆꯥꯕ ꯏꯃꯨꯡ ꯁꯨꯝ ꯄꯨꯕ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯤꯅ ꯊꯥ ꯆꯥꯜ ꯍꯥꯜꯂ ꯑꯍꯤꯡ ꯑꯃꯨꯛꯁꯨ ꯅꯩꯕ ꯑꯗꯩ ꯃꯆꯥꯒꯤꯕꯨ ꯑꯃꯨꯛꯁꯨ ꯍꯣꯠꯅꯕ ꯁꯤ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥꯗꯨꯗꯤ ꯃꯣꯏꯅ ꯃꯆꯥꯗꯨ ꯄꯨꯔ ꯂꯥꯛꯑꯅꯤ ꯅꯨꯄꯥꯗꯨꯗꯤ ꯀꯣꯝꯅ ꯂꯩꯍꯧꯔꯅꯦꯕ ꯀꯅꯥꯝ ꯌꯦꯜꯂꯔꯣꯏ ꯃꯥꯅ ꯁꯨꯏꯗꯣ ꯊꯛꯄꯒ ꯆꯥꯕꯒ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯔ ꯅꯪ ꯀꯗꯥꯏ ꯂꯩꯕ ꯑꯗꯨꯅ ꯈꯟꯅꯕ ꯍꯧ ꯂꯩꯔꯅꯦꯕ ꯑꯗꯨꯏꯗꯤ ꯑꯉꯥꯡꯈꯩꯁꯦ ꯊꯝꯃꯝꯕ ꯑꯗꯨ ꯃꯇꯝ ꯈꯔ ꯄꯨꯔꯥ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦꯀꯣ ꯊꯝꯃꯝꯃꯒꯗꯤ ꯊꯥ ꯑꯃꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯗꯥꯏꯇ ꯃꯃꯥꯁꯤꯅ ꯍꯣꯠꯅꯔꯝꯃꯤꯕ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯗꯅ ꯄꯤꯖꯗꯅ ꯋꯥꯠꯇꯅꯕ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯆꯦꯜꯂꯛꯄ ꯍꯥꯏꯁꯦ ꯍꯦꯂꯥ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯃꯇꯝ ꯆꯥꯅ ꯏꯔꯨꯖꯗ ꯌꯥꯄꯣꯟꯇꯦ ꯃꯐꯤ ꯃꯔꯣꯟ ꯁꯨꯗ ꯌꯥꯄꯣꯟꯇꯦ ꯑꯉꯥꯡꯁꯦ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯒꯦ ꯍꯥꯏꯕꯁꯦ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯃꯃꯥꯗ ꯇꯧꯋꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯀꯣꯛꯇ ꯊꯣꯡꯒꯠꯂꯦꯕ ꯑꯗꯨꯑꯣꯏꯗꯤ ꯊꯝꯃꯝꯃꯒꯅꯦ ꯑꯣ ꯑꯩ ꯅꯨꯄꯤꯅ ꯂꯧꯔꯝꯃꯤꯕ ꯊꯧꯗꯥꯡꯁꯤꯗꯤꯅ ꯈꯪꯍꯟꯕ ꯑꯃ ꯆꯪꯗ꯭ꯔꯥ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯑꯉꯥꯡ ꯄꯣꯔꯛꯑꯅꯨ ꯈꯪꯍꯜꯂꯁꯤ ꯈꯔ ꯈꯔ ꯑꯩ ꯍꯥꯏꯔꯦꯕ ꯑꯉꯥꯡ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯐꯤꯕꯝꯗꯨꯅ ꯍꯥꯏꯕꯗꯤ ꯃꯣꯏꯗꯁꯨ ꯂꯦꯁꯟ ꯑꯃꯃꯝ ꯇꯝꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯛꯄꯅꯤꯅ ꯑꯗꯨ ꯃꯣꯏꯅ ꯈꯪꯕꯤꯔꯀꯥꯟꯗ ꯑꯣ ꯑꯩ ꯅꯨꯄꯤꯁꯤꯅ ꯂꯧꯔꯤꯁꯦ ꯁꯤꯐꯧꯗꯤ ꯂꯧꯔꯝꯃꯤꯅꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯣꯏꯈ꯭ꯔꯦ ꯈꯪꯃꯤꯟꯅꯔꯁꯤ ꯐꯖꯅ ꯄꯥꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯄꯥꯟꯃꯤꯟꯅꯕ ꯑꯗꯨ ꯑꯩ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯥꯎꯊꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯥꯛꯏꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯝꯗ ꯃꯤ ꯂꯩꯇꯅ ꯂꯩ ꯍꯥꯏꯖꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯏꯖꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯔꯒ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯂꯩꯔꯤꯁꯤꯁꯨ ꯂꯣꯏ ꯇꯥꯏꯌꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯗꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯆꯦꯜꯂꯛꯑꯦꯕꯀꯣ ꯏꯆꯦ ꯂꯩꯔꯤꯅ ꯆꯦꯜꯂꯛꯑꯦꯕ ꯆꯦꯜꯂꯛꯎ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯒꯤꯁꯨ ꯑꯩꯅꯁꯨ ꯆꯥꯕ ꯀꯣꯟꯅꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯕꯗꯅꯦ ꯑꯗꯨꯝ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯤꯗ ꯇꯥꯔꯤꯕ ꯚꯤꯌꯨꯋꯔ ꯃꯌꯥꯝꯁꯤꯅ ꯈꯒ ꯅꯨꯡꯉꯥꯏꯕ ꯃꯆꯦꯡ ꯆꯥꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯃꯅ ꯕꯣꯔꯥ ꯑꯃ ꯍꯦꯛ ꯄꯤꯔꯛ ꯑꯃꯅ ꯕꯣꯔꯥ ꯑꯃ ꯄꯤꯔꯛ ꯇꯧꯕꯗ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕꯗ ꯑꯩꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯀꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯡ ꯕꯣꯔꯥ 3 ꯂꯩꯔꯤ ꯑꯗꯣ ꯏꯅꯥꯎꯁꯤꯡꯁꯤꯅꯒ ꯅꯍꯥꯟ ꯃꯃꯥ ꯁꯨꯕꯗꯅꯤꯅ ꯑꯩꯅ ꯁꯥꯐꯕꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯃꯃꯥ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯄꯤꯔꯝꯕ ꯆꯦꯡꯒꯗꯣ ꯕꯣꯔꯥ ꯆꯣꯛ ꯆꯥꯎꯕꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯥꯏꯗꯣꯛꯑꯒ ꯏꯅꯥꯎꯁꯤꯡꯁꯤꯅ ꯉꯔꯥꯡ ꯊꯥꯡꯒꯠꯂꯦꯕ ꯑꯗꯩ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯟꯅꯩꯗꯣ ꯂꯣꯏꯔꯦꯅ ꯑꯗꯩ ꯍꯧꯖꯤꯛꯁꯦ
ꯃꯣꯝꯄꯥꯛꯁꯤꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯃꯣꯝꯄꯥꯛꯁꯦ ꯀꯣꯟꯅꯗ꯭ꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯉꯔꯥꯡ ꯐꯛꯇ ꯊꯥꯔ ꯇꯨꯝꯃꯦꯕ ꯑꯗꯒꯤꯗꯤ ꯀꯥꯡꯈꯟꯁꯤꯃꯒ ꯀꯥꯡꯈꯟꯁꯦ ꯑꯗꯨꯝ ꯀꯥꯡꯁꯦ ꯈꯤꯇꯪ ꯆꯤꯛꯏ ꯑꯗꯩ ꯏꯪꯉꯛꯑꯁꯨ ꯀꯥꯡꯈꯟꯗꯨꯃ ꯈꯜꯂꯒꯗꯤ ꯑꯏꯪꯕꯗꯣ ꯈꯔꯗꯤ ꯉꯥꯛꯊꯣꯛꯏꯗꯅ ꯑꯗꯣ ꯀꯥꯡꯈꯟ ꯇꯨꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯆꯝ ꯆꯝꯕ ꯀꯥꯡꯈꯟꯗꯣ ꯑꯗꯨꯝ ꯃꯤ ꯑꯅꯤ ꯇꯨꯝꯕ ꯌꯥꯕꯒꯤ ꯃꯦꯗꯤꯌꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕꯗ ꯈꯤꯇꯪ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯑꯇꯥꯡꯕ ꯈꯣꯠꯄꯒꯤ ꯀꯩꯝ ꯗꯤꯖꯥꯏꯟ ꯌꯥꯎꯕ ꯅꯠꯇꯕꯤꯗ ꯑꯗꯨꯝꯕ ꯈꯤꯇꯪ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯍꯣꯏ ꯑꯗꯩ ꯃꯣꯝꯄꯥꯛ ꯐꯩꯖꯨꯞꯁꯨ ꯂꯩꯔꯤ ꯕ꯭ꯂꯥꯡꯀꯦꯠ 10ꯃꯨꯛ ꯄꯤꯔꯝꯗꯅ ꯀꯣꯟꯅꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗꯒ ꯂꯩꯕꯒꯤ ꯃꯣꯝꯄꯥꯛ ꯌꯥꯝꯅꯒ ꯇꯥꯡꯗꯕꯗꯣ ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯦꯟꯅꯕꯩꯅꯤꯗꯅꯀꯣ 4,900ꯒ ꯄꯤꯕꯗꯣ ꯑꯗꯨꯝꯕ ꯈꯤꯇꯪ ꯑꯃꯨꯛꯀ ꯄꯥꯡꯕꯤꯔꯛꯑꯕ ꯑꯗꯩ ꯀꯥꯡꯈꯟ ꯈꯤꯇꯪꯒ ꯄꯥꯡꯕꯤꯔꯛꯑꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯀꯣꯟꯅꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯆꯦꯡ ꯆꯥꯛꯀꯤ ꯑꯣꯏꯅꯗꯤ ꯕꯣꯔꯥ 3-4 ꯂꯩꯍꯧꯔꯤ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯂꯣꯏ ꯎꯕꯅꯤ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯃꯌꯥꯝꯅ ꯄꯥꯡꯉꯛꯄ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯑꯔꯣꯏꯕꯗ ꯑꯩꯅ ꯉꯍꯥꯟꯈꯩꯗꯤ ꯆꯥꯛꯀꯧꯕꯒꯤꯁꯨ ꯌꯥꯝ ꯏꯔꯥꯡ ꯂꯥꯡꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯈꯛꯁꯨ ꯑꯩ ꯂꯥꯎꯊꯣꯛꯆꯒꯦꯕꯀꯣ ꯑꯔꯣꯏꯕꯗ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯅ ꯉꯁꯤ ꯂꯤꯗꯣꯏꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯃꯁꯥꯁꯤꯅꯅꯦ ꯆꯦ ꯂꯤꯊꯣꯛꯄꯤꯌꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯁꯥꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦꯕ ꯑꯩꯁꯨ ꯀꯥꯎꯔꯨꯔꯦꯕ ꯁꯦꯡꯅ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯣꯜ ꯒꯥꯔꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯤ ꯈꯪꯗꯕ ꯌꯥꯎꯏꯀꯣ ꯅꯍꯥꯁꯤꯡꯗꯤ ꯈꯪꯉꯒꯁꯨ ꯀꯩꯅꯣꯁꯦ ꯐꯣꯟꯗ ꯇꯧꯔꯒ ꯀꯧꯔꯒ ꯀꯟꯇꯦꯛ ꯇꯧꯔꯒ ꯁꯤ ꯔꯨꯝ ꯅꯝꯕꯔ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔꯗ ꯂꯥꯛꯑꯣ ꯅ ꯍꯥꯏꯔꯒ ꯄꯩꯁꯥ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯡꯅ ꯂꯣꯏꯅꯕꯅꯦꯕꯀꯣ ꯀꯣꯜ ꯒꯥꯔꯜ ꯍꯥꯏꯁꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯦ ꯆꯍꯤ 9 ꯃꯃꯥꯡꯒꯤꯅꯦꯕ ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯒꯤ ꯆꯥꯔꯒ ꯁꯨꯔꯒ ꯏꯆꯥꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅ ꯂꯩꯅꯕ ꯈꯔꯗꯗꯤ ꯀꯔꯤꯝ ꯈꯪꯗꯕ ꯈꯔ ꯑꯃꯗꯅ ꯁꯣꯝꯗ ꯇꯧꯅꯔꯤꯁꯤꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗꯅꯦꯕꯀꯣ ꯁꯤꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯍꯣꯇꯦꯜ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡꯕꯤꯌꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯐꯤꯕꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯃꯥꯁꯤ ꯃꯃꯥꯒꯅꯦ ꯃꯃꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯈꯥꯏꯅꯕꯖꯥꯠꯅꯤ ꯈꯥꯏꯅꯔꯒ ꯃꯄꯥꯝꯗ ꯂꯩꯈꯤꯗꯕꯅꯦ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯅꯨꯄꯤ ꯊꯤꯔꯒ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯏꯁꯤ ꯃꯕꯣꯛ ꯃꯄꯨ ꯌꯣꯛꯂꯛꯑꯦꯕꯀꯣ ꯃꯄꯥꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗꯨ ꯌꯣꯛꯂꯛꯑꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯇꯝꯅꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯨꯝ ꯑꯃꯒꯤ ꯊꯕꯛꯀꯤ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯦ ꯍꯦꯜꯄꯔ ꯑꯣꯏꯕ ꯈꯣꯠꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯦꯟꯗꯃꯦꯟ ꯌꯥꯎꯕ ꯈꯣꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯥꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯅꯤꯡꯕ ꯃꯃꯥꯟꯅꯕꯈꯩꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯄꯁꯦ ꯎꯔꯒꯅꯦ ꯃꯥꯅ ꯆꯠꯄꯁꯤꯗꯅꯦ ꯅꯪ ꯐ꯭ꯔꯤ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯃꯕꯣꯛꯅ ꯂꯥꯏꯔꯤꯛꯈꯥꯎꯁꯦ ꯄꯥꯏꯔ ꯌꯥꯜꯍꯧꯕ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯍꯧꯔꯛꯄ ꯑꯗꯣ ꯃꯥꯁꯦꯌꯥꯝ ꯅꯧꯅ ꯆꯍꯤ 19 ꯁ꯭ꯋꯥꯏꯗ ꯃꯥꯁꯦ ꯒꯥꯔꯤꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯆꯠꯍꯜꯂꯦ ꯍꯥꯏꯌꯦꯕ ꯃꯄꯥꯟ ꯂꯝ ꯆꯦꯟꯕ ꯒꯥꯔꯤꯁꯤꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯦꯟꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯌꯥꯎꯔꯤꯕ ꯏꯃꯨꯡꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯀꯨꯏꯅ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯄꯩꯁꯥꯁꯦ ꯃꯕꯣꯛꯁꯤꯁꯨ ꯅꯥꯁꯜꯂꯛꯄ ꯑꯗꯨꯒꯤ ꯂꯥꯏꯌꯦꯡꯕ ꯈꯣꯠꯄ ꯇꯧꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗ ꯃꯥꯁꯤ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯤ ꯑꯃꯃꯝꯒꯤꯅꯦ ꯃꯥꯒꯤ ꯃꯄꯨ ꯑꯃꯃꯝ ꯃꯥꯅ ꯊꯕꯛ ꯌꯥꯎꯔꯨꯔꯤꯕ ꯃꯄꯨ ꯑꯃꯃꯝꯒꯤꯅꯦ ꯄꯦꯟꯈ꯭ꯔꯕ ꯃꯊꯃꯣꯏꯕꯨ ꯁꯦꯡꯈ꯭ꯔꯕꯀꯣ ꯃꯄꯨꯁꯤꯡꯁꯤꯅꯁꯨ ꯃꯥꯒꯤ ꯇꯣꯂꯣꯞ ꯈꯛ ꯅꯠꯇꯅ ꯑꯗꯨꯝ ꯈꯪꯕꯖꯥꯠꯅꯦꯕ ꯃꯣꯏꯅꯁꯨ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯨꯄꯥ ꯑꯃꯒꯤ ꯃꯥ ꯑꯩꯈꯣꯏꯗ ꯃꯤꯊꯥ ꯍꯨꯔꯥꯟꯕ ꯇꯧꯗꯦ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯑꯉꯥꯡꯁꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯇꯧꯋꯤ ꯑꯗꯩ ꯃꯔꯤꯜ ꯂꯣꯠꯇꯕ ꯊꯕꯛꯇꯀꯣ ꯒꯥꯔꯤꯒꯁꯦ ꯆꯥꯝꯊꯣꯛꯄꯤ ꯈꯣꯠꯇꯣꯛꯄꯤ ꯑꯗꯩ ꯊꯥꯎꯗ ꯄꯩꯁꯥ ꯈꯞꯇꯕ ꯌꯥꯝ ꯁꯦꯡꯅ ꯇꯧꯖꯕꯗꯣ ꯇꯔꯨ ꯇꯅꯥꯟ ꯁꯤꯖꯤꯟꯅꯗꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯐꯖꯅ ꯃꯄꯨꯁꯤꯒꯤ ꯄꯦꯟꯅꯕꯗꯩ ꯃꯥꯁꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯧꯕꯅꯤꯗꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯧꯔꯁꯨ ꯑꯇꯩ ꯂꯩꯔꯤꯕ ꯒꯥꯔꯤ 9 ꯂꯣꯏꯕ ꯃꯄꯨꯅꯤ ꯍꯥꯏꯕ ꯑꯇꯩ ꯂꯣꯏꯔꯤꯕ ꯃꯤꯈꯩꯗꯨꯗꯤ ꯑꯇꯩ ꯗ꯭ꯔꯥꯏꯚꯔꯈꯩꯗꯨꯗꯤ ꯃꯥꯏ ꯒꯥꯔꯤ ꯊꯧꯐꯝ ꯈꯛ ꯊꯧꯕ ꯑꯇꯩ ꯑꯝꯇ ꯌꯥꯎꯗꯕ ꯃꯥꯁꯤꯅꯅꯦ ꯃꯣꯏ ꯏꯃꯨꯡꯒꯤꯅꯦ ꯒ꯭ꯌꯥꯁ ꯂꯣꯏꯔꯦ ꯃꯥ ꯂꯧꯔꯨꯅꯤ ꯑꯗꯩ ꯋꯥꯏ ꯇꯩꯊꯣꯛꯄꯤꯅꯤ ꯑꯗꯩ ꯃꯤꯔꯥꯡ ꯀꯟꯊꯕꯤꯅꯤ ꯌꯨꯝꯗꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃ ꯁꯥꯖꯜꯂꯒ ꯍꯣꯠꯅꯕ ꯉꯝꯗꯕꯗꯣ ꯃꯥꯗꯤ ꯉꯟꯇꯥꯒ ꯍꯧꯒꯠꯂꯒ ꯅꯥꯄꯤ ꯅꯔꯥꯡ ꯍꯥꯏꯗꯠꯀꯅꯤ ꯁꯨꯃꯥꯡ ꯁꯤꯠꯇꯣꯛꯀꯅꯤ ꯌꯥꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯁꯟꯕ ꯑꯗꯨꯅ ꯃꯣꯏ ꯗ꯭ꯔꯥꯏꯚꯔꯈꯩꯒꯤ ꯃꯣꯏꯒꯤ ꯀꯣꯂꯥꯗ ꯊꯣꯡꯍꯟꯕ ꯆꯥꯛꯁꯦ ꯃꯥꯗꯤ ꯑꯗ ꯆꯥꯗ꯭ꯔꯦ ꯕꯨꯡꯉꯣ ꯅꯪꯗꯤ ꯂꯥꯛꯑꯣ ꯁꯤꯗ ꯆꯥꯁꯤꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯉꯥ ꯁꯦꯝꯃꯦ ꯃꯥꯅ ꯁꯦꯝꯅꯤ ꯇꯧꯗꯅ ꯌꯥꯝ ꯊꯤꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯅꯥꯔꯦ ꯑꯍꯤꯡ ꯑꯣꯏꯔꯦ ꯆꯦꯟꯅꯤ ꯃꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯂꯩꯈ꯭ꯔꯦꯕ ꯌꯥꯝ ꯀꯨꯏꯅꯗ ꯏꯃꯨꯡꯁꯦ ꯂꯩꯔꯛꯄꯗ ꯃꯥꯅ ꯈꯔ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄ ꯀꯥꯟꯁꯤꯗꯅꯦ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯃꯣꯏꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯑꯝꯃꯒ ꯃꯥꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯌꯥꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯥꯅ ꯈꯔ ꯆꯥꯎꯔꯛꯄ ꯀ꯭ꯂꯥꯁ 10 ꯁ꯭ꯋꯥꯏ ꯀꯥꯔꯛꯄꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯌꯥꯎꯁꯪꯒꯤ ꯍꯜꯂꯛꯄꯁꯤꯗ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔ ꯂꯩꯔꯝꯕꯗꯨ ꯃꯥꯅꯁꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯦꯕ ꯅꯨꯄꯤꯗꯨꯒꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯤꯡꯉꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤ ꯀꯣꯏꯅꯕꯁꯤ ꯃꯥꯁꯤ ꯍꯥꯏꯔꯤꯕ ꯃꯥꯁꯤ ꯀꯣꯏ ꯍꯥꯏꯕꯁꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯣꯛꯇꯦ ꯃꯃꯥꯟꯅꯕꯤ ꯀꯩꯀꯩ ꯑꯝꯇ ꯈꯪꯍꯟꯗꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯂꯣꯟꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯩꯕ ꯑꯗ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯒꯤ ꯃꯕꯣꯛ ꯅꯥꯕꯁꯦ ꯆꯠꯇꯅ ꯁꯦꯕꯥ ꯇꯧꯗꯅ ꯐꯤꯔꯣꯟꯒ ꯁꯨꯗꯅ ꯏꯃꯨꯡꯒ ꯋꯥꯏ ꯇꯩꯕꯤꯔꯨꯗꯅ ꯂꯣꯟꯅ ꯃꯤ ꯎꯍꯟꯗꯅꯒ ꯇꯧꯖꯩꯕꯀꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯗꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯒꯗꯤ ꯌꯥꯝ ꯀꯟꯅ ꯊꯤꯡꯉꯦ ꯃꯄꯥ ꯃꯃꯥꯅ ꯃꯕꯥꯅꯤꯁꯦ ꯀꯣꯏꯅꯩ ꯈꯪꯕꯗꯩ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯑꯝꯇ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯊꯤꯒꯠꯅꯔꯛꯄꯗ ꯈꯪꯉꯦꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯄꯥꯅꯒꯁꯦ ꯌꯥꯝ ꯌꯥꯗꯦ ꯃꯃꯥ ꯃꯄꯥꯁꯨ ꯃꯊꯣꯡ ꯈꯪꯗꯕ ꯑꯁꯤ ꯀꯃꯥꯏꯅ ꯅꯪ ꯑꯁꯤꯗ ꯂꯩꯗꯣꯏꯅꯣ ꯑꯁꯤꯗꯤ ꯑꯩ ꯇꯜꯂꯦꯅ ꯃꯄꯥꯁꯤꯅ ꯀꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯀꯣꯏ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯒꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯒ ꯀꯣꯏ ꯈꯛ ꯇꯥꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯃꯥ ꯃꯄꯥ ꯂꯩꯔꯒ ꯂꯩꯇ꯭ꯔꯁꯨ ꯂꯥꯏꯔꯁꯨ ꯀꯩꯅꯣꯝꯃꯗ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯐꯕꯀꯣ ꯑꯗꯩ ꯍꯦꯟꯗꯝꯃꯦ ꯑꯗꯩ ꯂꯥꯏꯔꯤꯛꯀ ꯇꯝꯃꯒ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ ꯑꯣꯏꯗꯤ ꯑꯃꯨꯛꯁꯨ ꯐꯕ ꯂꯥꯏꯔꯤꯛꯀ ꯁꯨꯛꯇꯝ ꯇꯝꯗ ꯀꯩꯅꯣꯒ ꯌꯥꯎꯔꯤꯃꯦꯅ ꯆꯠꯂꯒ ꯑꯗꯨꯝ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯗꯨꯝꯕ ꯏꯃꯨꯡ ꯑꯃꯒ ꯃꯥꯒ ꯃꯆꯥ ꯄꯤꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕ ꯑꯗ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅꯗꯤ ꯂꯦꯞꯄꯒꯅꯦ ꯃꯉꯣꯟꯗ ꯂꯩꯕꯤꯔꯛꯑꯦꯕ ꯑꯗꯨꯗꯐꯧꯗ ꯃꯄꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯂꯨꯍꯣꯡꯕꯗꯒꯁꯦ ꯑꯗꯣ ꯃꯥꯗꯤ ꯃꯥꯒꯤ ꯃꯍꯥꯖꯣꯟꯗꯨꯅ ꯇꯧꯔꯒꯕꯨꯗꯤ ꯂꯣꯏ ꯍꯣꯡꯕꯤꯈꯤꯕ ꯑꯗꯨꯏꯁꯨ ꯃꯄꯥꯗꯨꯅꯗꯤ ꯃꯥꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯗꯨꯗꯤ ꯃꯥꯏ ꯆꯥꯡ ꯑꯝꯗ ꯂꯣꯏꯅ ꯃꯌꯨꯝꯁꯦ ꯄꯥꯟꯕ ꯑꯗꯣ ꯃꯄꯥꯁꯦ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯅꯦꯕ ꯑꯗꯣ ꯅꯣꯏꯒꯤ ꯅꯤꯉꯣꯜꯈꯩ ꯅꯪꯒꯤ ꯅꯆꯦ ꯅꯅꯥꯎ ꯂꯧꯕ ꯅꯨꯄꯥꯈꯩꯗꯒꯤ ꯑꯩꯁꯦ ꯆꯥꯡ ꯁꯨꯡꯇꯥ ꯇꯥꯍꯜꯂꯣꯏꯅ ꯃꯥꯁꯦ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗ ꯃꯔꯥꯏꯕꯛ ꯐꯗꯅ ꯃꯕꯥꯅꯤ ꯄꯥꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯅꯁꯨ ꯂꯤꯛꯁꯟꯕ ꯇꯥꯁꯟꯕ ꯈꯣꯝꯖꯟꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅꯁꯨ ꯇꯧꯁꯜꯂꯛꯄ ꯑꯗꯨꯀꯥꯟꯗ ꯃꯍꯥꯖꯣꯟꯁꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯃ ꯀꯩꯅꯣ ꯃꯥꯅꯁꯨ ꯃꯥꯒꯤ ꯇꯣꯂꯣꯞ ꯀꯩꯁꯦ ꯃꯔꯨ ꯊꯥꯡꯂꯞꯁꯨ ꯌꯥꯎꯖꯕꯀꯣ ꯑꯗꯩ ꯃꯍꯥꯖꯣꯟꯁꯤꯅ ꯃꯥꯒꯤ ꯀꯔꯕꯥꯔꯁꯦ ꯇꯥꯛꯄꯤꯔꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯃ ꯇꯣꯉꯥꯟꯅ ꯃꯍꯥꯖꯣꯟꯁꯤꯅ मानसु पैसा हापे नुपादुन मरु थांग यावदुसु तौरगा अदै नुपीदुना पोरकपा सना रुपाजु खरा काइथोगा गारी मा तोंगाना लेजरेबा अदो माइजु बिजनेस सुम हौगलेबा अमाइ तौदुना सुम हौगलकपदै दाउजे दुम यागिदना ने मपालमदगी पोचै पुथोक पोसिन सुम सोमदमु योनबा तौबा सुमबा जिने मोइगी बिजनेस से अदु तौबदै माजे एजेंट बा ओइरेबको अमाइ तौकान्दा माजे मीजु याम नप्पा अदुना मयांग मसा गैनसु याम नुसिबा माइ माथमोइ सेंबदु मयांग मसा थाजबनिना ने मौंदा पोसे याम लाख लाख की थादैबा अदुना दै मानों पैसाजे थिगतपा सोइदबा हाइतारेने अदुगी प्रॉफिट मयांग जे माना चाबको अदुगा माइ तौदन फजना नुंगाइदना मोइसि इम्फाल एरियाजिदा लम लैदना युम बिल्डिंग सादना दुम चांग अमदा नुंगाइना फजना लैरे मिरक तिल्ले मासे दुम नुंगाइरेको नुंगाइरे फजना अदुगा माइ बिजनेस पार्टनर मयांग अमा तिन्नारेबा मागा को मोइ अहुम मरि जे तिन्नारे मोइ जे दुम नुंगाइराबनिना अदुम थक्तोकपि चाथोकपि पार्टी तौगाइबि अदैदि मोइ पार्टी तौगा हिंगाजे हन्दबि मफमदो दुम ता तुमनबि अदुमाइंगा माजु वाराबनिना अदुमाइना मानवजिंगा खरा पुल्लेबा नों फातोकसिको अदुमाइना पिनजु कैसु हाइजदे अदुमाइना फजना लैरइबा इमुंजिदा नुपा हाइबजेको कैसु इखंग खंगौदना नोंमा खोइगी मपुनसिदा माजी मागी नुपीजिदा हेना कनाम येंगजबा नुपा नतेबको अदो पार्टी जे सुम पुनबदा खोइगी ममानबजिंजिना अस नंग कइनो तौइ हजिकसिदी नुपी म्याम लै सुमाइना पैसा पीरगा दुम लोइनबा याबा अदो मपानदा पुनिंगे पुबा याबा अदुदो अखोइ ngasi होटल बुक लोइ तौग्रे अदुना नंजु ngasi दि चत्तबा यारोइ सिनेबा अस काइदैनो आइदि हाइनादे अदु आइ तल्ले हाइजिबा माजे कोसु आयादेबा ए यारोय ngasi दि फजगा जानि मसकजे अदुदु ना ngang कइनो खोइ लैसाबिम जानि सिदि कइनो मौ ककै अदुदा अमता नते सिदि मसक फजगा जानि नंग ए नुपा जिदि कइनो नो फातोक सुंगाव थोकदमनि गायना मोइना नंगिजु बुक तौग्रे अदुदु गायना मोइजे हाइरेबको दै नमदना मोइना खोइगी लैबने खोइगी नुपाजिंदने ममानबना मांगहनगिबा याम लैबा तिनरुबा संग फतबदगी खोइगी नुपीजे पंकोइदा कोइगिबा ए असि कोयुने असि फजद्रागा हारगा दै टेस्ट तौजे ट्राई तौजे चा नुपाजी चादमनि साजी लोइ टेस्ट तौगदमनि गायगा गोली चाबगजे तंबिगिबा फोर कापा सिंगबगजे लोइ तंबिगिबा अदै युगजे सुम तंबिगिबा दै दम हाइनागिबा अदै सुमाइना कैरेक्टर लुस होइबदजु असि नुपीजे कोयु नंबर पिरके खाइजल्लो अदुगा हारगा सुम हाइनागिबा सुमाइना नुपागी पुंसीदा को मसाना सुगंग खंगौदना ममानबा अदुमबना मांगहनगिबा याम लैबा अदो हजिकि हाइरिबजु सुमाइना नुमिसे गाउदना माजु अदुम मोइना पुरे अदुगा माजे काम चंगहल्ले को होटल मोइजे मथंग मथंग अदुगा अदुमाइन तौब कानजिदा नुपी अमखक चंगएबा मागी कॉल गर्ल जिको नुपी जे सक्से तुकि मतिक फजै माजे तुकि मतिक फजै अदुगा
ngꯧradana wang charadana pop lawadana noibusu na tabi myang kangbusu na tabi yengbada yam nungai ba hoi hoi chap chab nupi je changak pasu ubada madi yam tina nungai tabam phawgre ba monda so phajaba nangbu sumai mak paisa tan ba na monda ko ado mana wali watai je sanare ba nang chahi ka sore ko lena chahi kolom doi khaktani haiba nupi je kai dei no ko dei no na ma je atapa mai singilam mam dei ni haiba kai no nang na sumai tawi de na noi imung manung na yabra na koi mung manung di khangde moi di ai imphal da thabak tawbane na lei ai ren amada bhara da lei bani thabak tawbane na lei adubu ai gi phangi ba thabak tu gi salary du na di kona de asom da di mai mabung gai dei manam mamaupa mama loi wa ba mabung gi macha gai ka kai loi wa re ba ada imphal da thabak taw gra men ne ne paisa tharo ai gi free thi re adu taw de mabung amana ju hangak pa ma je ada mama na bi moi ga lemina ba ren ta lemina ba jingna nang mana sum paisa hang ba moi da ko nang nadre ai kano phangaga pisalake ko ke nang paisa yam sin bra adoi de khoi kano ma hai ge mi kanam khangadam na te khoi ju sida thabak tawlai ji ko na dadana amaina marang marakta mai tawi khole ha da kari thabak no on ha da mai hairak pa da mai ju khoi paisa sin man gi dana ne ma ju mai na ya gi badagi huji ke hai ba kol gal ji da ma ju list sida yaw khre ba ado moina khoi masak ma taw yam phajaba han ba tholak pa sumba ngang jing jina moina paisa je khara chaw na lawe ba ada ye khoi gi mau ga oiraga sum ku ira ba adum bai lambi da adum bajina khara paisa ta ba ada i masak khara wat pajina paisa ta ba ada ma je mai na paisa je mai di chaw raga ne mai order su wat wat tre ba mai dorga paisa je ma je mai yum da thare ada mai na ai je ai yum da paisa pa thare hujti ai nang kayam kuire mai na khongda ra pati hai ana tha taruk sure hai ba tha taruk sure ai ado hujukti ai je keno phajana yumda moigi amana tharo hairu amana tharo hairu ai picha loina thaba ngam hai ba ada sumba thabak sibu tawraga nang kai gino picha tali din nang asok phattaba thabak sibo nang tawgono sugumba sidi hai ba ada man hai ba ai je nang nadi phatte na uramgani ado ai gi imung nadi ai je go tawna la le ai di yam ma leina thangat khre ado aina khangre ai ma manga ju ai gi ibungi macha gai isinaw gai loina mak ai sembira mage ai madi mang thoge na ai khangre haire ba mana adai di mana yam ngai tre no pa jina ma je pura no mi chik thengnari ni dana ko adoi ju mangon je da mana no pa jina hai ba nang sombalam bi jamon sat kanu hai ba adu di nang ding asi aing kak tagi ni nang na buk torok pa aduna nang gai ka kai mai leina de aduna nang na adu aingon da hai ba gi right leite hai ba nang na ai gi dakar oi ba pi ba ngamoi hai no pa jina hai nang gi dakar oi ba aina loi pi gani ado nang silam bis ding asi dagi hando ka da mai no pis no e ba kol gala khoi bu kana na bi doi no nang gi do yu ngaw nga ki ngang bani hai ba ado nang di ngasi sumai na la ije nang mamang da sumai na dum kaino tawram gani nang ju ana hai nu pa jan mangak hai ba ai di sumba mi na te ma na bajing nang asi je party da yam pa ngaw kre ai ya da bani da moina masak yang tho du taw ta taw na nu pa thok ta ba nu pa na bu du hai ba du da la ga moina se thajal lam ji ni ai di sugumba je ai live ta sumai ju sung taw taw te na ma na hai ba ko adai di koi gi ma phol lam khak lai phol lak pa ji da ma na nu pa jan ta lo pai khalaga law tha re ba ada ma gi kaino sin ba mi se oiram doi ne ba manager ko nang hayeng pung ma pan da loisan gadam ni nang gi silong gi long drive to balising kun nang na loksan gi ba nu men mangani gi do adu hayeng pung ma pan da nang rean to in tharo ra mi do customer do duga nang adu da ngasi ahing le adi hayeng adu da dum adai mu ayukta morning da thola ga adai dum jat ki ba ya gadra na hange ba adu da mana ai sida ahing le age duga hotel gi oina ai do ngak po tharaga kano ayuk to pung mapal da sida gi oina pick up ta holo hai ba mana ko adu hai gre adai mana nu pa jina nang hayeng chat pa su ai aro sine ba kai gi no ai di paisa ma gi dei lo ga sijina thokre hai mai paisa do ai han ge nang chat pa su ai aro na ba ji ma dai taw na re ba nang kari no ngasi khak lak pa customer nang na ai gi punsi da nang na sa khut thing jal je kai gi no no pi jina hai ba su ya ya ro nang ana nu pa jina nang amona mamang gi nang gi hau gi ba di ai ga theng na u da mi na ina khangdre sigi matung dai di nang su ya ya ro hai re ba ko man nu pa jina nu pi je thamoi seng na ma nu si gre ba ko mangon ji dai da nu pa hai ba je smaina khangau dana khoi gi thengna ru ba da nusi to ki ba ngau to ki ba mayung gi nupi na kai khan ni
macana kai khani khandaba ngaktangi sumaina myam leiba ko ifa pharamba nupa ifa adum pharamba nupa mana bu kamaya tombilo le inone ga na mina haiba ko ngaknaba do maina adum adaidi nuji kinu pisna mana kolgal myam lei nang loina mateng pang bangam gadra na atai di khangde ai ga thengna damina nang di ai ga thengna rure nang di suya yaro ya re ba mana mana dei nang hojung ma haido ko mai pesa do hando ke nang hojung mo phone tok ko ai sa ja ngam dre nang ai na tok ko hai re ba taw roi nang skai da ka gi no ban jang ngang na re ba ko taw ai nang nangon do jum gp da pesa ka pa ke adu nang tok ko hai re ba adu pesa do hando ke hai re ba mana dei di na mai tor kan da kai no tor ban wari wa tai chamin na da hingje mai na nongale dei di nongama jamana nupi jina phone je ai hujikta chat ke haro je ai sangam de mai haidoi no na dum phone taw yadre ba ayuk sida nupa jina taw halle ba ko nang ai na ju nang ge ren ta thil lage mai pesa do hando ge ai sa ngamak tre yam thina aduna matam khitang postpone taw ko ana amta hayu na nam da nupi jina phone je taw re nupa jina taw re ko adu hai re mana ai do chang de ngamak tre aduna magi pesa do hando ke matam khara postpone taw ko adu gi long drive to na hai re ba mi customer du di ayuk tagi phone torok tan ngon da sem sa lai grami nungai ga dro jiti na nupi jina atopa kol galama sin gro haiba admai torkan da nupa jina ngam da mai pesa do kap thokraga koi gi nupi jima na pore aduga magi kano ren ka kai nupa jina loi khang do re ba adu mana lupa le sing mangam ga piram me ba nang gi da ka roi ba loi hairo nang ma pan thok su ya roi nang si sa ningi nang gi si laite ade nayum da pesa du thane hab si loi hairo aduna nang ma pan thol ko di su ya roi na hai re ko adai di ai ga natana nang atopa nu pam ta pun ba ya roi na hai ba adai ma jina nu pa ji sakre satle do ma ji mayum da khoi gi nu pa ji taw phong khang dre ba mai nu pi na ma halak pa jan duk thang mai kat le ram me ba ko na hang gai di khoi gi mana al mai halak pa da mangon da kai bong nuai ta ba leite ba nu mi si di ma ji nu pa mak oi jar ga ju mai nu pi gi ma pham da mai nu pi khangan da na haidok ta na aron ba thaba ama tawrabani ko haiba je adugi ma se am nungai jade ba kai hairam dana do ma je ka khatki ai ma hala abo na nupi jina hai ba ko adai moi di dum business taw ban moi ma sen pulla mai na halak taw ma to yaw bani na ada ma na jongrang ai ngasi di hala roi dum hai gi ba adai di mai na taw ma je ka da tum me ma mi sila dum nupi je ulai ma je ko aduga pung muk se ma je sum tum ba su ya da ba adai ma je kai dawra mo khang de ma je wa khalam khang ma onda palau khale ba habdi nupi se amuk salam magadi na ko aduga de mana phone je tawe ba phone number ma lore taw je op lei ba adai ma je khang ching ching na gre adu ma je brush taw tho ma je na mai car cha thau tho e ba mai nupi ni hai ma kai no ne ma je sa nung ga se ma breakfast ko kai mta su haram da mu chakri ji bo na mai nupi de yeng le hoyi ko yum tak te yeng daraga aduga de mana hai ba ka taw ba ma gi ren si mana ren ma je kham pa ji da ne nupi je koi car dro ka khala ga je thau gim ne ba sai gi mana haidok ki ba poto ma do chakram ne mana mai phone do op dok chalaga ma je long drive to chatli ne ba ai haksang ngam ne ai chatlage na ma hek nu thadaram baga adum ai khara nungai re haksang je nang adum chatlage na mu hai ne ba ko mana ma di masa gi haina bi oi gram ne na adai di mana car je tana re ba tana re to ga tanare do kitang hang pa jaga mi ta da ba labu lamang oina leiba lambi je sa da mana mamang je sa law thosel la kha maga gai kha mo na ma je kum da re do kha me adai nu pi je mana ching da ra phu re ba adu nang kai gi no ai khangan da nang smai chalam mi kai gi no na nu pa do nang kana no kai no na nu pa jan hai re ba ai mai nu pa na si ai gi nu pi ni ibani je wa loi na dri nang na ai gi nu pi je kai no smai na puri ti adu do na dai di nu pa ji khum ngam de mai nu pa oi voi ning da mana sing bani na mai nu pi ni hai gre ba adai mana kari ai nang nu pi ne di kai no nang na ai ngon da toi je kai no na adai di nu pa ma do pungang e bang vani le la do ko nu pi do na hai nat te hai nu pa do na hai ai nu pi ni hai adu man oi na nang di yam ngai ne ai nu pi nang na bo ai nu pi na te ga na hai chen ba nang siam ngam me ne nang chungam jalak tori ga mana so ga ching ga mai ga nam jal por e ba ko adu ga ju ki nu pa do na ai pesa halamo hai ba ma na pesa ga lang jal lam me ba ko nu pa jina adu gari mang je mana phu e ba khu pa ga tha jan da ma mai ga nang sum ba chak ka no na har ga nang na ka ya ra thun nang chal le ram mi no na nang ga kai mai le nai nang nai ngod smai thing ji kai gi no no pi jina ko nu pa ai na nang nungsi ro re adu na adu gi mari do le nai ba ni ai nang nungsi bai mai le nai adu na ana adu nang na ai lau ba jungam godab juna te ai gi punsi nang na sem ba jungam godab na te adu nang na ai na nang on da ngarang
ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯅꯨꯅ ꯑꯩꯅ ꯂꯣꯏ ꯁꯦꯝꯃꯒꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗ ꯅꯪꯗꯤ ꯂꯝ ꯂꯥꯟꯕꯅꯤ ꯅꯪꯅ ꯑꯩ ꯌꯦꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡ ꯉꯝꯗꯣꯏꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯇꯠꯅꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯅ ꯅꯪ ꯉꯁꯤꯁꯦ ꯌꯨꯝꯗ ꯄꯨꯁꯜꯂꯅꯤ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯤ ꯇꯠꯅꯔꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯅꯪ ꯌꯦꯡꯉꯅꯤ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅ ꯑꯣꯏꯊꯣꯛꯑꯣꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯣꯏꯗꯣ ꯖꯥꯇꯤꯁꯨ ꯇꯤꯟꯅꯗꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯗꯩꯗ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯑꯩ ꯅꯨꯄꯥꯅꯤ ꯑꯩ ꯅꯨꯄꯤꯗꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯅꯤ ꯍꯥꯏꯔꯦꯕ ꯃꯥꯅ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯐꯖꯅ ꯍꯥꯏꯅꯤ ꯌꯥꯅꯤ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯑꯩꯒꯤ ꯄꯥꯝꯖꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗꯣ ꯃꯥ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯒ ꯄꯨꯁꯜꯂ ꯑꯗꯨꯝ ꯊꯧꯖꯜꯂꯦꯕ ꯃꯥꯅ ꯃꯌꯨꯝꯁꯤꯗꯀꯣ ꯑꯗꯨꯒꯗꯤ ꯃꯥꯅ ꯒꯥꯔꯤꯁꯦ ꯊꯣꯡ ꯍꯥꯡꯉ ꯃꯥꯏ ꯅꯨꯄꯤꯁꯤꯅꯗꯤ ꯍꯜꯂꯛꯑꯦꯅ ꯏꯊꯨ ꯊꯨꯅ ꯑꯃꯨꯛ ꯑꯅ ꯃꯊꯛꯇ ꯌꯦꯡꯊꯔꯛꯄꯁꯤꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯂꯣꯡ ꯗ꯭ꯔꯥꯏꯕꯁꯨ ꯆꯠꯇꯣꯏꯅꯤꯅ ꯅꯨꯄꯤꯗꯣ ꯐꯖꯅ ꯀꯦꯔꯒꯁꯨ ꯂꯥꯛꯑꯦꯗꯀꯣ ꯐꯖꯩꯌꯦ ꯑꯗꯨ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉ ꯂꯩꯕꯗꯣ ꯎꯏꯌꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯄꯁꯦ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯑꯩꯅ ꯎꯈꯤꯕ ꯃꯤꯁꯦ ꯑꯗꯨꯝ ꯃꯤꯠꯇ ꯎꯔꯛꯑꯦ ꯍꯥꯏꯕ ꯐꯖꯩ ꯑꯁꯦꯡꯕꯒꯤꯁꯨ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣই ꯅꯨꯡꯁꯥꯒ ꯐꯖꯅ ꯊꯣꯛꯂꯛꯄ ꯃꯇꯥꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯒꯤ 9 ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯅꯦꯕ ꯃꯣꯏꯒꯤ ꯃꯇꯝꯗꯣ ꯅꯨꯄꯤꯁꯦ ꯄꯨꯡꯉꯛꯄꯅꯦꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗꯀꯣ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯐꯖꯅ ꯀꯥꯈꯠꯂꯛꯑꯦ ꯃꯣꯏ ꯃꯆꯥ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤꯁꯨꯅꯦ ꯃꯆꯥꯁꯦ ꯄꯤꯛꯏꯕ ꯃꯆꯥ 2 ꯂꯩꯔꯦ ꯑꯗꯨ ꯁ꯭ꯀꯨꯜ ꯂꯣꯏ ꯆꯠꯅꯈꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯅꯪ ꯁꯥꯎꯒꯅꯨ ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯔꯨꯕ ꯈꯣꯡꯊꯥꯡꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯣꯏꯅ ꯅꯪ ꯉꯥꯛꯑꯣ ꯑꯩꯁꯦ ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯦ ꯑꯗꯣ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯏ ꯏꯕꯥꯅꯤ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯑꯗꯣ ꯑꯩ ꯃꯥꯁꯦ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯃꯥꯁꯦ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯅꯕꯥꯅꯤ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯑꯃꯅ ꯂꯨꯅ ꯇꯧꯕ ꯑꯃꯅ ꯍꯟꯅ ꯌꯦꯡꯗꯕ ꯑꯩ ꯀꯔꯤꯝ ꯇꯧꯔꯣꯏ ꯅꯪꯒ ꯑꯩꯒꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯛꯄ ꯌꯨꯝꯕꯥꯟꯁꯨ ꯀꯔꯤꯝ ꯀꯥꯏꯔꯣꯏ ꯑꯩꯅ ꯁꯣꯏꯔꯨꯕꯁꯦ ꯅꯪꯅ ꯉꯥꯛꯎ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯃꯥ ꯑꯗꯨꯒ ꯍꯥꯟꯅꯗꯩ ꯍꯧꯅ ꯅꯨꯄꯥꯁꯤ ꯈꯔ ꯅꯨꯄꯥ ꯊꯣꯛꯄ ꯖꯥꯠ ꯊꯤꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯌꯧ ꯉꯥꯡ ꯉꯝꯗꯕꯁꯨ ꯑꯣꯏꯌꯦꯕ ꯃꯣꯏ ꯏꯃꯨꯡꯗ ꯄꯥꯜꯂꯝꯃꯤꯕ ꯌꯨꯝꯕꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯅ ꯁꯥꯁꯟ ꯇꯧꯕ ꯉꯝꯗꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯨꯄꯤꯅ ꯑꯗꯨꯝ ꯀꯌా ꯋꯥ ꯉꯥꯡ ꯉꯝꯗꯕꯗꯣ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯉꯥꯡꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔ ꯃꯥꯁꯦ ꯇꯧꯐꯝꯁꯨ ꯈꯪꯗ ꯅꯨꯄꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯀꯣꯜ ꯒꯥꯔꯜꯅꯤ ꯉꯔꯥꯡꯈꯛ ꯊꯦꯡꯅꯕꯅꯦ ꯑꯗꯨꯅꯤꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯃꯇꯝ ꯈꯤꯇꯪ ꯅꯨꯡꯁꯤꯅꯔꯛꯄ ꯑꯗꯨꯝ ꯁꯥꯔꯦꯕ ꯍꯥꯏꯕꯗꯤ ꯉꯔꯥꯡꯈꯛ ꯊꯦꯡꯅꯔꯛꯏꯕ ꯑꯗꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨ ꯃꯥꯅ ꯂꯣꯏ ꯀꯨꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯁꯨ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯔꯛꯑꯅꯣꯅ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯂꯧꯔꯛꯏꯕ ꯅꯨꯄꯤꯁꯤꯗꯁꯨ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯀꯔꯤꯝ ꯈꯨꯝꯃꯝꯗꯅ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯦ ꯊꯣꯛꯈ꯭ꯔꯒꯅꯦ ꯃꯥꯁꯦ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯉꯒ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯀꯞꯄ ꯂꯩꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯊꯣꯡ ꯊꯤꯜꯂꯦ ꯍꯥꯡꯗꯣꯛꯎ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯄꯥꯁꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯁꯤꯅ ꯊꯣꯛ ꯌꯥꯝ ꯊꯤꯜꯂꯦ ꯍꯥꯡꯗꯣꯛꯑꯣꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯊꯣꯛꯂꯛꯑꯒ ꯅꯨꯄꯤꯁꯤꯅ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯁꯨꯠ ꯑꯣꯏꯅ ꯄꯨꯊꯣꯛꯑ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯗꯣ ꯃꯥꯅ ꯈꯨꯝꯗ꯭ꯔꯒꯁꯨ ꯃꯥꯅ ꯌꯥꯔꯦ ꯍꯥꯏꯕꯅꯦꯕ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯛꯄꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯔꯛꯄ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨꯒ ꯑꯗꯨꯐꯧ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯅ ꯍꯣꯠꯅꯗꯅ ꯃꯃꯥꯟ ꯃꯆꯥꯡ ꯂꯦꯞꯇꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯍꯣꯠꯅꯔꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯍꯣꯏ ꯁꯤꯒꯤꯗꯃꯛꯇ ꯀꯦꯁ ꯇꯧꯅꯗꯅ ꯏꯄꯥꯝ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯥꯛꯇꯅ ꯌꯥꯝ ꯋꯥ ꯂꯥꯡꯅꯗꯅ ꯇꯧꯕꯁꯨ ꯃꯥ ꯄꯥꯝꯗꯕ ꯑꯗꯩ ꯃꯥ ꯑꯣꯏꯅ ꯅꯨꯄꯤ ꯂꯣꯜꯂꯛꯑꯦꯅ ꯃꯥ ꯑꯣꯏꯅ ꯈꯥꯏꯅꯔ ꯆꯠꯄꯁꯨ ꯃꯥ ꯄꯥꯝꯗꯕ ꯃꯆꯥꯁꯨ ꯂꯩꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯁꯦ ꯍꯣꯏ ꯐꯖꯅ ꯇꯞꯅ ꯍꯥꯏꯖꯔꯒ ꯀꯌꯥꯝꯕꯨ ꯀꯨꯏꯅꯕꯨ ꯂꯣꯟꯗꯣꯏꯅꯣ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯃꯔꯥꯏ ꯆꯠꯆꯈꯤꯖꯅꯤ ꯃꯇꯝ ꯈꯔꯒꯤꯗꯤ ꯑꯩ ꯋꯥ ꯉꯥꯡꯉꯔꯣꯏꯒꯦꯅ ꯅꯨꯄꯤꯁꯤꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯄꯥꯝꯗꯁꯨ ꯍꯥꯏꯗꯦ ꯀꯅꯥꯝ ꯍꯥꯏꯗ꯭ꯔꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯂꯩꯃꯤꯟꯅꯔꯦ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯑꯗꯣ ꯂꯩꯃꯤꯟꯅꯔꯛꯄ ꯀꯥꯟꯗꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯈꯦꯅꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯅ ꯄꯥꯜꯂꯤꯕ ꯌꯨꯝꯕꯥꯟꯗꯨꯒ ꯃꯣꯏꯗ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯃꯛꯇ ꯊꯣꯡꯉꯁꯨ KG ꯑꯃ ꯂꯩꯔꯛꯄꯁꯦ ꯈꯔ ꯊꯣꯡꯉ ꯈꯔ ꯑꯃꯅ ꯇꯥꯎꯕ ꯑꯗꯩ ꯑꯌꯨꯛꯇ ꯈꯤꯇꯪ ꯑꯃ ꯆꯥꯕ ꯌꯥꯝꯅ ꯂꯤꯛꯁꯟ ꯈꯝꯖꯟꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯄꯣꯠꯁꯦ ꯌꯨꯝꯗ ꯊꯣꯡꯉꯒ ꯆꯥꯕꯅꯤꯅ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯖꯗꯕ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤꯀꯣ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯥꯁꯜꯂ ꯈꯣꯝꯖꯜꯂ ꯅꯨꯄꯥꯁꯤꯗ ꯗꯤꯃꯥꯟ ꯇꯧꯗꯕ ꯄꯣꯠ ꯆꯩ ꯐꯤꯔꯣꯜ ꯍꯥꯏꯔꯣ ꯃꯥꯒꯤ ꯑꯑꯣꯟꯄꯣꯠ ꯍꯥꯄꯛꯄꯁꯤꯅ ꯌꯥꯝ ꯇꯔꯨ ꯇꯅꯥꯟ ꯁꯦꯠꯆꯕ ꯄꯪꯂꯩ ꯂꯩꯗꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯅꯦ ꯄꯨꯔꯥ ꯑꯩ ꯁꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯒꯅꯦ ꯑꯆꯥꯄꯣꯠꯁꯦ ꯑꯣꯔꯗꯔ ꯇꯧꯕꯤ ꯀꯧꯕꯤ ꯑꯗꯒꯤꯗꯤ ꯑꯩ ꯉꯁꯤꯗꯤ ꯄꯣꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ KG ꯑꯃ ꯂꯩꯕꯁꯦ KG ꯅꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯍꯥꯏꯔꯒ
ꯀꯦꯖꯤ ꯑꯅꯤꯁꯦ ꯉꯧꯔꯦ ꯍꯦꯛꯇ ꯆꯥꯊꯣꯛꯄꯤ ꯑꯗꯩ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯁꯦ ꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯕꯁꯤ ꯈꯔꯁꯨ ꯑꯇꯥꯡꯕꯗꯅꯦ ꯅꯨꯡꯇꯤꯒꯤ ꯊꯛꯇ ꯌꯥꯗꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥꯁꯦ ꯄꯥꯝꯖꯔꯨꯕꯅꯤꯅꯅꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒꯅꯦ ꯃꯥꯁꯤꯅ ꯑꯗꯨꯝ ꯂꯣꯟ ꯄꯤꯊꯛꯑꯦ ꯅꯆꯦꯗꯤ ꯎꯍꯟꯒꯅꯨꯀꯣ ꯅꯆꯦꯗꯤ ꯈꯪꯍꯟꯒꯅꯨ ꯅꯆꯦꯗꯤ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯩ ꯁꯣꯞꯄꯤꯡ ꯆꯠꯁꯦ ꯑꯩ ꯗ꯭ꯔꯦꯁ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕ ꯅꯪ ꯅꯨꯄꯤ ꯑꯍꯟꯅ ꯄꯤꯕꯁꯦ ꯑꯩ ꯄꯥꯝꯗꯦꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯂꯔ ꯗꯤꯖꯥꯏꯟ ꯂꯩꯅꯦ ꯃꯥꯅ ꯄꯤꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯆꯠꯂꯒ ꯂꯩꯔꯦꯗꯅ 150,000 ꯍꯦꯛꯇ ꯂꯩꯊꯣꯛꯄꯤ ꯑꯗꯩ ꯄꯩꯁꯥ ꯈꯔ ꯃꯥ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯊꯣꯛꯑꯦꯗꯅ ꯄꯩꯁꯥ ꯈꯔ ꯀꯥꯞꯄꯣ ꯑꯩꯅ ꯄꯣꯠ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯨꯔꯦ ꯄꯣꯠ ꯂꯥꯛꯑꯦ ꯄꯩꯁꯥ ꯈꯔ ꯀꯥꯞꯄꯣ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯑꯗꯩ ꯌꯨꯝꯗ ꯏꯕꯨꯡꯅ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦ ꯏꯃꯥꯅ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦꯅꯅꯦ ꯄꯩꯁꯥꯁꯦ ꯐꯖꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯁꯨꯈꯪ ꯈꯪꯍꯟꯗꯦꯀꯣ ꯄꯩꯁꯥꯁꯦ ꯐꯖꯅ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛꯁꯨ ꯃꯤꯔꯣꯟꯁꯤꯟꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯅꯁꯨ ꯃꯤꯔꯣꯜꯂꯕꯅꯤꯅ ꯃꯥꯏ ꯃꯆꯥ ꯃꯤꯔꯣꯜꯂꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦꯕꯀꯣ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯈꯣꯠꯄꯁꯦ ꯂꯣꯏꯅ ꯃꯥꯅ ꯄꯤꯖꯩꯌꯦꯕ ꯃꯥꯅ ꯃꯤꯔꯣꯟꯈ꯭ꯔ ꯃꯇꯨꯡ ꯊꯥ 3ꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯨ ꯑꯃꯨꯛ ꯃꯤꯔꯣꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯅꯤꯁꯦ ꯃꯤꯔꯣꯟꯕꯁꯤꯕꯨ ꯍꯦꯛ ꯈꯦꯠꯅꯕ ꯑꯃꯅꯅꯦ ꯆꯥꯊꯣꯛꯑꯣꯏꯗꯣꯏꯒꯤ ꯈꯣꯠꯇꯣꯛꯑꯣꯏꯗꯣꯏꯒꯤ ꯂꯤꯛꯆꯟꯅ ꯈꯝꯖꯟꯅ ꯑꯗꯩ ꯁꯣꯝꯒꯤꯁꯤꯅꯅꯦ ꯑꯃꯃꯨꯛ ꯆꯥꯔꯅꯤꯗꯅ ꯑꯩ ꯁꯤ ꯆꯥꯕ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯒ ꯈꯔ ꯆꯥ ꯃꯥꯡꯍꯟꯕ ꯑꯗꯩ ꯀꯥꯁꯤꯅꯅꯦ ꯀꯣꯏ ꯆꯥꯏ ꯇꯨꯝꯁꯤꯜꯂ ꯐꯣꯟꯁꯦ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯩ ꯌꯥꯍꯧꯁꯤꯅ ꯑꯌꯨꯛꯁꯦ ꯁꯨꯡꯍꯧ ꯍꯧꯒꯠꯂꯣꯏꯗꯣꯏꯅꯤ ꯑꯍꯤꯡꯅ ꯐꯣꯟ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯥꯁꯦ ꯑꯗꯩ ꯑꯁꯣꯝꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯨꯒ ꯑꯅꯤꯁꯦ ꯌꯥꯝ ꯈꯦꯠꯅꯔꯛꯄꯁꯤꯗ ꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯦ ꯑꯁ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣꯅ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯑꯗ ꯅꯨꯄꯤꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯃꯥ ꯀꯔꯤꯝ ꯂꯧꯇꯥꯟꯅꯗꯦ ꯀꯔꯤꯝꯐꯧ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯃꯥ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯗꯦꯕ ꯑꯗꯩ ꯃꯥꯅ ꯇꯧꯕꯗꯣ ꯃꯥꯅ ꯄꯥꯝꯁꯨ ꯄꯥꯝꯗꯦꯕ ꯑꯗꯩ ꯇꯧꯒꯅꯣꯁꯨ ꯍꯥꯏꯗꯦ ꯇꯧꯒꯅꯣ ꯍꯥꯏꯔꯨꯔꯗꯤ ꯊꯕꯛ ꯇꯧꯍꯟꯗꯦ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯅꯦ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯍꯩꯅ ꯂꯣꯏꯅꯔꯦꯕ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯍꯥꯏꯔꯦ ꯃꯥꯅ ꯇꯧꯅꯤꯡꯉꯒ ꯇꯧꯖꯔꯦ ꯇꯧꯅꯤꯡꯉꯒ ꯇꯣꯛꯑꯦ ꯃꯥꯒꯤꯗꯤ ꯃꯥꯅ ꯈꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯙꯨꯛ ꯊꯥꯡꯃꯩ ꯑꯃ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯣꯏ ꯏꯃꯨꯡꯗ ꯍꯦꯜꯄꯔ ꯀꯧꯗꯦ ꯃꯥ ꯑꯩ ꯀꯔꯤꯝꯇꯁꯨ ꯁꯨꯗꯦ ꯏꯆꯥ ꯑꯅꯤꯁꯤꯒ ꯌꯨꯝꯁꯤꯒ ꯍꯣꯠꯅꯕꯕꯨ ꯀꯩꯗꯧꯕꯩ ꯍꯦꯜꯄꯔꯅꯣꯅ ꯑꯗꯩ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯏꯁꯤꯅ ꯍꯦꯜꯄꯔ ꯀꯧꯕꯤꯌꯣ ꯑꯩ ꯀꯥ ꯋꯥꯏ ꯇꯩꯅꯕ ꯐꯤ ꯁꯨꯅꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯍꯦꯜꯄꯔ ꯀꯧꯕꯤꯌꯣ ꯑꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣই ꯏꯃꯨꯡꯗ ꯍꯦꯜꯄꯔ ꯊꯝꯗꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯒꯤ ꯑꯍꯟꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗꯅꯦ ꯃꯥꯅ ꯃꯆꯥ 2 ꯄꯣꯛꯂꯛꯈꯤꯕ ꯃꯃꯥꯡꯗ ꯀꯔꯤꯝꯐꯧ ꯑꯩꯁꯦ ꯆꯥꯕ ꯌꯥꯗꯦ ꯃꯥꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯑꯣꯏꯔꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯕꯁꯦ ꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯃꯥꯅ ꯉꯝꯅꯕ ꯈꯪꯖꯕ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯆꯠꯊꯣꯛꯈ꯭ꯔꯦꯗꯅ ꯅꯨꯄꯥꯁꯦ ꯂꯩꯇꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯐꯣꯟꯁꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯥꯕ ꯌꯥꯗꯦ ꯑꯩ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯑꯗꯨ ꯂꯩꯔꯛꯑꯣ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯈꯔꯁꯤꯐꯥꯎ ꯐꯖꯅ ꯊꯨꯞꯆꯜꯂ ꯈꯣꯠꯆꯜꯂꯒ ꯑꯗꯨꯗꯐꯥꯎ ꯇꯔꯨ-ꯇꯅꯥꯟꯅ ꯊꯝꯗꯕ ꯃꯥꯁꯤꯅꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯗꯥꯛꯇꯔꯒꯤ ꯆꯦꯛ ꯆꯠꯂꯦꯗꯅ ꯑꯩꯈꯣꯏꯒꯤꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯅꯅꯦ ꯂꯩꯕꯅ ꯂꯣꯏ ꯂꯩꯔꯛꯑꯅꯤ ꯗꯥꯛꯇꯔꯅ ꯏꯔꯛꯄꯁꯦ ꯆꯥꯕꯅ ꯑꯝꯇ ꯆꯥꯗꯅ ꯇꯥ ꯂꯩꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯍꯟꯁꯤꯒꯤꯅꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯃꯐꯥꯎ ꯂꯩꯍꯟꯗꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯧꯁꯨ ꯂꯧꯁꯜꯂꯨꯒꯨꯝ ꯇꯧ ꯃꯉꯣꯟꯁꯤꯗꯩꯗꯅꯦ ꯂꯧꯁꯨ ꯂꯧꯁꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯁꯜꯂꯨꯔꯕꯅꯤꯅ ꯃꯆꯥꯁꯨ ꯃꯤꯔꯣꯜꯂꯕꯅꯤꯅ ꯅꯨꯄꯤꯗꯣ ꯂꯪꯊꯣꯛꯎꯕꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯉꯣꯟꯗꯗꯤ ꯇꯁꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯃꯥꯅ ꯃꯥꯒꯤ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯤꯀꯣꯅ ꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯃꯥꯁꯦ ꯅꯤꯡꯕ ꯀꯥꯏꯔꯕꯅꯦꯕ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄꯁꯤꯗꯁꯨ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯍꯩꯇ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯦ ꯃꯇꯝꯁꯨ ꯊꯥꯁꯦ ꯁꯨꯖꯜꯂꯛꯑꯕꯅꯦ ꯃꯥꯁꯨ ꯑꯗꯨꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣꯁꯦ ꯇꯧꯕꯤ ꯂꯩꯔꯦꯕ ꯑꯉꯥꯡꯒꯤ ꯍꯒꯤꯁ ꯁꯤꯟꯕ ꯑꯗꯒꯤꯗꯤ ꯅꯤꯡꯊꯥ ꯁꯤꯟꯕ ꯀꯩ ꯅꯤꯡꯊꯥ ꯁꯨꯕ ꯑꯃꯁꯦ ꯂꯣꯏ ꯇꯧꯕꯤ ꯂꯩꯔꯦ ꯑꯗꯩ ꯃꯥꯅ ꯇꯧꯕꯁꯦ ꯃꯥꯅ ꯀꯩꯅꯣꯁꯦ ꯃꯄꯥꯝꯒꯤ ꯃꯤꯅꯅꯦ ꯃꯉꯣꯟꯗ खरा लेरकानदि नुपी लोलेसु लोई खंगेदना अदु छावेबा मपांगि मीना नंगना कयम हाक्ति कयगिनो कयम हाक्ति कयगिनोना अदु आई कयम वांगांग नबसिगि मतांगदा आइना पामद्रे आई कयम वांगांग निंगद्रे हारेबा अदै मुमाना खोइगी अतोंबिसे लागा आइना थबक लोई तौरे माना कयम तौद्रे न हाइबै माउदा कयम खंदेबा आइदि युमजिगी युमबुरेमबिनी आइदि मपुनी आइगी तौबम दोकपनि हानाजु दुम तौई मादि मितोपनि मतम खरगी तांगजबनी अदुना मागी दरकार लैते आइगी इमुंगी थबक तर माना अदुमाय ओइना खंतोक जैबा अदै कोइ मागी जु मजा पोए अदै मागी अंगांग पोकपसिदनाने कोइगी कनो तौरे दा माय नुपाजिदा अंगांग से अहिंगदा अंगांग कप्पी नंगना पंबियो दै सी पिरौ अदु
ꯀꯩꯝꯐꯥꯎ ꯍꯥꯟꯅꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯇꯧꯗꯦ ꯍꯧꯖꯤꯛꯁꯨ ꯇꯧꯗꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯣꯏꯔꯣ ꯇꯔꯨ ꯇꯅꯥꯟꯅ ꯃꯈꯨꯠꯁꯦ ꯊꯕꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯝ ꯇꯔꯨ ꯇꯅꯥꯟ ꯊꯨꯞꯇꯅ ꯅꯥꯟꯗꯅ ꯑꯗꯩ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯀꯩ ꯁꯨꯗꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯥꯁꯦ ꯁꯨꯛ ꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯂꯪꯊꯣꯛ ꯊꯝꯕ ꯑꯗꯩ ꯍꯒꯤꯁꯁꯤꯗ ꯁꯦꯠꯃꯟꯗꯅꯅꯦ ꯍꯒꯤꯁ ꯂꯩꯌꯣ ꯑꯟꯇ ꯃꯥꯅ ꯍꯒꯤꯁꯇꯤ ꯆꯠꯊꯣꯛꯄꯗ ꯈꯛ ꯁꯦꯠꯀꯗꯕꯅꯤ ꯑꯉꯥꯡꯗꯣ ꯂꯣꯏ ꯆꯥꯐꯥꯠꯇꯅ ꯂꯣꯏꯔꯅꯤ ꯅꯤꯡꯊꯥ ꯁꯤꯟꯕꯤꯒꯦꯅ ꯃꯥꯅ ꯅꯤꯡꯊꯥꯁꯨ ꯑꯗꯨꯝ ꯁꯤꯟꯕꯤꯗꯅ ꯑꯌꯥꯝꯕꯅ ꯃꯕꯨꯛ ꯄꯤꯊꯝꯗꯥꯏꯗꯅꯦ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯒꯅꯦ ꯃꯆꯦꯁꯤꯅ ꯑꯉꯥꯡꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯁꯜꯂꯦꯕ ꯑꯗꯨꯒ ꯃꯕꯨꯛ ꯄꯤꯊꯝꯗꯥꯏꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯄꯨꯁꯜꯂꯒ ꯄꯤꯊꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯃꯗꯨꯒꯤ나 ꯇꯔꯨ ꯇꯅꯥꯟꯅ ꯀꯥꯗꯣ ꯑꯉꯥꯡ ꯆꯦꯜꯂꯁꯨ ꯆꯦꯜꯂꯦ ꯈꯪꯍꯟꯗꯕ ꯃꯅꯝ ꯃꯍꯥ ꯑꯣꯏꯔꯣ ꯇꯔꯨ ꯇꯅꯥꯟ ꯊꯝꯕ ꯑꯗꯩ ꯁꯣꯝꯒꯤꯗꯨꯅ ꯑꯗꯨꯝ ꯈꯦꯠꯅꯕꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯑꯉꯥꯡ ꯌꯥꯎꯔ ꯃꯇꯨꯡꯁꯤꯗ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯁꯦ ꯑꯍꯤꯡꯗꯁꯨ ꯑꯉꯥꯡꯁꯦ ꯀꯞꯄꯦ ꯅꯪ ꯂꯧꯋꯣ ꯑꯉꯥꯡꯁꯦ ꯑꯩ ꯇꯨꯝꯒꯦ ꯑꯩ ꯉꯝꯗꯦ ꯅꯪ ꯑꯉꯥꯡꯁꯦ ꯂꯧꯋꯣꯅ ꯑꯗꯩ ꯃꯥꯁꯦ ꯌꯨ ꯅꯨꯡꯁꯨ ꯑꯗꯨꯝ ꯊꯛꯄ ꯑꯗꯩ ꯀ꯭ꯋꯥ ꯃꯥꯒꯤ ꯇꯂꯞ ꯑꯝꯇ ꯋꯥꯠ ꯌꯥꯗꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦꯕ ꯑꯗꯨ ꯃꯥꯅ ꯁꯤ ꯆꯥꯒꯅꯨ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯅꯨꯄꯤꯁꯦꯀꯣ ꯅꯪ ꯑꯉꯥꯡꯁꯨ ꯌꯥꯝ ꯇꯧꯔꯤ ꯌꯥꯝ ꯐꯠꯇꯦꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝꯕꯒꯤ ꯑꯗꯨꯝ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯅꯣꯡꯃꯇ ꯃꯥꯁꯦ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯈꯠꯅꯕꯁꯦ ꯃꯕꯥꯅꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯧꯔꯛꯑꯦ ꯈꯠꯅꯕꯁꯦ ꯍꯧꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯄꯣꯠ ꯆꯩꯒꯁꯦ ꯂꯪꯈꯥꯏꯕꯤ ꯊꯨꯒꯥꯏꯕꯤ ꯅꯪꯅ ꯑꯩ ꯀꯩꯗꯧꯕꯩ ꯂꯧꯕꯤꯔꯛꯏ ꯑꯩꯗꯤ ꯍꯩꯅꯗꯦ ꯅꯪ ꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯩ ꯍꯩꯅꯗꯦ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯒ ꯕꯣꯟꯗ ꯊꯝꯕ ꯎꯆꯦꯛꯇꯧꯅ ꯁꯨꯃꯥꯏꯅ ꯍꯤꯡꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅꯁꯨ ꯍꯦꯛꯇ ꯃꯨꯛꯈꯥꯏꯔꯒ ꯍꯥꯏꯔꯛꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯈꯠꯅꯔꯦ ꯈꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯠꯁꯦ ꯆꯥꯟꯅꯗ꯭ꯔꯦ ꯈꯠꯅꯕꯁꯦ ꯇꯣꯏꯔꯦ ꯑꯗꯨꯒ ꯇꯣꯏꯔꯛꯑꯀꯥꯟꯗ ꯑꯩ ꯌꯨꯝ ꯊꯤꯟꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕꯗ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥꯁꯔꯨꯝꯗ ꯂꯩꯕ ꯐꯤꯅꯥꯏꯜꯁꯦ ꯃꯥꯁꯦ ꯊꯛꯑꯒ ꯌꯥꯝꯗꯤ ꯊꯛꯇꯕ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯅꯗꯅ ꯃꯣꯏꯁꯦ ꯃꯊꯥꯗꯤ ꯁꯥꯍꯜꯂꯦꯗꯅ ꯃꯉꯣꯟꯗꯀꯣ ꯑꯗꯩ ꯃꯥꯁꯦ ꯅꯣꯡꯃꯅ ꯃꯥꯁꯦ ꯃꯄꯥꯝ ꯆꯠꯀꯦꯅ ꯆꯠꯈꯤꯕ ꯃꯄꯥꯝ ꯆꯠꯀꯦꯅ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯅꯥꯎꯄꯥ ꯊꯣꯛꯄ ꯑꯃꯅ ꯕꯥꯕꯤꯗꯣ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯒ ꯀꯥꯔꯗ ꯆꯠꯈꯤ ꯍꯥꯏꯔꯛꯑꯕ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯈꯪꯉꯦꯕ ꯑꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯝꯆꯠꯁꯦ ꯃꯥ ꯍꯩꯅꯔꯛꯑꯦꯅꯀꯣ ꯑꯗꯨꯏꯁꯨ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯈꯠꯅꯔꯦ ꯅꯪ ꯉꯁꯥꯏ ꯀꯗꯥꯏ ꯆꯠꯄꯅ ꯃꯥ ꯃꯣꯏ ꯃꯌꯥꯝꯕꯅꯦ ꯍꯥꯏꯔꯦꯕ ꯅꯪ ꯅꯄꯥꯝ ꯆꯠꯂꯒ ꯅꯌꯥꯝꯕꯒ ꯀꯩꯗꯧꯕꯩ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯃꯤ ꯑꯝꯇ ꯌꯥꯎꯗꯅ ꯑꯩꯒꯤ ꯀꯩꯀꯩ ꯈꯔ ꯂꯩꯕꯤꯒꯦꯅ ꯃꯥꯅ ꯆꯠꯄꯅꯤ ꯍꯥꯏꯔꯦ ꯂꯩꯔꯛꯄ ꯄꯣꯠꯇꯤ ꯀꯗꯥꯏ ꯑꯃꯨꯛ ꯍꯥꯏꯔꯦ ꯂꯩꯍꯧꯔꯦ ꯑꯩ ꯀꯥꯎꯗꯅ ꯄꯣꯔꯛꯇ꯭ꯔꯦ ꯉꯝꯅꯕ ꯈꯨꯝꯕ ꯃꯥ ꯃꯆꯤꯟ ꯊꯤꯁꯦ ꯈꯪꯉꯦꯕ ꯑꯗꯩ ꯈꯠꯅꯔꯦ ꯑꯗꯨꯝꯕꯁꯤꯒꯤ ꯑꯗꯨꯝ ꯈꯠꯅꯔꯦ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯃꯥꯗꯤ ꯐꯣꯟꯁꯦ ꯋꯥꯔꯤ ꯁꯥꯕ ꯍꯧꯒꯠꯅꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯉꯥꯡ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗꯀꯣ ꯑꯗꯩ ꯃꯥꯁꯤ ꯇꯁꯦꯡꯅ ꯃꯥꯁꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯑꯗꯩ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯨꯝꯁꯤꯅ ꯌꯥꯝ ꯂꯥꯞꯄ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯒꯨꯝꯕ ꯆꯥꯟꯗꯦꯜꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯃꯅꯥꯎꯄꯤ ꯊꯣꯛꯄ ꯑꯃ ꯂꯨꯍꯣꯡꯒꯅꯤ ꯈꯨꯜꯗ ꯑꯗꯨꯒꯤ ꯆꯠꯀꯦ ꯍꯥꯏꯔ ꯆꯠꯈꯤꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯆꯤꯡꯅꯕ ꯂꯩꯕꯅꯤꯅꯅꯦ ꯂꯨꯍꯣꯡꯐꯝꯁꯤꯗ ꯆꯠꯂꯦꯕ ꯃꯥꯁꯦꯀꯣ ꯀꯔꯤꯝ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯒꯗꯤ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯃꯤꯕꯁꯤꯗ ꯃꯥ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯃꯉꯣꯟꯗꯅ ꯂꯨꯍꯣꯡꯕꯅꯦꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯩꯗꯤ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤ ꯄꯨꯊꯣꯛꯎ ꯅꯆꯥꯅꯨꯄꯤ ꯀꯗꯥꯏ ꯂꯩ ꯂꯨꯍꯣꯡꯕꯅꯦꯅ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯀꯗꯥꯏ ꯃꯥ ꯂꯥꯛꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯥꯛꯇꯦꯅꯦꯅ ꯃꯃꯥ ꯍꯣꯏꯁꯤꯗꯤ ꯈꯪꯗꯕꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯆꯠꯂꯕꯅꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯇꯧꯕꯗ ꯑꯣꯞꯁꯦ ꯂꯩꯔꯦ ꯑꯗꯩꯗꯤ ꯈꯔ ꯅꯨꯡꯊꯤꯜ ꯋꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯁꯤꯅ ꯃꯆꯦꯁꯤꯅ ꯃꯥ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯑꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯝꯇ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯤꯅ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯆꯠꯎꯔꯒꯦ ꯑꯗꯨꯒ ꯑꯩ ꯃꯥꯁꯨ ꯂꯧꯔ ꯍꯜꯂꯛꯑꯒꯦꯅ ꯅꯨꯄꯥꯗꯨꯁꯨ ꯆꯠꯈꯤꯕꯅꯤꯅ ꯃꯥꯗꯤ ꯅꯨꯄꯤꯗꯣ ꯃꯊꯟꯇ ꯍꯜꯂꯛꯑꯕꯅꯤ나 ꯃꯥ ꯄꯥꯎ ꯄꯤꯖꯔꯤꯅꯦꯕ ꯆꯪꯉ ꯀꯥ ꯂꯩꯈ꯭ꯔꯦꯕ ꯅꯨꯄꯤꯗꯨꯗꯤ ꯑꯗ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯑꯁꯣꯝꯗꯒꯤ ꯅꯪ ꯅꯨꯄꯥꯁꯤꯅ ꯀꯣꯏꯊꯤ ꯊꯤꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅ ꯆꯪꯁꯤꯜꯂ ꯁꯣꯝꯗ ꯂꯩꯔꯤꯅꯦ ꯃꯥꯗꯤ ꯑꯥꯗ ꯆꯠꯄ ꯅꯠꯇꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯊꯧꯔꯛꯑꯦꯗꯅꯀꯣ ꯑꯗꯣ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏꯅ ꯈꯠꯅꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯩ ꯂꯨꯍꯣꯡ ꯆꯠꯀꯗ꯭ꯔꯣ ꯍꯛꯆꯥꯡ ꯉꯝꯃꯜꯂꯛꯇꯗꯅ ꯑꯩꯁꯦ ꯐꯝꯒꯩ ꯐꯝꯃꯨꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯕꯅꯤ ꯊꯣꯛꯑꯦꯛꯇ ꯈꯨꯝꯃꯛꯄ ꯃꯥꯅ ꯊꯣꯛꯄ ꯍꯦꯛꯇ ꯈꯨꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯑꯦ ꯈꯔꯁꯦꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯈꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥ ꯃꯊꯟꯇ ꯕ꯭ꯂꯦꯠꯅꯒ ꯁ꯭ꯋꯥꯏ ꯃꯈꯨꯠꯁꯦ ꯄꯪꯂꯦꯟꯗꯒ ꯊꯠꯇꯅꯅꯦ ꯏꯁꯦ ꯃꯌꯥꯝ ꯊꯣꯛꯇꯅ ꯑꯃꯨꯛ ꯗꯥꯛꯇꯔ ꯄꯨꯈꯠꯅꯩꯕ ꯑꯗꯨꯝ ꯃꯉꯣꯟꯁꯤꯗ ꯅꯨꯡꯉꯥꯏꯍꯟꯗꯕ ꯋꯥꯍꯟꯕꯁꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅꯕꯁꯤꯗ ꯅꯣꯡꯃꯁꯨ ꯃꯄꯥꯝꯗ ꯃꯥꯁꯦ ꯁꯥꯎꯔ ꯈꯟꯅꯔ ꯃꯄꯥꯝ ꯆꯠꯈ꯭ꯔꯦꯕ ꯀꯧꯕ ꯆꯠꯄꯁꯦ ꯃꯥꯁꯦ ꯃꯄꯥꯝꯁꯦ ꯂꯩꯔꯝꯗꯦꯕ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯁꯨꯅꯦ ꯃꯣꯏ ꯃꯔꯤ ꯃꯇꯥꯗ ꯆꯠꯈꯤ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯊꯣꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯈꯜꯂꯦꯒ ꯃꯥꯅ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯍꯜꯂꯒ ꯑꯩꯗꯤ
ꯄꯨꯗꯅ ꯍꯜꯂꯣꯏ ꯃꯥ ꯄꯨꯗꯅ ꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯄꯨꯔꯒꯗꯤ ꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯂꯣꯟꯅ ꯃꯄꯥꯝ ꯈꯔ ꯆꯠ ꯑꯗꯩ ꯃꯄꯥꯝꯒꯤ ꯊꯧꯗꯣꯛ ꯑꯃ ꯂꯩꯌꯦꯅ ꯆꯠꯂꯒ ꯊꯧꯗꯣꯛꯇꯨꯗꯤ ꯍꯦꯛ ꯌꯥꯎꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯇꯝꯁꯤꯗ ꯇꯥꯟꯅꯕ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯪꯅ ꯍꯣꯏ ꯑꯩꯅ ꯐꯥꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠꯁꯦ ꯅꯪ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯦ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯁꯦ ꯏꯆꯥ ꯌꯣꯛꯑꯒ ꯑꯩ ꯅꯨꯄꯤꯁꯤꯒ ꯐꯖꯅ ꯑꯩ ꯄꯥꯜꯂ ꯂꯩꯍꯧꯔꯒꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯂꯣꯏꯁꯟꯅꯔꯁꯤ ꯏꯕꯥꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯂꯣꯏꯁꯟꯅꯔꯁꯤ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯕ ꯑꯗꯨ ꯄꯤꯌꯣꯅ ꯅꯪꯒ ꯑꯩꯒ ꯈꯥꯏꯅꯁꯦ ꯍꯥꯏꯔꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯄꯤꯌꯣꯅ ꯌꯥꯝ ꯆꯥꯎꯅ ꯄꯩꯁꯥꯁꯦ ꯍꯥꯏꯌꯦꯕ ꯃꯥꯏ ꯄꯩꯁꯥꯗꯣ ꯄꯥꯏ ꯈꯪꯕꯅꯤꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩ ꯏꯆꯥꯗꯤ ꯁꯦꯝꯒꯦ ꯏꯆꯥꯒꯤ ꯍꯌꯦꯡ ꯑꯦꯅꯤ ꯀꯥꯏꯗꯅꯣ ꯏꯕꯥꯅꯤ ꯀꯣꯔꯠꯇꯔꯥ ꯑꯃꯗꯔꯥ ꯏꯅꯅꯤꯡꯕ ꯆꯦ ꯏꯅꯁꯤ ꯑꯉꯥꯡꯒꯤꯗꯤ ꯑꯩ ꯁꯦꯝꯒꯦ ꯂꯣꯏ ꯇꯧꯒꯦ ꯑꯉꯥꯡꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯒꯤ ꯂꯣꯏꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥ ꯑꯗꯩ ꯅꯪꯒꯤ ꯅꯆꯥ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯏꯆꯥꯒꯤ ꯏꯆꯥ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯤ ꯆꯦ ꯏꯔꯒ ꯊꯝꯅꯁꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯑꯩ ꯂꯨꯄꯥ ꯑꯃ ꯄꯤꯔꯣꯏ ꯍꯥꯏꯌꯦꯕ ꯅꯪꯅ ꯂꯣꯏꯊꯣꯛꯈ꯭ꯔꯒ ꯍꯌꯦꯡ ꯏꯆꯥꯅ ꯋꯥꯍꯧꯅꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯈꯥꯏꯅꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤꯁꯤꯁꯨ ꯈꯔ ꯅꯤꯡꯉꯥꯏ ꯆꯠꯈꯤꯁꯦ ꯇꯧꯔꯦꯕ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯈꯔ ꯃꯉꯣꯟꯗ ꯂꯧꯅꯤꯡꯕꯒꯤꯀꯣ ꯇꯧꯔꯦ ꯑꯗ ꯃꯥꯅ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯉꯣꯟꯗ ꯁꯦꯟꯅꯔꯣ ꯃꯥꯅ ꯍꯟꯗꯛ ꯃꯄꯥꯝ ꯆꯠꯈꯤꯕ ꯀꯥꯟꯗ ꯁꯦꯟꯅꯔꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯐꯥꯔꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯅꯨꯄꯥ ꯌꯥꯎꯅ ꯐꯥꯔꯣ ꯅꯨꯄꯥ ꯌꯥꯎꯅ ꯐꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯪ ꯅꯨꯄꯤꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯝꯃꯒꯗꯤ ꯅꯪꯅ ꯈꯥꯏꯅꯍꯧꯕ ꯌꯥꯏ ꯃꯥꯒꯤ ꯑꯗꯨꯗ ꯃꯦꯟꯇꯦꯅꯦꯟꯁ ꯄꯤꯔꯣꯏ ꯑꯥꯏꯟꯇ ꯃꯗꯨ ꯂꯩ ꯑꯗꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯐꯥꯎ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯁꯨ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤꯁꯦ ꯈꯥꯏꯅꯍꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯗꯨꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯎꯅꯔꯤꯉꯩꯗꯒꯤ ꯐꯥꯈꯤꯕ ꯑꯗꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯍꯣꯇꯦꯜꯗꯒꯤ ꯐꯥꯈꯤꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯕ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯃꯥꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯥꯟꯗꯦ ꯃꯥꯏ ꯃꯔꯥꯟꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯃꯉꯣꯟꯗ ꯇꯥꯛꯄꯤꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯨ ꯇꯧꯐꯝꯁꯨ ꯈꯪꯗꯕ ꯑꯗꯩ ꯃꯥꯅ ꯄꯩꯁꯥꯁꯦ ꯃꯉꯣꯟꯗꯁꯨ ꯄꯤꯅꯤꯡꯗꯕ ꯑꯗꯩ ꯈꯥꯏꯅꯕꯁꯨ ꯌꯥꯗꯕ ꯅꯨꯄꯤꯁꯦ ꯌꯨꯝꯗꯁꯨ ꯊꯝꯅꯤꯡꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯗꯨꯒꯗꯤ ꯃꯣꯏꯁꯤꯅ ꯈꯜꯂꯦꯒ ꯃꯣꯏꯁꯦ ꯈꯠꯅꯕꯗ ꯅꯨꯄꯤꯁꯦ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯧꯔꯨꯔꯅꯨ ꯅꯪ ꯏꯕꯨꯡꯉꯣ ꯃꯗꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯪꯅ ꯐꯖꯅ ꯁꯦꯝꯒꯠꯄꯤꯒꯦꯅ ꯑꯗꯨ ꯐꯖꯅ ꯁꯦꯝꯒꯠꯄꯤꯔꯦ ꯑꯗꯨꯕꯨ ꯃꯥ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯪꯒꯤ ꯅꯌꯨꯝꯗꯒꯤꯐꯧ ꯃꯥ ꯆꯠꯂ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯈꯠꯂꯛꯑꯦ ꯑꯗꯨꯅꯗꯤ ꯅꯪ ꯃꯗꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗꯕꯅꯤ나 ꯁꯦꯝꯕ ꯊꯣꯛꯑꯔꯣꯏꯗꯕꯅꯤ나 ꯅꯪ ꯀꯧꯔꯨꯔꯅꯨ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯥ ꯁꯦꯟꯅꯔꯣꯅ ꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯅ ꯁꯦꯟꯅꯔꯦꯕ ꯌꯥꯝ ꯐꯖꯅ ꯁꯦꯟꯅꯔꯦ ꯃꯣꯏꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯆꯠꯈꯤꯕꯅꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯗꯥꯏꯔꯦꯛ ꯍꯣꯇꯦꯜ ꯑꯃꯗꯩ ꯐꯥꯏꯌꯦꯕ ꯗꯥꯏꯔꯦꯛ ꯐꯥꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯄꯨꯔꯛꯑꯦ ꯃꯣꯏꯅꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏ ꯀꯧꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯋꯥ ꯑꯗꯨꯝ ꯂꯣꯏꯁꯟꯅꯖꯔꯒꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯃꯉꯣꯟꯗꯒꯤ ꯇꯥꯟꯖꯔꯔꯣꯏ ꯍꯥꯏꯔꯦ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯃꯥꯏ ꯇꯧꯔ ꯃꯅꯥ ꯑꯝꯇ ꯅꯥꯏꯕꯤꯔꯅꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯖꯔꯦꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕ ꯀꯩꯝꯐꯥꯎ ꯇꯥꯟꯗꯅ ꯑꯗꯣ ꯃꯆꯥꯗꯨꯗꯤ ꯅꯨꯄꯥꯁꯤꯅ ꯌꯣꯛꯍꯧꯔꯦꯕ ꯑꯗꯣ ꯅꯨꯄꯤꯒꯤ ꯃꯌꯨꯝꯅꯁꯨ ꯑꯉꯥꯡꯗꯣ ꯁꯦꯝꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯃꯣꯏꯁꯨ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯦꯕ ꯑꯉꯥꯡꯗꯣ ꯌꯥꯝꯗꯤ ꯄꯤꯛꯏꯕꯀꯣ ꯃꯇꯝꯗꯣ ꯃꯃꯥꯒ ꯂꯩꯕ ꯃꯇꯝ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯦ ꯆꯍꯤ 2 ꯐꯥꯄꯣꯟꯇ꯭ꯔꯤꯕ ꯑꯗꯨꯏꯁꯨ ꯃꯣꯏ ꯃꯁꯥꯅ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯉꯥꯡꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯌꯣꯛꯍꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯁꯦ ꯂꯣꯏꯁꯟꯅꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯑꯁ ꯕꯥꯕꯤꯗꯣ ꯃꯥꯗꯤ ꯍꯦꯛꯇ ꯄꯨꯔꯥ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯨꯗ ꯆꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯐꯣꯇꯣꯒꯁꯦ ꯌꯥꯝ ꯀꯩꯅꯣꯗꯒ FBꯗ ꯀꯩꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯀꯩ ꯃꯌꯥꯝꯁꯦ ꯑꯗꯩ ꯍꯣꯇꯦꯜꯗꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯌꯥꯝ ꯍꯥꯞꯀꯠꯂꯛꯑꯦꯕ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯩ ꯌꯥꯝ ꯍꯥꯞꯀꯠꯂꯛꯑꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯗꯤ ꯆꯍꯤ 3 ꯂꯧꯔꯒ ꯂꯩꯔꯝꯃꯕꯅꯤꯅ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯅꯪ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯍꯥꯞꯀꯠꯂꯛꯑꯦꯅꯦ ꯅꯨꯄꯥ ꯑꯃꯒ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯛꯑꯦꯅꯦ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯈꯥꯏꯅꯩꯗꯣ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯩ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯃꯥꯅ ꯑꯁ ꯏꯆꯦ ꯑꯩꯁꯦꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯅꯪ ꯑꯗꯨ ꯀꯩꯗꯧꯔꯨꯔꯅꯨ ꯅꯪꯁꯦ ꯃꯇꯝ ꯈꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒ ꯑꯝꯇ ꯄꯥꯏꯔꯨꯅꯨ ꯃꯥꯅ ꯀꯩ ꯍꯥꯞꯀꯠꯄ ꯈꯣꯠꯄ ꯑꯝꯇ ꯌꯦꯡꯉꯨꯔꯅꯨ ꯅꯪ ꯑꯗ ꯃꯥꯁꯤꯁꯨ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯀꯗꯥꯏ ꯆꯠꯂꯤ ꯀꯔꯤ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅꯤꯅ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯁꯨ ꯃꯆꯥꯗꯣ ꯂꯩꯍꯧꯔꯤꯕꯅꯤꯅ ꯃꯥ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯊꯣꯛꯈ꯭ꯔꯣ
ꯑꯗ ꯏꯆꯥꯁꯤꯒꯤ ꯏꯖꯠ ꯁꯣꯛꯏ ꯃꯣꯏ ꯃꯥꯏ ꯃꯃꯥꯗꯨꯗꯤ ꯑꯗꯨ ꯇꯧꯕꯅꯦꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯊꯣꯛꯑꯦ ꯒꯣꯇꯣꯅꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩ ꯏꯆꯥꯁꯤꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯁꯤꯅꯦꯕ ꯃꯥꯅ ꯈꯟꯖꯩꯁꯤꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯅꯪ ꯌꯦꯡꯉꯨꯔꯅꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯃꯇꯝ ꯈꯔ ꯄꯥꯏꯔꯨꯔꯅꯨ ꯑꯗꯨꯒ ꯑꯗ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯎꯔꯨꯕꯗ ꯁꯨꯃꯥꯏꯅ ꯁꯣꯏꯈꯤꯕ ꯇꯨꯡꯗꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇꯕ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯑꯗꯣ ꯁꯣꯏꯍꯟꯅꯤꯡꯗꯦ ꯊꯣꯛꯍꯟꯅꯤꯡꯗꯦ ꯉꯥꯎꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯌꯥꯝꯕꯅꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤꯒ ꯀꯣꯏꯔꯤꯕ ꯑꯗꯩ ꯐꯣꯟꯒ ꯇꯧꯔꯒ ꯋꯥꯔꯤꯒ ꯁꯥꯏꯕ ꯑꯌꯥꯝꯕꯁꯦ ꯌꯨ ꯉꯥꯎꯔꯀꯥꯟꯗ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯤꯅ ꯑꯌꯥꯝꯕꯅꯦ ꯐꯠꯇꯕ ꯊꯕꯛꯁꯤꯗ ꯂꯝꯖꯤꯡꯍꯜꯂꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯍꯥꯠꯄꯒꯨꯝꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯔꯦꯞꯀꯨꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗ ꯁꯥꯔꯝꯆꯠ ꯆꯠꯄ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯌꯥꯝꯕꯅꯅꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯤꯁꯥ ꯑꯃꯅ ꯉꯥꯎꯔꯀꯥꯟꯗ ꯍꯦꯛꯇ ꯑꯣꯏꯒꯜꯂꯦꯕ ꯌꯥꯝ ꯅꯣꯔꯃꯦꯜ ꯇꯥꯕ ꯅꯤꯁꯥ ꯑꯃꯐꯥꯎ ꯆꯥꯗꯕ ꯑꯗꯨꯝꯕ ꯃꯇꯝꯗꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯃꯥꯏꯅ ꯅꯤꯁꯥꯁꯤꯅꯉꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅꯦꯅ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯉꯥꯎꯊꯣꯛꯎꯕꯁꯦ ꯉꯥꯎꯔꯀꯥꯟꯗ ꯀꯩꯗꯧꯒꯗꯒꯦ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯩ ꯇꯨꯡꯗ ꯀꯩ ꯊꯣꯛꯀꯗꯒꯦ ꯈꯟꯊꯍꯧꯗꯅ ꯃꯁꯥꯗ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯁꯥꯅꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯏꯆꯦ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯤꯌꯨ ꯑꯗꯨꯝ ꯅꯨꯄꯥ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯂꯣꯜꯂꯤꯕ ꯑꯩꯅꯒ ꯋꯥꯈꯤꯕ ꯃꯗꯨꯗ ꯃꯉꯣꯟꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯆꯍꯤ 2.5-3 ꯑꯩꯅ ꯃꯥ ꯂꯧꯔꯝꯕꯁꯤꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯍꯩꯊꯈꯤꯕ ꯑꯩ ꯏꯆꯥ ꯁꯦꯝꯖꯔꯝꯃꯗꯤ ꯀꯌꯥꯝ ꯐꯅꯤ ꯃꯥꯁꯨ ꯃꯁꯥꯗꯣ ꯅꯤꯡꯉꯝꯖꯔꯛꯇꯣꯏꯅꯦꯕ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯗꯩꯃꯨꯛ ꯀꯩꯅꯣ ꯏꯀꯥꯏꯕꯁꯨ ꯅꯪꯈꯤꯕ ꯃꯤꯅ ꯅꯪ ꯅꯨꯄꯤꯗꯣ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯅꯪ ꯑꯗꯨ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯗꯩ ꯐꯣꯇꯣ ꯍꯥꯞꯀꯠꯂꯦ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯇꯧꯔꯨꯕ ꯑꯩ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯝꯃꯕꯅꯤ나 ꯃꯥꯅ ꯍꯦꯛ ꯐꯠꯇꯕ ꯑꯃ ꯇꯧꯕꯗ ꯅꯪ ꯅꯨꯄꯤꯗꯣꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯂꯩꯔꯝꯃꯤꯕ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯃꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤꯗꯨꯅ ꯍꯩꯅꯗꯗꯅꯅꯦ ꯃꯥꯁꯦ ꯑꯁꯣꯝꯗ ꯑꯦꯖꯦꯟ ꯑꯣꯏꯅ ꯂꯩꯔ ꯄꯣꯠꯁꯦ ꯁꯣꯝꯗ ꯊꯥꯖꯤꯜꯂꯛꯑꯒꯅꯦ ꯃꯁꯥꯁꯦ ꯃꯣꯏ ꯃꯌꯨꯝꯒ ꯀꯩꯁꯨ ꯂꯣꯏ ꯁꯣꯜꯂꯣꯜꯂꯝꯃꯒ ꯃꯄꯥꯟꯗ ꯐ꯭ꯂꯦꯠ ꯂꯩꯔꯒ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯃꯄꯥꯟꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯁꯤꯒꯤ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯉꯥꯎꯅꯤꯡꯉꯦ ꯂꯥꯡꯅꯤꯡꯉꯦꯅ ꯉꯥꯎꯊꯣꯛꯏꯕ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔ ꯃꯇꯨꯡꯗꯀꯣ ꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯣꯏꯅ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯑꯃꯅꯦꯅ ꯉꯥꯡꯉꯨꯕ ꯆꯩꯔꯨꯕ ꯅꯣꯡꯈꯠꯂ ꯌꯦꯡꯕꯐꯥꯎ ꯃꯥꯅ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯂꯥꯟꯈꯤꯕ ꯃꯔꯥꯟꯗꯨꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯌꯨꯝꯕꯥꯟꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯒꯁꯨ ꯑꯉꯥꯡꯗꯨꯁꯨ ꯂꯩꯍꯧꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅꯁꯨ ꯅꯪꯅ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯉꯣꯟꯗꯩ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯦꯅ ꯍꯦꯛ ꯑꯁꯨꯛ ꯋꯥꯃꯤꯟꯅꯔꯒ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯨꯁꯜꯂꯒꯐꯧ ꯂꯥꯛꯄ ꯉꯝꯈꯤꯀꯣꯅ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯄꯤ ꯑꯩ ꯏꯆꯥꯅ ꯇꯧꯔꯒ ꯌꯥꯝ ꯆꯨꯝꯅ ꯌꯨꯝꯕꯥꯜ 2 ꯁꯨꯗꯅ ꯆꯠꯂꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯤꯁꯦ ꯃꯥ ꯍꯥꯏꯕ ꯏꯖꯠ ꯃꯥꯡꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯐꯔꯕ ꯅꯨꯄꯥꯅꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯗꯤ ꯅꯨꯄꯤꯅ ꯑꯅꯤꯔꯛ ꯌꯨꯝ ꯄꯥꯟꯒꯅꯨ ꯑꯗꯩ ꯖꯇ꯭ꯔꯥ 2 ꯁꯨꯍꯟꯅꯨ ꯈꯥꯏꯅꯅꯨꯅ ꯅꯨꯄꯤꯗ ꯈꯛ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯥ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯗꯅ ꯑꯗꯣ ꯃꯁꯥꯗ ꯊꯣꯛꯄ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯌꯨꯝꯕꯥꯜ 2 ꯁꯨꯕ ꯅꯨꯄꯤ ꯂꯣꯜꯂꯨꯕ ꯈꯣꯠꯂꯨꯕꯁꯦ ꯀꯣꯟꯅ ꯅꯨꯡꯉꯥꯏꯍꯧꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯤ ꯅꯨꯄꯤ 2ꯔꯛ ꯊꯤꯔꯨꯔꯝꯃꯦ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯃꯣꯏ ꯊꯣꯛꯂꯛꯄꯗꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯂꯩꯖꯔꯝꯕ ꯏꯖꯠꯇꯣ ꯍꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯌꯥꯝ ꯂꯩ ꯃꯥꯅ ꯈꯪꯕꯗꯅꯦ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯇꯦꯜꯁꯦ ꯕꯨꯛ ꯇꯧꯔꯒꯅꯦ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯑꯣꯅ ꯁꯤꯒꯨꯝꯕ ꯁꯤꯟꯕ ꯃꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯦ ꯌꯥꯎꯖꯔꯒꯦ ꯁꯤꯗꯩꯁꯤꯗꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯅꯨꯄꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯑꯕ ꯅꯨꯄꯤꯁꯦ ꯃꯈꯟꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯣꯏꯈꯤꯗꯅꯅꯦ ꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯈꯤꯕ ꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯟꯁꯤꯗ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯝ ꯂꯩꯌꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝꯕ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯗꯅꯕ ꯑꯗꯩ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯑꯗꯨꯗꯣ ꯅꯨꯄꯥꯅꯦꯅ ꯉꯥꯎꯊꯣꯛꯎꯕ ꯂꯥꯡꯊꯣꯛꯎꯕꯗꯣ ꯅꯨꯄꯤ ꯈꯛ ꯅꯠꯇꯦꯕ ꯃꯤꯅ ꯅꯣꯛꯅꯩ ꯍꯥꯏꯁꯦ ꯅꯨꯄꯥꯁꯨꯅꯦꯕ ꯑꯁꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕꯅꯦ ꯑꯗꯩ ꯑꯁꯤ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯕ ꯅꯨꯄꯤ ꯈꯛꯇ ꯍꯥꯏꯅꯩ ꯅꯨꯄꯥꯗꯤ ꯉꯥꯎꯅꯤꯡꯉꯦꯒꯩ ꯉꯥꯎꯕ ꯂꯣꯏ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯃꯌꯥꯝꯅ ꯑꯗꯣ ꯑꯗꯨꯝꯕ ꯍꯥꯏꯅꯕꯗꯣ ꯀꯩ ꯀꯥꯟꯅꯩ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯗ ꯑꯁꯤꯗꯤ ꯍꯦꯛ ꯍꯪꯅꯔꯛꯄꯗ ꯂꯩꯀꯥꯏ ꯑꯃꯗ ꯃꯤꯒꯤ ꯃꯁꯥꯒꯤ ꯐꯔ ꯂꯩꯔꯕ ꯃꯤꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯈꯣꯡꯒꯨꯟ ꯇꯥꯕꯅꯦ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯝ ꯐꯖꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕ ꯑꯐꯕꯗꯨꯗꯤꯀꯣ ꯑꯗꯨꯅ ꯐꯩ ꯍꯥꯏꯍꯟꯕꯗꯨꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ
ꯃꯤꯅ ꯍꯧꯖꯤꯛ ꯃꯥꯁꯦ ꯄꯩꯁꯥ ꯄꯥꯏꯅ ꯅꯨꯡꯉꯥꯏꯅ ꯏꯖꯠ ꯂꯩꯅ ꯂꯩꯔꯁꯨ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯃꯃꯥꯟꯅꯕ ꯃꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯂꯣꯏꯅꯔꯒ ꯃꯅꯨꯡꯗ ꯃꯥꯏ ꯅꯨꯄꯤꯗꯤ ꯈꯪꯍꯟꯗꯕ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟꯗꯤ ꯂꯣꯏ ꯈꯪꯅꯕ ꯃꯣꯏ ꯍꯥꯏꯗꯣꯛꯅꯗꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔ ꯑꯗꯨꯝ ꯃꯅꯨꯡꯗ ꯂꯩꯈꯤꯕꯁꯤꯡꯗꯨꯗꯤ ꯃꯥꯏ ꯅꯨꯄꯤꯈꯩꯅ ꯈꯪꯖꯗꯕꯅꯤꯅꯀꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯆꯕ ꯑꯗꯣ ꯅꯨꯄꯤꯗꯣ ꯎꯔꯨꯕꯗ ꯉꯥꯎꯈꯤꯗꯅ ꯅꯨꯡꯁꯤꯈꯤꯗꯅ ꯍꯦꯛꯇ ꯀꯔꯝꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ ꯀꯔꯤꯅꯣꯁꯦ ꯈꯟꯊꯗꯅ ꯐꯖꯕ ꯈꯛꯇꯪꯗ ꯉꯥꯎꯔꯒ ꯂꯧꯔꯨꯕ ꯃꯥꯗꯤ ꯅꯨꯄꯤ ꯂꯦꯋꯜꯂꯦꯅ ꯊꯣꯛꯈ꯭ꯔꯦꯕ ꯃꯥꯕꯨꯗꯤ ꯀꯦꯔꯦꯛꯇꯔ ꯂꯨꯁ ꯑꯣꯏꯕ ꯑꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯅꯨꯃꯤꯠꯇꯨꯗ ꯍꯣꯇꯦꯜꯗ ꯕꯨꯛ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯨꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯥꯅꯗꯤ ꯍꯥꯏꯗꯣꯛꯄꯤꯗ꯭ꯔꯦꯀꯣ ꯑꯗꯨꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯥꯒ ꯇꯤꯟꯅꯕꯐꯥꯎ ꯊꯤꯡꯒꯠꯂꯛꯑꯦꯕ ꯍꯥꯏꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯂꯣꯟꯕꯅꯤ ꯑꯗꯨꯅꯤ ꯅꯪꯁꯨ ꯅꯨꯄꯤ ꯀꯣꯏꯔꯛꯀꯅꯤ ꯃꯥꯒ ꯇꯤꯟꯅꯔꯗꯤꯅ ꯑꯗꯨ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯐꯣꯡꯅ ꯅꯨꯄꯤ ꯂꯣꯜꯂꯨꯕ ꯈꯣꯠꯂꯨꯕꯁꯦ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯐꯥꯎ ꯂꯣꯏ ꯃꯔꯤ ꯇꯠꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯝꯃꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯆꯠꯈꯤꯕꯁꯤꯡꯅ ꯑꯗꯨꯝ ꯄꯪꯆꯠꯇ ꯆꯠꯈꯤꯕ ꯄꯩꯁꯥ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯅꯨꯄꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯄꯩꯁా ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯄꯩꯁꯥ ꯋꯥꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯄꯩꯁꯥ ꯇꯥꯟꯈꯤꯕ ꯀꯌా ꯑꯃꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯅꯍꯥ ꯅꯨꯄꯤꯁꯤꯡꯁꯦ ꯌꯨꯝꯕꯥꯜ ꯑꯃ ꯁꯣꯏꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯇꯕꯗꯒꯤ ꯁꯣꯝꯗ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯑꯆꯧꯕ ꯄꯥꯈꯠꯄ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯀꯜꯍꯧꯒꯗꯒꯦ ꯑꯗꯩ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯒꯥꯏꯗ ꯇꯧꯍꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯊꯥꯗꯗꯕꯁꯨ ꯌꯥꯔꯛꯇꯦꯕ ꯑꯉꯥꯡꯅꯤꯅ ꯃꯣꯏꯗꯤ ꯅꯍꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯇꯥꯟꯅꯅꯤꯡꯕ ꯅꯣꯂꯦꯖ ꯁꯤꯌꯥꯔ ꯇꯧꯕ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅꯒ ꯃꯥꯏ ꯅꯨꯄꯥꯒ ꯈꯠꯅꯔꯦ ꯐꯨꯅꯔꯦ ꯑꯩ ꯅꯨꯄꯥ ꯐꯠꯇꯦ ꯉꯥꯎꯁꯟꯅꯩ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯨꯕꯗꯩ ꯅꯨꯄꯥꯗꯨꯅꯒ ꯃꯇꯦꯡꯒ ꯄꯥꯡꯉꯛꯄ ꯑꯗꯨꯝꯕꯗꯩ ꯁꯨꯝ ꯅꯨꯡꯁꯤꯅꯈꯤꯗꯅ ꯑꯗꯨꯝ ꯍꯩꯅꯈꯤꯗꯣꯏꯅꯦꯕ ꯑꯗꯩ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃ ꯁꯨꯝ ꯍꯩꯅꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯟꯕꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯐꯠꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯐꯠꯇꯕꯗꯒꯤ ꯌꯨꯝꯕꯥꯟ ꯀꯥꯏꯔꯛꯑꯕ ꯅꯍꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯃꯣꯏꯁꯤꯃ ꯂꯝꯖꯤꯡꯕꯤꯍꯧꯕ ꯃꯣꯏꯗ ꯒ꯭ꯌꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯍꯜꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯩ ꯑꯗꯨꯝ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯗꯅꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯦꯁ ꯈꯔꯗ ꯊꯦꯡꯅꯕꯗꯁꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯈꯤꯗꯅ ꯃꯌꯨꯝꯅꯅꯦ ꯍꯥꯏꯕ ꯉꯥꯡꯕꯐꯥꯎ ꯂꯧꯗ꯭ꯔꯕ ꯀꯗꯥꯏꯗ ꯂꯩꯌꯦꯐꯥꯎ ꯃꯆꯥꯅꯨꯄꯤꯁꯦ ꯈꯥꯏꯅꯔ ꯂꯩꯕ ꯃꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯜꯂꯨꯔꯦ ꯍꯥꯏꯅꯤ ꯑꯗ ꯑꯃꯨꯛ ꯄꯥꯜꯂꯨꯔꯦ ꯍꯥꯏꯅꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯁꯦ ꯃꯌꯥꯝ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯗꯥꯏꯇ ꯂꯧꯗꯗꯅꯅꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯐꯥꯎ ꯃꯃꯥ ꯃꯄꯥꯅ ꯈꯪꯖꯗ꯭ꯔꯕ ꯃꯕꯨꯡ ꯃꯧꯄꯥꯅ ꯈꯪꯖꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯚꯔꯥꯗ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯂꯧꯅꯔꯦꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯅ ꯌꯥꯅꯗ꯭ꯔꯦꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯁꯣꯏꯈꯤꯕꯁꯤꯡꯗꯨꯅ ꯁꯣꯏꯈ꯭ꯔꯁꯨ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯜꯍꯧꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯃꯥꯟꯅꯔꯒꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯖꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯝꯕꯤꯈꯤꯕ ꯑꯣꯖꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯁꯤꯗ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯚ꯭ꯌꯨ ꯑꯗꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯐꯤꯗꯕꯦꯛꯁ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯂꯥꯛꯄꯅꯤꯅ ꯁꯥꯐꯨꯁꯤꯃ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨ ꯋꯥꯔꯤꯁꯤ ꯈꯔ ꯀꯨꯏꯔꯕ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯁꯥꯐꯨꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯗ ꯀꯔꯝꯅ ꯀꯜꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯋꯥꯈꯜ ꯊꯥꯗꯃꯤꯟꯅꯁꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖꯁꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕ ꯌꯥꯒꯅꯤ ꯑꯋꯦꯔꯅꯦꯁ ꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯔꯤ 누비 어인 거이로봐. 러시. 아시는 거 해야지. 마이 몽시더부. 누비 만만 게 야오게 봐. 하.
ꯀꯔꯤꯕꯨ ꯌꯧꯈꯤꯕ ꯃꯑꯣꯡꯗ ꯅꯪ ꯑꯁꯨꯛ ꯉꯥꯎꯖꯩꯁꯤꯕꯨ ꯍꯥꯏꯕꯁꯦ ꯑꯩꯇ ꯅꯠꯇꯅ ꯅꯪꯁꯨ ꯈꯪꯂꯝꯅꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯒꯦ ꯏꯃꯥ ꯀꯔꯤ ꯍꯦ ꯇꯧꯍꯣꯏꯔꯝꯃꯣꯍꯦ ꯅꯨꯄꯥꯅ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯆꯦ ꯍꯣꯏꯔꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯣꯏꯅ ꯅꯆꯦꯅ ꯍꯥꯏꯔꯤꯅꯦ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯏꯃꯥ ꯄꯥꯎꯁꯤꯅꯕ ꯍꯦꯟꯖꯟ ꯇꯝꯖꯟꯕꯁꯤꯅꯕ 이몽시들 내리신 게 양아암 끝났더라보네. 너희 감노 화내자고 가. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯆꯥꯁꯤꯡꯁꯦ ꯁꯦꯟ ꯊꯣꯛꯄ꯭ꯔꯣ 하지 멋진 내리 투가이게 짝짝인 영광. ꯀꯔꯤ ꯊꯨꯝ ꯈꯪꯗꯣꯏꯕ 이몽식이 ꯆꯥꯛ ꯏꯟꯖꯥꯡ ꯐꯥꯎꯗꯤ ꯃꯍꯥꯎ ꯈꯪꯕ ꯌꯥꯏꯅ ꯑꯩ ꯆꯥꯛ ꯉꯥꯛꯇ ꯆꯥꯒꯦꯁꯤ ꯀꯩꯗꯧꯔꯒ ꯅꯣꯏꯕ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯅꯪꯁꯨ ꯁꯣꯔ ꯂꯦꯞꯈꯤꯗꯦꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯥꯏꯔꯦ ꯍꯥꯏꯅꯤ ꯌꯦꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ꯭ꯔꯥꯕꯁꯤꯕꯣ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕ ꯅꯪ ꯉꯥꯡꯖꯩꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯕ꯭ꯔꯕ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯅꯪ ꯅꯁꯥꯅ ꯂꯦꯞꯆꯅꯤꯡꯉꯤꯗꯣ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯅ ꯉꯝꯒꯗꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯇꯦꯡ ꯇꯧꯔꯒꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯁꯤꯗ ꯊꯝꯒꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯈꯟꯗꯗꯅ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣꯕ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯥ ꯇꯧꯏꯁꯤꯕꯨ ꯁꯦ ꯑꯝꯇ ꯂꯦꯡꯒꯅꯨ ꯃꯁꯣꯝ ꯆꯤꯟꯕꯗꯤ ꯌꯥꯝ ꯄꯛꯆꯩ ꯀꯔꯤꯅꯣ ꯃꯥ ꯇꯧꯏꯁꯤꯕꯨ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ꯭ꯔꯥꯕꯁꯤꯕꯣ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕ ꯅꯪ ꯉꯥꯡꯖꯩꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯕ꯭ꯔꯕ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯅꯪ ꯅꯁꯥꯅ ꯂꯦꯞꯆꯅꯤꯡꯉꯤꯗꯣ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ब्रेक की मतुंग दा मयाम बो अमुक हन तराम नोकचेरी इपो मीडिया ना सीरीज 9 पुथोकचेरी बा क्राइम डायरीज निफु मंगा सुबे एपिसोड जेंबिर बिसिंग बो अमुक हन तराम नोकचेरी लोइनेना ब्रेक की ममांगदा ओजारो बितालेमन मयाम गे दमक थमजखि बा अखोगी टॉपिक कॉल गर्ल की मतंगदा अखोगी मियोयबगी समाज की चनबी अखोगी चनलोन चसिदा करम मोंग काय खिबनो अमदी याम नुंगाइना वाना होनजरगा अखोगी युमदा करम मोंगदा करम साफू फत्तबा लाकपदुना कमाइना काय खिबनो हाबिसी मतंगदा मयाम अखोई वखल तामिनरगा मयाम के फीडबैक्स मयाम के अहनब कमेंट्स मयाम अमा अखोई द सुंसोय सोयदना थंबिर ओ लोइनेना अखोई की क्राइम डायरी सी हेना मपुंग फानबा अखोई की अवेयरनेस पीबा हेना अखोइना स्प्रेड तोबा ngamnabagi damakta mayam gi अखोई कमेंट्स amadi feedbacks mayam amadu yamna darkar lebanina mayam sungsoi soyna thambiu haina thamjage break ki makha tabasi ojadagi amka logbisi aduga kanoje hujukse crime je am sana thoknariba mai mai matha jena yam ngaunaiba ko ado tanaba lakpa je lepte aiju wari sabada phone da ju sabada aisi awaba mo oy de yam kupna tananing ba mina mu yumda lai asuki matam je ngonda mange ayukki matam kano pung 13 saibok je ai boarding chalo halakpada gi adom mayam je wai sabajena mai magi tanabado lai ba kai do hogodage kamai ta hogodage na khoina hek esmai ta ho adu dismai ta ho hairaga na moida nungai jari ba ko wakhan thoiba thodok se masala thokan da pang jalle ba ado lepa naite thoiba kan thodok mayam je ko do ngal amakaksu ma je chele paraba ko mai kan masanu pi je mangri ye boarding da leirubani ni ngon sakau bai sudi tholak pani aduga class 9 kak tam hai aduga tukan thokibni hai adu halaktre hingdo ada moide sum sian song tawram gadra na ngaina raga yuk sudum halaktre na pakhattana ko adu paw sum longna bada kogi kano mamana biyum khak nupa dongna tawba kogi nupa dongna nupa saraga leiba hai tare ne ko tomboy amaga moi jadum la ammi adu ma ga chaminna haiba paw tai na pakhattana sela ameba koina kai tawgadage khogadage na adu de aina chalo noi police ta kaida
ꯇꯧꯕꯅ ꯐꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯃꯣꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯣꯏ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯁꯟꯕꯗꯤ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕꯗꯣ ꯈꯪꯉꯕꯅꯤꯅ ꯅꯣꯏ ꯆꯠꯁꯜꯂꯨꯁꯨ ꯃꯣꯏ ꯃꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯀꯅꯣꯅ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯆꯠꯁꯜꯂꯦꯕ ꯗꯨꯀꯥꯟ ꯃꯌꯨꯝꯗ ꯆꯠꯂꯨꯔꯀꯥꯟꯗꯨꯗꯗꯤ ꯃꯣꯏꯅ ꯆꯠꯂꯤꯉꯩꯒꯤ ꯂꯝꯕꯤꯗꯨꯗ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯐꯥꯔꯨꯔꯦ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯤꯅꯤꯅ ꯃꯥ ꯅꯨꯄꯥ ꯁꯥꯖꯔꯒꯁꯨ ꯅꯨꯄꯥꯗꯤ ꯅꯠꯇꯦꯕ ꯅꯨꯄꯤꯅꯤꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟꯒꯨꯝꯕꯅꯤ ꯅꯣꯏ ꯈꯔ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯔꯣ ꯑꯉꯥꯡ ꯑꯃꯗꯨꯁꯨ ꯈꯔ ꯉꯥꯡꯉꯝꯃꯣ ꯃꯇꯨꯡ ꯇꯧꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯅꯆꯥꯁꯨ ꯈꯔ ꯉꯥꯡꯉꯣ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯇꯅ ꯃꯥꯅ ꯅꯨꯄꯤꯒ ꯆꯠꯀꯦ ꯆꯠꯂꯨ ꯃꯃꯥꯟꯅꯕꯤꯒ ꯆꯠꯀꯦ ꯆꯠꯂꯨ ꯃꯥꯅ ꯑꯍꯤꯡ ꯍꯜꯂꯛꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯗ ꯋꯥꯍꯟꯕꯗꯨꯗꯤ ꯆꯨꯝꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯃꯣꯏꯅꯒ ꯑꯍꯤꯡꯗꯨꯃ ꯃꯥꯅ ꯍꯜꯂꯛꯇꯕꯗ ꯁꯥꯕ ꯃꯊꯥꯗꯨꯗꯤ ꯁꯥꯈ꯭ꯔꯖꯥꯠꯅꯦꯕ ꯑꯗꯩꯗꯤ ꯑꯉꯥꯡꯈꯩꯅꯁꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯃꯃꯥ ꯃꯄꯥꯗ ꯁꯨꯃꯥꯏꯅ ꯋꯥꯍꯟꯗꯕꯀꯣ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯆꯦꯟꯕ ꯑꯣꯏꯔꯣ ꯆꯣꯡꯕ ꯑꯣꯏꯔో ꯐꯅꯌꯥꯝ ꯀꯤꯁꯅꯨ ꯑꯃ ꯇꯧꯁꯅꯨ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯣꯏꯔꯁꯨ ꯃꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯆꯦꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯄꯤꯕꯤꯕꯅ ꯐꯩꯌꯦꯕ ꯑꯗꯩꯗꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯈꯛ ꯐꯣꯟ ꯇꯧꯔꯛꯑꯦꯀꯣ ꯑꯗꯣ ꯃꯥ ꯍꯥꯏꯔꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯇꯣ ꯆꯦꯟꯈ꯭ꯔꯦꯌꯦ ꯍꯥ ꯍꯥꯏꯔꯦꯕ ꯑꯩꯁꯦ ꯍꯣꯏ ꯑꯗꯩꯗꯤ ꯃꯀꯨꯕꯣꯛꯁꯨ ꯅꯣꯏ ꯏꯀꯨꯕꯣꯛꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯔ ꯂꯩꯌꯦ ꯑꯗꯩꯕꯨ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯅꯤ ꯆꯦꯜꯂꯤꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩ 이베마 ꯍꯣꯏ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯏꯀꯥꯏꯕ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗꯀꯣ ꯆꯦꯡꯈ꯭ꯔꯦꯅ ꯋꯥ ꯂꯥꯎꯅꯕꯗꯣ ꯑꯗꯨ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯥꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯐꯣꯟꯁꯦ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯣꯠꯅꯩꯌꯦꯅ ꯐꯣꯟ ꯍꯦꯛ ꯌꯦꯞꯄꯝꯃꯤ ꯑꯗꯨ ꯇꯧꯏ ꯃꯀꯨꯕꯣꯛꯇꯨꯅꯁꯨ ꯐꯣꯟꯁꯦ ꯀꯌꯥ ꯊꯨꯒꯥꯏꯔꯖꯥꯠꯅꯦꯕ ꯑꯗꯣ ꯂꯣꯟ ꯍꯦꯛꯇ ꯄꯥꯏꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯌꯥꯝꯁꯨ ꯈꯠꯅꯩ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯁꯦ ꯀꯣꯏꯗꯤ ꯈꯪꯉꯒ ꯆꯞ ꯆꯥꯕ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯃꯣꯏꯁꯦ ꯈꯪꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃ ꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯃꯦꯁꯦꯖ ꯐꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯐꯣꯟꯗꯣ ꯇꯧꯔ ꯈꯣꯠꯂꯒ ꯍꯪꯅꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯤ ꯆꯦꯜꯂꯤꯁꯦ ꯍꯥꯏꯕꯗꯤ ꯄꯥꯎꯗꯤ ꯃꯍꯩ ꯈꯪꯉꯕ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯅꯨꯄꯥꯁꯤ ꯀꯥꯏꯗꯩꯅꯣ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯅꯣꯏ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯍꯥꯟꯅ ꯇꯧ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯆꯞ ꯆꯥꯕ ꯍꯥꯟꯅ ꯈꯪꯗꯣꯛꯎ ꯑꯗꯣ ꯊꯣꯏꯗꯣꯛꯅꯁꯨ ꯇꯧꯅꯤꯡꯉꯥꯏꯁꯦ ꯏꯔꯩ ꯂꯩꯇꯕꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯉꯣꯟꯗ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯃꯁꯨ ꯐꯪꯉꯦ ꯃꯃꯧ ꯐꯪꯉꯦ ꯑꯗꯨꯀꯥꯟꯗꯨꯗ ꯃꯅꯦꯝꯕꯣꯛꯇꯨꯐꯧ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯑꯕꯗꯨꯗꯤ ꯌꯥꯝꯅ ꯐꯖꯗꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯃꯈꯛ ꯃꯥꯏꯁꯨ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ ꯃꯥꯁꯦ ꯃꯄꯥꯝꯗ ꯂꯩꯕ ꯆꯍꯤ 3 ꯐꯥꯔꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯃꯆꯥꯈꯩꯗꯣ ꯊꯥꯛꯑꯦ ꯍꯥꯏꯌꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯣꯔ ꯆꯥꯕ ꯑꯗꯨꯒꯤ ꯁꯦꯟꯇꯔꯗꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯨꯔꯕ ꯃꯅꯦꯝ ꯃꯀꯨꯁꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯦꯟꯇꯔꯗ ꯊꯝꯕꯗꯗꯅꯦ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯃꯥ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯑꯗꯨꯝ ꯍꯨꯟꯕꯀꯣ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯥꯗꯨꯗꯕꯨ ꯐꯔꯗꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯐꯠꯇꯕꯗꯒꯤ ꯑꯗꯨꯝ ꯉꯥ ꯂꯩꯇꯅ ꯅꯥꯕ ꯌꯦꯛꯄ ꯃꯥꯒꯤ ꯂꯣꯏ ꯗꯥꯏ ꯇꯧꯔꯛꯄ ꯄꯩꯁꯥꯁꯦ ꯄꯨꯊꯔꯛꯄ ꯃꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯃꯥꯁꯦ ꯃꯄꯥꯝꯗ ꯃꯥꯁꯨ ꯉꯝꯗꯗꯅ ꯂꯩꯔꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯣꯏꯗꯣ ꯀꯩꯅꯣ ꯃꯅꯦꯝꯕꯣꯛꯇꯨꯗꯤ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯀꯨꯕꯣꯛꯇꯨꯕꯨꯗꯤ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯃꯀꯨꯕꯣꯛꯁꯦ ꯃꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯆꯪꯉꯛꯑꯝꯗꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗꯨꯒ ꯂꯩꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯆꯥꯗꯣ ꯅꯥꯔꯕꯅꯤ나 ꯆꯪꯉꯛꯑꯒ ꯂꯩꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯃꯀꯨꯕꯣꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯀꯩꯅꯣ ꯃꯆꯥ 2 ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯑꯗ ꯍꯤꯡꯒꯣꯜꯁꯦ ꯃꯀꯨꯕꯣꯛꯁꯤꯅ ꯂꯣꯏ ꯌꯣꯟꯊꯣꯛꯑꯒ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯔꯦꯕ ꯑꯗ ꯃꯥꯅ ꯃꯥꯏ ꯃꯆꯥ 2ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯦ ꯀꯟꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯣꯏꯒꯤ ꯁꯥꯒꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯇ ꯐꯖꯅ ꯅꯪ ꯆꯠꯂꯣ ꯉꯁꯤꯃꯛ ꯑꯗꯨꯒ ꯍꯥꯏꯍꯧꯔꯨꯆꯣ ꯃꯗꯨꯗꯤ ꯃꯣꯏꯅ ꯑꯣꯏꯅ ꯇꯧꯕꯅ ꯍꯦꯟꯅ ꯊꯕꯛꯇꯣ ꯊꯨꯅꯤ ꯃꯣꯏꯒꯤ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯃꯣꯏꯅ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯨꯆꯣ ꯅꯪꯅ ꯑꯩꯅ ꯊꯥꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯃ ꯏꯕꯦꯝ ꯑꯃꯅ ꯃꯥꯁꯦ ꯐꯣꯔ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯃꯣꯏꯗꯤ ꯌꯨꯝꯗꯣ ꯄꯥꯟꯖꯔꯨꯔꯦꯀꯣ ꯑꯗꯨ ꯃꯌꯨꯝꯗꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅꯗꯤ ꯅꯤꯁꯥ ꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯗꯤ ꯃꯗꯨꯗ ꯍꯜꯂꯛꯄꯁꯨ ꯉꯝꯗ ꯃꯄꯥꯝꯗ ꯏꯀꯥꯏꯕꯅꯤꯅ ꯃꯆꯥꯁꯨ ꯌꯥꯎꯔꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯂꯩꯌꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯐꯣꯔꯁꯦ ꯆꯥꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯅꯕꯁꯦ ꯍꯧꯕ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯧꯕꯁꯤꯗ ꯃꯆꯥ ꯑꯃꯒ ꯃꯥꯁꯦ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯃꯥꯅ ꯀꯣꯔꯐꯨ ꯐꯦꯡꯕ ꯆꯠꯇꯅ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯇꯅ ꯃꯤꯒꯤ ꯍꯣꯠꯅꯖꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯉꯥꯡꯅꯩ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯃꯨꯛ ꯍꯥꯏꯕꯤꯌꯦ ꯃꯥꯅ ꯆꯠꯄ ꯊꯕꯛꯇ ꯑꯗꯨꯝꯁꯨ ꯌꯦꯠꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨꯅꯦ ꯃꯥꯅ ꯃꯆꯥꯗꯣ ꯊꯥꯛꯑꯣ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯐꯖꯅ ꯈꯥꯏꯅꯔꯁꯤ ꯍꯥꯏꯁꯨ ꯑꯃꯨꯛꯁꯨ ꯌꯥꯗꯕ ꯑꯗꯩ ꯃꯃꯥ ꯃꯆꯥꯒꯤꯅꯦ ꯑꯩ ꯀꯔꯤꯝ ꯊꯣꯛꯑꯔꯣꯏꯒꯦ ꯏꯃꯥ ꯏꯆꯥꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯊꯥꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯑꯗꯨꯗꯤ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯠꯂꯦ ꯅꯨꯄꯤꯁꯤꯗꯤ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅꯁꯨ ꯁꯦꯟꯇꯔꯗ ꯊꯝꯗꯅ ꯈꯣꯠꯇꯅꯁꯨ ꯅꯨꯄꯥꯁꯦ ꯍꯣꯠꯅꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯕꯁꯦ ꯃꯥꯅ ꯇꯣꯛꯑꯒꯅ ꯇꯣꯛꯑꯦ
ꯇꯣꯛꯇ꯭ꯔꯒꯅ ꯑꯩ ꯅꯥꯈꯩ ꯁꯦꯡꯅ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯈꯣꯠꯄꯗ ꯃꯥꯏ ꯅꯨꯄꯤꯅꯦꯅ ꯋꯥ ꯂꯣꯏꯁꯟꯅꯗꯕꯅꯤꯅ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯦ ꯁꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅꯁꯨ ꯃꯌꯥꯝ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯐꯣꯔ ꯑꯦꯗꯤꯛꯀꯨꯝꯕ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯂꯥꯏꯆꯨꯈꯤꯕ ꯁꯨꯝꯕꯁꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯈꯥꯏꯅꯧꯁꯨ ꯌꯥꯗꯦꯕ ꯁꯣꯏꯒ ꯄꯤꯌꯨ ꯌꯥꯗꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯊꯕꯛ ꯆꯠꯆꯔꯒꯅ ꯑꯗꯨꯃꯥꯏꯅ ꯕꯗꯔꯥꯝ ꯄꯤꯌꯦꯕ ꯁꯤ ꯃꯥꯅ ꯌꯦꯡꯉꯨ ꯀꯣꯔꯐꯨ ꯐꯦꯡꯗꯅ ꯐꯣꯔ ꯑꯗꯒꯤ ꯍꯦꯜꯄꯔ ꯑꯣꯏꯔꯒ ꯃꯆꯥ ꯌꯣꯛꯆꯩꯁꯦ ꯌꯦꯡꯉꯣꯕ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯃꯁꯨꯀꯣ ꯑꯗꯨꯒ ꯏꯕꯦꯝ ꯑꯃꯈꯛꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯁꯤꯁꯦ ꯃꯥꯁꯦ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯃꯥꯁꯇꯔ ꯂꯣꯏꯔꯦ PhD ꯂꯣꯏꯔꯦ ꯂꯣꯏ ꯂꯣꯏꯔꯦ ꯃꯥꯁꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯄꯥꯖꯔꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥꯅꯦꯕ ꯌꯥꯝ ꯑꯗꯨꯝ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯂꯥꯏꯔꯤꯛꯁꯦ ꯄꯥꯖꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯍꯥꯏꯔꯛꯑꯁꯨ ꯃꯥꯁꯦ ꯀꯌꯥ ꯌꯥꯒꯟꯗꯕ ꯑꯗꯨꯒ ꯈꯤꯇꯪ ꯅꯨꯄꯥꯁꯦ ꯃꯥꯅ ꯄꯥꯝꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯣꯏꯅ ꯄꯥꯝꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕ ꯑꯗꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯟꯅꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕꯗꯤ ꯍꯥꯏꯔꯛꯑꯒ ꯃꯥꯅ ꯑꯗꯨꯗꯣ ꯏꯄꯥꯝ ꯄꯥꯝꯗꯕ ꯃꯥꯅꯗꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯩꯈꯣꯏ ꯑꯦꯟꯇ꯭ꯔꯥꯟꯁ ꯀꯌꯥꯝ ꯊꯥꯔꯒ ꯊꯕꯛ ꯁꯤꯃ ꯇꯧꯁꯦ ꯑꯗꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯗ ꯇꯥꯟ ꯌꯥꯝ ꯆꯥꯅ ꯅꯨꯄꯥ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯈꯛꯇꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯅ ꯃꯥꯁꯦ ꯅꯨꯡꯁꯤꯅꯔꯦꯕ ꯑꯗꯨ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯔꯛꯇꯅꯦ ꯀꯥꯔꯟ ꯇꯨꯔꯟ ꯃꯥ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯝꯇ ꯌꯥꯗꯦꯕ ꯃꯥꯅ ꯁꯤꯗ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯌꯦꯕ ꯌꯥꯝ ꯑꯗꯨꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯑꯩꯅ ꯍꯦꯛ ꯂꯩꯖꯒꯦ ꯈꯟꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯈꯇꯪꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯖꯠꯁꯦ ꯁꯤꯟꯅꯅꯤ ꯑꯗꯨ ꯑꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯌꯥꯝ ꯄꯤꯌꯣꯔ ꯑꯣꯏꯅ ꯊꯝꯖꯒꯦꯅ ꯑꯩꯅ ꯊꯝꯃꯛꯈꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥꯁꯦ ꯅꯝꯐꯨꯗꯁꯨ ꯆꯦꯟꯕꯤꯔꯦꯕꯀꯣ ꯅꯝꯐꯨꯗꯁꯨ ꯆꯦꯟꯕꯤꯔꯦ ꯃꯥ ꯑꯆꯥꯄꯣꯠ ꯆꯥꯎꯁꯦ ꯈꯣꯠꯂꯨꯁꯦꯅ ꯆꯠꯄꯗꯒꯤ ꯊꯦꯡꯍꯜꯂꯒ ꯑꯗꯨꯝ ꯅꯝꯗꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯩ ꯊꯧꯗꯣꯛꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦ ꯊꯣꯛꯑꯦ ꯅꯨꯄꯥꯁꯦ ꯃꯥꯅ ꯂꯩꯕ ꯌꯥꯕ ꯅꯨꯄꯥ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯣ ꯀꯔꯤꯅೋ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯕꯀꯣ ꯃꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯇ꯭ꯔꯣꯃꯥ ꯂꯩ ꯑꯗꯒꯤꯗꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯆꯦꯜꯂꯨꯔꯒ ꯅꯨꯄꯥꯗꯨꯗꯤ ꯂꯩꯕ ꯌꯥꯕ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯤꯅꯗꯤ ꯅꯪ ꯂꯨꯍꯣꯡꯗꯣꯔꯕ꯭ꯔꯥ ꯅꯪ ꯂꯨꯍꯣꯡꯕ ꯀꯔꯝ ꯀꯥꯟꯗꯅꯣꯒ ꯍꯪꯉꯛꯄꯁꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯋꯥꯁꯛꯇꯣ ꯉꯥꯛꯆꯔꯒ ꯃꯥꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯤꯡꯖꯔꯛꯑꯒ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅꯁꯨ ꯏꯀꯥꯏꯗꯅ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤ나 ꯀꯣꯏꯂꯥꯎꯒ ꯂꯥꯎꯕꯗꯨꯁꯨ ꯏꯀꯥꯏꯕ ꯑꯗꯩ ꯁꯨꯡꯀꯣꯏ ꯀꯣꯏꯅꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗ ꯅꯨꯄꯤ ꯆꯦꯟꯕꯁꯤꯗꯅꯦ ꯁꯨꯒꯨꯝꯕ ꯈꯨꯠꯆꯦꯟꯁꯦ ꯍꯦꯛ ꯌꯥꯎꯋꯦꯕ ꯁꯤꯁꯦ ꯅꯨꯄꯤꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯣꯟꯅ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕ ꯑꯩꯈꯣꯏ ꯍꯥꯏꯔ ꯈꯣꯠꯂꯒ ꯐꯖꯅ ꯁꯤ ꯅꯨꯃꯤꯠꯇ ꯆꯦꯜꯂꯁꯤꯀꯣꯅ ꯍꯥꯏꯅꯈꯤꯗꯕ ꯑꯩꯈꯣꯏ ꯅꯝꯐꯨꯗ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯔꯕ ꯅꯨꯄꯤꯁꯤꯅꯗꯤ ꯌꯨꯝꯗꯤ ꯄꯥꯟꯅꯤꯡꯗ꯭ꯔꯤꯕ ꯀꯣꯏꯅꯔꯦ ꯍꯥꯏꯗꯅꯕꯨ ꯍꯦꯛꯇ ꯐꯠꯂꯥꯎ ꯍꯦꯛꯇ ꯌꯨꯝ ꯄꯥꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯄꯥꯟꯖꯟꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯣꯏꯅꯔꯒꯁꯨ ꯈꯤꯇꯪ ꯅꯨꯄꯥꯁꯦ ꯀꯔꯝꯕꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯒꯁꯨ ꯈꯤꯇꯪ ꯈꯟꯖꯔꯤꯅꯤꯗꯅꯀோ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯕꯤꯗꯕꯤꯗ ꯀꯣꯏ ꯆꯠꯂꯨꯁꯤ ꯑꯗꯩ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏꯔꯒ ꯅꯝꯐꯨꯗ ꯆꯦꯟꯕꯤꯈꯤꯕ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏꯅ ꯑꯗꯨꯒ ꯀꯩꯗꯧꯋꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯁꯦ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯡꯀꯣꯏ ꯀꯣꯏꯅꯗꯕꯗꯤ ꯅꯠꯇꯕꯅꯤꯅꯅꯦ ꯀꯦꯁꯀ ꯍꯦꯛ ꯇꯧꯕꯁꯨ ꯐꯖꯗꯕ ꯀꯣꯏꯅꯔꯤꯗꯨꯕꯨ ꯍꯥꯏꯔꯛꯇꯣꯏꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯨꯔꯦ ꯐꯖꯗꯕ ꯀꯣꯏꯅꯗꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ ꯃꯥꯅ ꯅꯣꯡꯇꯕꯨ ꯎꯅꯗꯕ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯐꯥꯕ ꯑꯣꯏꯗꯤ ꯐꯥꯏ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯌꯥꯕ ꯀꯣꯏꯅꯕꯅꯤꯅ ꯃꯥꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯕꯗꯁꯨ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅꯀோ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯃꯃꯥꯏꯁꯨ ꯉꯥꯛꯈꯤꯕ ꯀꯦꯁ ꯇꯧꯍꯧꯕ꯭ꯔꯁꯨ ꯈꯨꯗꯛꯇꯁꯨ ꯇꯧꯍꯧꯗꯕ ꯑꯗꯩ ꯀꯣꯟꯅꯁꯨ ꯑꯃꯨꯛ ꯀꯨꯏꯔꯛꯑꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝ ꯂꯩ ꯁꯤ ꯈꯨꯠꯆꯦꯟꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤ ꯈꯨꯠꯆꯦꯟꯁꯤꯗ ꯆꯦꯜꯂꯒꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯝ ꯊꯨꯅꯅꯦ ꯍꯣꯏ ꯏꯕꯥꯅꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯅꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯦꯟꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯅꯝꯐꯨꯗ ꯁꯨꯃꯥꯏꯅ ꯆꯦꯟꯈꯤꯕꯅꯦꯅ ꯑꯗꯨꯝ ꯀꯦꯁ ꯇꯧꯕꯤꯍꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯒ ꯑꯗꯨم ꯍꯥꯏꯕ ꯉꯝꯗ ꯋꯥꯔꯣꯏꯄꯣꯠꯁꯨ ꯄꯨꯁꯟꯈꯤ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯊꯤꯟꯕ ꯂꯣꯏ ꯇꯧꯈ꯭ꯔꯀꯥꯟꯗꯗꯤ ꯀꯣꯟꯗꯪꯗ ꯍꯥꯏꯔꯨꯕꯗꯗꯤ ꯌꯥꯔꯔꯣꯏꯕ ꯇꯧꯁꯟꯅꯔꯛꯏꯅꯤ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯒꯤ ꯀꯦꯁ ꯑꯃꯁꯨ ꯌꯥꯝ ꯊꯣꯛꯅꯔꯤꯕ ꯍꯧꯖꯤꯛꯁꯦ ꯃꯅꯨꯡꯗ ꯑꯗꯣ ꯅꯨꯄꯤꯁꯤꯡꯁꯤꯅꯁꯨ ꯌꯨꯝ ꯄꯥꯟꯅꯤꯡꯗ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯅꯤꯡꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤ ꯀꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯊꯟꯗ ꯁꯨꯛꯇꯣꯛ ꯊꯣꯛꯄꯤꯒꯅꯣꯕ ꯑꯗꯩ ꯒꯥꯔꯤꯁꯤꯗ ꯇꯣꯡꯁꯦ ꯍꯥꯏꯕꯁꯤꯃ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯕꯤꯗꯕ ꯒꯥꯔꯤꯁꯤꯗꯕꯨ ꯇꯣꯡꯉꯨꯔꯗꯤ ꯃꯣꯏꯅ ꯊꯦꯡꯍꯜꯂ ꯈꯣꯠꯂꯒ ꯈꯥꯝꯗꯕꯤꯗꯗꯤ ꯌꯥꯝ ꯇꯧꯋꯦꯕ ꯀꯣꯏꯊꯧ ꯊꯧꯔꯒ ꯊꯦꯡꯍꯜꯂꯒꯀꯣ ꯂꯝꯕꯤ ꯑꯣꯟꯅꯔꯦꯅꯦꯒ ꯍꯥꯏꯔꯒ ꯑꯗꯨꯅ ꯒꯥꯔꯤꯗ ꯇꯣꯡꯗ꯭ꯔꯗꯤ ꯃꯈꯣꯡꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯅꯣꯏ ꯍꯟꯈ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯃꯤ ꯃꯌꯥꯝ ꯎꯕ ꯖꯒꯥ ꯄꯥꯔꯛꯀꯨꯝꯕ ꯑꯝꯗ ꯐꯝꯃꯤꯟꯅꯕꯗꯗꯤ ꯀꯩꯁꯨ ꯇꯧ ꯉꯝꯃꯣꯏꯗꯅ ꯅꯝꯗꯅ ꯐꯥꯔꯒ ꯑꯗ ꯆꯤꯡꯉꯒ ꯄꯨꯕꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯏꯁꯥꯅ ꯌꯨꯝ ꯄꯥꯟꯅꯤꯡꯗ꯭ꯔꯤꯕ ꯑꯗꯩ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯣ ꯗꯥꯏꯔꯦꯛ ꯂꯩꯒꯦꯃꯛꯇꯤ ꯍꯦꯛ ꯈꯟꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯎꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯟꯅ ꯎꯅꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯃꯥꯅ ꯏꯕꯦꯝꯃꯁꯤꯅꯀꯣ ꯀꯞꯄꯒ ꯃꯥꯅ
ꯌꯦꯡꯉꯨ ꯃꯥ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯆꯦꯟꯖꯒꯦ ꯈꯜꯂꯒ ꯃꯇꯝ ꯆꯥꯅ ꯌꯥꯅꯔ ꯆꯦꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯃꯥꯗꯤ ꯊꯕꯛꯀ ꯀꯩꯒ ꯇꯧꯖꯅꯤꯡꯉꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯀꯔꯤꯅꯣꯗꯤ ꯑꯩ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯒ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯌꯥꯝ ꯄꯤꯌꯣꯔ ꯑꯣꯏꯅ ꯑꯩꯗꯤ ꯏꯁꯥꯁꯦ ꯊꯝꯖꯔꯛꯄꯅꯤ ꯒꯥꯏ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯖꯔꯛꯄꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯦꯛꯇ ꯄꯥꯛ ꯄꯥꯛ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯃꯁꯥ ꯆꯦꯛꯁꯟꯗꯕ ꯅꯨꯄꯤꯅ ꯁꯤ ꯍꯥꯏ ꯌꯥꯔꯣꯏꯕ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯟꯅ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯏꯖꯠꯀ ꯆꯦꯛꯁꯟꯅ ꯂꯩꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯑꯩ ꯑꯔꯣꯏꯕꯗ ꯑꯃꯨꯛꯁꯨ ꯀꯃꯦꯟꯁꯨ ꯈꯔ ꯄꯥꯖꯒꯦꯕꯀꯣ ꯀꯃꯦꯟꯁꯦ ꯀꯨꯏꯔꯦ ꯑꯩ ꯄꯥꯗꯕ ꯑꯗꯣ ꯀꯃꯦꯟ ꯌꯥꯝ ꯐꯖ ꯐꯖꯕ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯑꯩꯅꯅꯦ ꯍꯦꯛ ꯁꯤꯗꯩꯗ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯦꯛ ꯂꯥꯎꯊꯣꯛꯄꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯑꯗꯨꯝ ꯌꯥꯝꯅ ꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛꯁꯨꯅꯦ ꯃꯣꯏ ꯂꯝ ꯌꯣꯟꯒꯦ ꯃꯥꯒꯤ ꯈꯨꯔꯥꯏꯂꯝꯂꯣꯡ ꯕꯖꯥꯔꯁꯤꯗ ꯂꯩꯕ ꯃꯥꯏ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯑꯃꯅꯦ ꯍꯥꯏꯌꯦꯕ ꯐꯨꯠ 10 ꯄꯥꯛꯑꯒ 10ꯒ 5 ꯁꯥꯡꯉꯦ ꯍꯥꯏ ꯕꯤꯜ ꯀꯩꯅꯣ ꯗꯨꯀꯥꯟꯗꯨꯗꯤ ꯃꯤꯅ ꯐꯝꯅꯔꯤ ꯃꯊꯛꯁꯤꯅ ꯃꯥꯅ ꯁꯥꯠꯀꯗꯤ ꯍꯩꯖꯤꯜꯂꯒ ꯑꯗꯨꯝ ꯍꯥꯡꯅ ꯂꯩꯕ ꯑꯗꯨ ꯃꯥ ꯌꯣꯟꯊꯣꯛꯆꯒꯦ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯁꯣꯇꯣꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯂꯧꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯗꯨꯒꯤ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦꯕꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯅꯤꯡꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯕ ꯃꯧꯁꯤꯡꯒꯤꯗꯤ ꯃꯣꯏꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯄꯣꯊꯥꯒꯦ ꯍꯥꯏꯔꯁꯨ ꯑꯃ ꯍꯥꯏꯔꯁꯨꯍꯥꯏꯔꯛꯑꯒ ꯑꯩꯅ ꯌꯥꯝ ꯁꯥꯡꯅ ꯆꯍꯤ 35 ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯩꯒ ꯂꯥꯛꯑꯦ ꯃꯣꯏꯒꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯃꯣꯏꯒꯤ ꯈꯔꯅꯤꯒꯤ ꯑꯣꯏꯔꯁꯨ ꯁꯤꯗ ꯄꯣꯊꯥꯖꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩꯒ ꯐꯪꯉꯦꯗꯅꯀꯣ ꯂꯩꯁꯥꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯉꯛꯇꯕ ꯇꯧꯐꯝ ꯈꯪꯉꯛꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯏꯆꯦ ꯑꯗꯩ ꯑꯩꯈꯣꯏꯅꯒꯁꯨ ꯁꯦꯡꯅ ꯌꯥम ꯃꯊꯧꯅꯥꯁꯦ ꯂꯩꯍꯟꯅꯤꯡꯉꯦꯕ ꯂꯩꯁꯥꯕꯤꯈꯩꯁꯦ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯁꯤꯁꯦ ꯃꯧꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯗꯩ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯣꯝ ꯀꯟꯅ ꯁꯥꯕ ꯂꯥꯛꯅꯔꯤꯗꯅꯀꯣ ꯑꯗꯣ ꯃꯃꯥꯡꯗꯒꯤꯁꯨ ꯆꯍꯤ 35ꯁꯦ ꯃꯣꯏ ꯑꯔꯥꯛꯄ ꯑꯩꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯖꯗꯅ ꯂꯩꯗꯅ ꯂꯩꯁꯥꯕꯤꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦ ꯍꯥꯏꯕꯩ ꯅꯠꯇꯦꯕ ꯋꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯩꯔꯀꯥꯟꯗꯅꯦ ꯃꯁꯥꯁꯦ ꯃꯁꯥꯅ ꯏꯠꯄ ꯉꯝꯅꯕ ꯃꯊꯧꯅꯥ ꯂꯩꯖꯅꯤꯡꯕꯒꯤꯅꯦꯕ ꯃꯣꯏꯅ ꯑꯗ ꯑꯩꯅ ꯌꯥꯝ ꯀꯨꯏꯔꯦ ꯈꯜꯂꯛꯄꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯦꯅ ꯑꯩꯅ ꯆꯞ ꯆꯥꯅ ꯂꯦꯞꯆꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯁꯦ ꯈꯨꯡꯒꯪ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯏꯀꯣ ꯈꯨꯡꯒꯪ ꯑꯦꯔꯤꯌꯥꯗꯅ ꯈꯔꯁꯨ ꯍꯦꯟꯅ ꯄꯪꯖꯩ ꯆꯝꯖꯩ ꯇꯧꯐꯝ ꯈꯪꯗꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯑꯗꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯗꯨꯀꯥꯟꯕꯨ ꯌꯥꯎꯔꯁꯨ ꯑꯗꯒꯤꯗꯤ ꯐꯥꯁ ꯐꯨꯗ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯌꯥꯎꯔꯁꯨ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯕꯤꯁꯥꯜꯗꯒꯁꯨ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯌꯥꯎꯐꯝ ꯈꯣꯠꯐꯝꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯨ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯅꯦ ꯑꯌꯥꯝꯕ ꯂꯩꯔꯤꯁꯦ ꯅꯔꯁꯄꯨ ꯑꯣꯏꯔꯁꯨ ꯅꯔꯁ ꯇꯝꯃꯛꯄꯁꯨ ꯑꯗꯨꯒ ꯈꯔ ꯍꯥꯏꯖꯟꯕ ꯖꯒꯥꯗꯗꯤ ꯇꯧꯐꯝꯁꯨ ꯍꯦꯛ ꯈꯪꯗꯕ ꯂꯩꯇꯕ ꯑꯗꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯗꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯇꯨꯏꯁꯟ ꯇꯧꯔꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯑꯃꯈꯛꯇꯒ 5,000 ꯂꯧꯔꯒ ꯄꯨꯡ ꯑꯃꯗ ꯇꯝꯅꯩ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯦꯔꯤꯌꯥꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 500,000 ꯄꯤꯔ ꯇꯝꯅꯤꯡꯉꯥꯏꯁꯤꯐꯧ ꯄꯩꯁా ꯈꯔ ꯄꯤꯗ ꯌꯥꯝ ꯋꯥꯅꯩꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯛꯁꯨꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯁꯦ ꯁꯛ ꯍꯥꯏꯔ ꯀꯩꯁꯨ ꯑꯩꯈꯣꯏꯁꯦ ꯐꯖꯗ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯔ ꯑꯩꯈꯣꯏꯁꯦ ꯋꯥꯔꯦ ꯏꯃꯥ ꯏꯄꯥ ꯍꯥꯏꯔ ꯂꯣꯏ ꯋꯥꯔꯦ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯏꯟꯊꯤꯉꯥꯏꯅ ꯐꯖꯅ ꯁꯦꯝꯕꯤꯗ꯭ꯔꯦ ꯀꯩꯁꯨ ꯏꯟꯊꯤꯉꯥꯏꯅ ꯃꯃꯤꯡꯒꯤ ꯈꯔ ꯇꯝꯃꯤꯁꯤꯉꯥꯏ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯕꯨ ꯀꯌꯥꯝ ꯐꯕ ꯀꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯅ ꯑꯩꯈꯣꯏꯗꯕꯨ ꯍꯥꯏꯕꯤꯔꯛꯇꯣꯏꯅೋ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯌꯥꯝ ꯊꯤꯅ ꯋꯥꯈꯜꯁꯦ ꯗꯥꯎꯟ ꯆꯠꯂꯒ ꯍꯟꯊꯔꯒ ꯑꯩꯈꯣꯏꯒꯨꯝꯕ ꯑꯗꯨꯝ ꯂꯥꯏꯔꯕ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯅꯤꯗꯀꯣ ꯒꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯀꯣ ꯌꯥꯝ ꯋꯥꯕ ꯑꯗꯨꯁꯦ ꯂꯥꯛꯄꯤꯌꯣ ꯑꯩꯒꯤ ꯅꯥꯛꯇꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥ ꯀꯣꯜꯂꯅ ꯑꯩ ꯑꯃ ꯍꯥꯡꯗꯣꯛꯆꯔꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯋꯥꯔꯤ ꯂꯤꯖꯈꯤꯕ ꯀꯣꯜꯒꯥꯜꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯏꯄ꯭ꯋꯥꯗꯣ ꯃꯥꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥ ꯒꯣꯗꯥꯎꯟ ꯇꯧꯔꯝꯕ ꯌꯥꯝ ꯆꯥꯎꯅ ꯁꯥꯔꯒ ꯊꯝꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯄꯥꯟ ꯂꯩꯔꯝꯅꯤꯅ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯦ ꯏꯆꯦ ꯑꯗꯣ ꯏꯆꯦꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯤ ꯂꯩꯍꯟꯕꯤꯌꯣ ꯃꯥ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯊꯥ 2 ꯐꯥꯔꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯐꯧ ꯃꯤ ꯂꯩꯐꯝꯁꯦ ꯑꯩꯒꯤꯗ ꯈꯔ ꯂꯩ ꯕꯣꯔꯗꯤꯡꯒꯤꯗ ꯈꯔ ꯂꯩ ꯇꯧꯔꯒ ꯑꯦꯗꯖꯁ ꯇꯧꯔꯒ ꯂꯩꯃꯤꯟꯅꯩꯅꯦꯕ ꯍꯣꯝꯁꯤ ꯑꯃꯇꯪ ꯇꯣꯉꯥꯟꯅ ꯁꯥꯔꯗꯤꯅ ꯃꯌꯥꯝꯗꯩ ꯃꯇꯦꯡ ꯂꯧꯔꯤꯅꯦꯕ ꯑꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯒꯤ ꯐꯤꯁꯥꯀꯣꯟ ꯃꯣꯏꯒꯤ ꯂꯩꯐꯝ ꯍꯥꯏꯕꯁꯦ
ꯐꯤ ꯌꯣꯡꯒꯝ ꯊꯝꯃꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯃꯐꯝ ꯆꯪꯉꯦꯕ ꯑꯗꯨ ꯑꯩꯅ ꯁꯥꯕ ꯉꯝꯕꯒꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗꯅ ꯂꯥꯛꯄ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯃꯥꯒꯤ ꯂꯧꯗ ꯁꯥꯔꯤꯕ ꯒꯣꯗꯥꯎꯟ ꯂꯩꯔꯝꯕ ꯁꯪꯖꯤ ꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯩ ꯌꯦꯡꯉꯨꯔꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯗꯣꯀꯣ ꯃꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯆꯦꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯐꯧ ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯧꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝ ꯈꯔꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩ ꯏꯁꯥꯁꯦ ꯃꯌꯥꯝꯅ ꯉꯁꯤ ꯏꯆꯦꯒꯤ ꯃꯄꯣꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯩꯀꯣ ꯏꯆꯦꯁꯦꯅ ꯑꯩꯉꯣꯟꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯜꯂꯛꯐꯝ ꯍꯥꯏꯕꯗꯤ ꯀꯜꯂꯛꯄꯗꯤ ꯐꯠꯇꯕꯒꯤ ꯅꯠꯇꯕ ꯀꯜꯂꯛꯆꯕꯗꯣ ꯄꯥꯝꯖꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯄꯥꯝꯖꯕ ꯏꯆꯦꯁꯦ ꯌꯥꯝ ꯊꯧꯅꯥ ꯂꯩꯗꯀꯣ ꯒꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯝꯇ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯏ ꯑꯗꯩ ꯏꯃꯥ ꯏꯄꯥꯅ ꯆꯅꯤꯡ 4-5 ꯁꯅꯥꯝꯈꯛ ꯁꯤꯕꯤꯔꯛꯏ ꯑꯗꯒꯤ ꯍꯦꯟꯅ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯐꯤ ꯁꯥꯔꯒ ꯃꯤꯔꯛꯁꯦ ꯇꯤꯜꯂꯒ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅꯔꯒ ꯉꯁꯤ ꯁꯤꯒꯤ ꯊꯥꯛꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯩꯔꯥꯛꯁꯨ ꯏꯁꯥꯅ ꯁꯥꯏ ꯀꯩꯔꯥꯛ ꯊꯥꯅꯕ ꯂꯝꯕꯤꯗꯨꯁꯨ ꯏꯁꯥꯅ ꯌꯥꯠꯂꯤ ꯀꯩꯔꯥꯛꯁꯨ ꯏꯁꯥꯅ ꯊꯥꯏ ꯀꯥꯕꯁꯨ ꯏꯁꯥꯅ ꯀꯥꯏ ꯏꯊꯟꯇꯅ ꯀꯅꯥꯝꯇꯒꯤ ꯅꯣꯂꯦꯖ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯗ ꯒꯥꯏꯗ ꯊꯧꯒꯠꯄꯤꯕ ꯑꯝꯇ ꯌꯥꯎꯗꯅ ꯏꯁꯥꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯑꯩꯁꯦ ꯂꯥꯏꯁꯨ ꯂꯥꯏꯔꯔꯦ ꯁꯛꯁꯨ ꯊꯤꯔꯦ ꯑꯩꯈꯣꯏꯁꯨ ꯈꯨꯡꯒꯪꯗꯁꯨ ꯄꯣꯛꯑꯦ ꯏꯃా ꯏꯄꯥꯁꯨ ꯋꯥꯔꯦ ꯑꯩꯈꯣꯏꯁꯤꯕꯣꯅꯅꯦ ꯀꯔꯤꯝꯇ ꯋꯥꯈꯜ ꯍꯟꯊꯕꯤꯔꯨꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ 2 ꯌꯥꯎꯔꯒ ꯋꯥꯔꯦꯅ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯤꯗꯤ ꯁꯦꯝꯕꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯅꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯥꯜꯂꯁꯨ ꯖꯣꯕ ꯅꯨꯡꯉꯥꯏꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ lakh 5-10 ꯄꯥꯏꯍꯧꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯐꯤ ꯁꯥꯔꯒ ꯃꯇꯝ ꯈꯔ ꯅꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯦꯕ ꯃꯧꯕꯁꯤ ꯌꯥꯎꯗꯕꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥ ꯈꯣꯜ ꯍꯥꯏꯁꯤꯗ ꯂꯩꯕꯤꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯅꯨꯡꯁꯦ ꯁꯥꯔꯒ ꯃꯔꯨꯞ ꯊꯥꯡꯂꯨꯞꯁꯦ ꯑꯆꯧꯕꯁꯦ ꯌꯥꯎꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗꯗꯤ ꯃꯔꯨꯞꯁꯦ ꯌꯥꯝ ꯆꯥꯎ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯣꯏ ꯐꯤ ꯁꯥꯔꯤꯕ ꯃꯣꯏ ꯃꯁꯦꯟ 40-50 ꯑꯩ ꯑꯍꯥꯟꯕꯗ ꯃꯤ 50ꯒꯤ ꯍꯧꯗꯣꯛꯀꯅꯦꯕ ꯃꯤ 50ꯒꯤꯗꯨꯗ ꯑꯣꯏꯔꯁꯨꯅꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯣꯏ ꯃꯁꯦꯟꯗꯪ ꯃꯔꯨꯞ ꯇꯧꯖꯈꯤꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯝ ꯃꯔꯨꯞ ꯑꯃꯗ ꯆꯍꯤ 3-4 ꯆꯪꯕꯁꯦ ꯃꯔꯣꯟ 2ꯗꯪ ꯌꯥꯎꯕꯗ ꯃꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕ ꯌꯥꯏꯑꯕ ꯐꯖꯅ ꯆꯥꯎꯈꯠꯄ lakh 10ꯃꯨꯛꯇꯤ ꯄꯥꯏꯕ ꯏꯔꯥꯏ ꯂꯥꯏꯑꯕ ꯑꯗꯨꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯁꯦꯂꯦꯞ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯅ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯃ ꯇꯧꯒꯦ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯐꯝꯒꯦ ꯃꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛ ꯃꯁꯥꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯒ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯍꯌꯦꯡ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯏꯃꯨꯡꯁꯦ ꯃꯅꯦꯝ ꯃꯀꯨꯗꯩ ꯅꯨꯄꯥꯗꯩ ꯐꯠꯇ꯭ꯔꯦ ꯃꯣꯠꯁꯦ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯔꯕꯅꯤ나 ꯑꯩ ꯍꯥꯏꯔꯒ ꯏꯆꯥ ꯌꯣ ꯃꯥ ꯅꯨꯡꯉꯥꯏ ꯂꯩ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯃꯐꯝ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯑꯃ ꯂꯩꯍꯧꯗꯕꯒꯤꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗꯨꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯣꯏ ꯁꯦꯝꯒꯠꯂꯨꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯅꯣꯡꯃꯒꯤ ꯆꯪꯉꯤꯕ ꯄꯣꯠ ꯆꯩꯁꯦ ꯅꯨꯃꯤꯠ ꯑꯃꯗ ꯂꯩ ꯉꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯑꯃ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯑꯃ ꯑꯗꯒꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄꯩꯅ ꯑꯃ ꯑꯗꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕꯩ ꯀꯣꯜ ꯂꯤꯛ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯁꯤꯗ ꯂꯥꯡꯉꯝꯃꯕꯅꯦꯕ ꯑꯗꯨꯗꯤ ꯈꯟꯅꯔꯦ ꯌꯥꯅꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄꯗꯗꯤ ꯏꯄꯥꯝꯗꯁꯨ ꯑꯩꯒꯤ ꯏꯅꯝꯃꯁꯤꯡ ꯀꯩ ꯃꯥꯒꯤ ꯂꯣꯏ ꯂꯩꯅꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯤꯒ ꯐꯤ ꯈꯛ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯗ ꯑꯃꯨꯛ ꯌꯨꯝ ꯑꯃꯒꯤ ꯂꯥꯡꯈꯠꯂꯛꯄꯗꯗꯤ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯏꯄꯥꯝꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯅꯪ ꯒꯥꯏꯒ ꯌꯥꯅꯗ꯭ꯔꯦ ꯑꯩꯅ ꯃꯨꯛꯇꯅ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯑꯃ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯔꯒꯗꯤ ꯏꯁꯥꯁꯦ ꯃꯤꯒꯤ ꯃꯤꯈꯥ ꯊꯥꯗꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯏꯁꯥꯅ ꯏꯁꯥ ꯏꯠꯄ ꯉꯝꯖꯒꯅꯦꯕ ꯑꯗꯨꯃꯥꯏꯅꯅꯦ ꯋꯥꯈꯜ ꯍꯟꯊꯗꯕꯤꯗꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤꯈꯩ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯑꯃꯨꯛ ꯂꯥꯡꯅꯤꯡꯉꯛꯀꯅꯤ ꯐꯣꯟ ꯌꯦꯡꯉ ꯑꯃꯨꯛ ꯂꯩꯅꯤꯡꯉꯛꯀꯅꯤ ꯐꯤ ꯁꯥꯔꯁꯨ ꯐꯤꯁꯥ ꯄꯥꯡꯗꯦꯕ ꯀꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯗꯤ ꯉꯟꯇꯥ ꯄꯨꯡ 5ꯗꯩ ꯐꯤ ꯁꯥꯗꯣꯏꯅꯤ ꯑꯩꯈꯣꯏ 10:30ꯐꯥꯎ ꯁꯥꯗꯣꯏꯅꯤ ꯑꯌꯨꯛꯀꯤ ꯆꯥ ꯑꯃ ꯊꯛꯑꯒ ꯑꯗꯩ ꯑꯃꯨꯛ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯐꯤ ꯁꯥꯗꯣꯏꯅꯤ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯑꯃꯨꯛ ꯄꯨꯡ 7ꯇꯒꯤ 3ꯇꯩ ꯁꯥꯕꯁꯤꯅ ꯍꯣꯔꯦꯟ 10ꯐꯥꯎ ꯁꯥꯖꯦ ꯍꯥꯏꯔꯒ ꯄꯨꯂꯞ ꯁꯥꯈꯤꯕꯗꯗꯤ ꯄꯥꯡꯒꯟ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯦꯝꯖ ꯇꯥꯔꯦꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯋꯥꯔꯝꯃꯗꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯀꯩꯗꯧꯕꯩ ꯅꯣꯏꯅ ꯑꯋꯥꯕꯗ ꯑꯩꯁꯦ ꯄꯣꯛꯑꯝꯃꯤꯅꯣꯅ ꯋꯥꯈꯜ ꯍꯟꯊꯕꯩ ꯃꯍꯨꯠꯇꯅꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯦꯝꯖꯕ ꯇꯥꯕꯅꯦꯕ ꯑꯗꯨꯀꯥꯟꯗꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯊꯧꯅꯥ ꯂꯩꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯑꯣ ꯂꯩꯁꯥꯕꯤꯈꯩ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯌꯨꯝꯗ ꯂꯩꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯦꯗꯅ ꯈꯣꯠꯇꯅ ꯂꯩꯔꯕ ꯃꯔꯤꯟ ꯄꯥꯟꯗ꯭ꯔꯕ ꯊꯥꯕꯤꯔꯛꯑꯣ ꯐꯣꯟ ꯇꯧꯕ ꯍꯧꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕ ꯉꯁꯥꯏꯗꯩ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗꯁꯨ ꯏꯅꯥꯎ 4 ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏ 4ꯁꯤꯒ ꯑꯩ ꯍꯧꯖꯤꯛ ꯆꯪꯖꯔꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ R.K. ꯅꯣꯌꯣꯟ ꯁꯅꯥꯀꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯀꯤ ꯍꯥꯟꯅ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯝꯕꯤ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯀꯤꯀꯣ ꯑꯗꯣ ꯃꯦꯗꯥꯝꯁꯦ ꯍꯦꯛ ꯀꯩꯅꯣꯒꯤ ꯀꯣꯅꯨꯡꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗ꯭ꯔ ꯂꯩꯕꯁꯦ
ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗꯒꯤꯅꯦꯕ ꯃꯌꯨꯝꯁꯦ ꯑꯗꯣ ꯍꯦꯛ ꯑꯩꯅ ꯆꯍꯤ 35 ꯃꯦꯗꯥꯝꯁꯤꯒ ꯂꯣꯏꯅꯔꯛꯑꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯃꯦꯗꯥꯝꯁꯤꯗ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂ ꯃꯇꯦꯡꯁꯦ ꯅꯤꯖꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯣꯡꯈꯝ ꯑꯃꯃꯝ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯌꯥꯏꯄꯣꯛꯇ ꯌꯣꯡꯈꯝ ꯆꯟꯕꯁꯦ ꯑꯩꯅ ꯍꯦꯟꯖꯟꯅ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯑꯇꯩ ꯃꯐꯝꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯏꯄꯣꯛꯇ ꯌꯣꯡꯈꯝ ꯆꯜꯂꯤꯕ ꯑꯉꯥꯡꯁꯦ ꯃꯣꯏ ꯈꯔ ꯂꯩꯕꯁꯦ ꯂꯨꯄꯥ 8,000 ꯆꯜꯂꯦ ꯑꯩꯁꯨ ꯂꯩꯌꯦꯕ ꯑꯃꯅꯤ ꯂꯩꯔꯒ ꯍꯧꯖꯤꯛ ꯊꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯗ ꯃꯣꯏ ꯐꯤ ꯁꯥꯟꯅꯩꯌꯦꯕ ꯑꯗ ꯆꯜꯂꯒꯅ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯆꯜꯂꯒꯅ ꯑꯩꯈꯣꯏꯅ ꯂꯩꯔꯒꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯟꯖꯔꯒꯅ ꯑꯩꯈꯣꯏ ꯂꯨꯄꯥ 4,000ꯒꯤ ꯎ ꯂꯩꯔꯒ ꯀꯣꯟꯅꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯏꯗꯤ ꯑꯩꯅ ꯑꯗꯩ ꯈꯨꯠꯁꯨꯃꯟ ꯌꯣꯡꯈꯝ ꯑꯃ ꯆꯟꯕꯒꯤ ꯈꯨꯠꯁꯨꯃꯟꯅꯦ ꯀꯩꯅꯦ 5,000ꯃꯨꯛꯇꯤ ꯆꯪꯕ ꯑꯗꯣ ꯂꯩꯔꯨꯕꯒ ꯆꯟꯕꯒꯁꯦ ꯈꯤꯇꯪ ꯆꯟꯕꯅꯦ ꯍꯦꯟꯅ ꯈꯤꯇꯪ ꯑꯣꯏꯖꯩꯌꯦꯕ ꯑꯗ ꯃꯦꯗꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯦꯕ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯒ ꯎ ꯂꯩꯔꯒ ꯆꯜꯍꯜꯂꯒꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯌꯣꯡꯈꯝ 10ꯃꯨꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯤꯁꯦ ꯆꯠꯆꯔꯦꯕꯀꯣ ꯑꯗꯣ ꯂꯨꯄꯥ 10,000 ꯍꯥꯟꯅ ꯄꯤꯔꯛꯑꯦ ꯁꯤ ꯅꯪ ꯎ ꯂꯩꯕ ꯍꯧꯔꯣ ꯑꯩ ꯌꯣꯡꯈꯝ 10ꯒꯨꯝꯕꯗꯤ ꯄꯥꯡꯉꯛꯀꯦ ꯑꯩ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯈꯒꯛꯑꯅ ꯇꯧꯗꯅ ꯂꯨꯄꯥ 10,000 ꯄꯤꯕꯤꯔꯛꯑꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯣꯡꯈꯝ ꯆꯟꯕ ꯍꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯃꯐꯝ ꯂꯩꯔꯦ ꯂꯩꯁꯥꯕꯤꯈꯩꯁꯦ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥ ꯀꯣꯜ ꯍꯥꯏꯁꯤꯗꯅꯦ ꯁꯤꯗ ꯑꯗꯩ ꯃꯧꯁꯨ ꯈꯥꯏꯅꯔꯛꯑꯒ ꯂꯩꯕ ꯑꯩꯈꯣꯏ ꯐꯖꯅ ꯐꯤ ꯁꯥꯔ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯍꯣꯝꯗ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯦꯀꯣ ꯍꯣꯝꯁꯨ ꯁꯥꯕ ꯂꯣꯏꯁꯜꯂꯛꯑꯅꯤꯗꯅ ꯊꯥ 2-3ꯁꯤꯗꯗꯤ ꯑꯗꯣ ꯂꯩꯁꯥꯕꯤꯒꯤꯁꯨ ꯃꯐꯝ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯁꯤꯃ ꯍꯥꯡꯗꯣꯛꯆꯔꯒꯦ ꯑꯗꯣ ꯏꯁꯥꯅ ꯏꯁꯥ ꯁꯦꯝꯍꯧꯔꯁꯤ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥ ꯂꯩꯔꯒ ꯀꯥꯟꯗꯗꯤ ꯁꯦꯝꯃꯨꯕ ꯃꯇꯝ ꯏꯆꯥꯗꯨꯒꯤ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯗ ꯁꯦꯝꯍꯧꯒꯗꯕ ꯀꯥꯡꯕꯨ ꯁꯦꯝꯃꯤꯟꯅꯍꯧꯔꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃꯒ ꯑꯃꯨꯛ ꯊꯥꯅ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯅ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯀꯣꯏꯕ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯅꯨꯡꯉꯥꯏꯕꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯣꯏ ꯊꯥꯗꯣꯛꯑꯣ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯅꯅꯦ ꯅꯨꯄꯥ ꯑꯐꯕꯅ ꯍꯥꯏꯔꯛꯄ ꯍꯧꯅꯗꯦ ꯃꯇꯤꯛ ꯑꯐꯕ ꯅꯨꯄꯥ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯦ ꯃꯥꯏ ꯆꯥꯅꯕ ꯊꯕꯛ ꯇꯧꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯝ ꯂꯧꯅꯈ꯭ꯔꯗꯧꯅꯤ ꯃꯥꯒꯤ ꯑꯗꯨꯝ ꯈꯔꯒꯤ ꯋꯥꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯅꯒ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯒ ꯂꯧꯕꯤꯔꯤꯁꯤꯗꯤ ꯈꯔꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯈ꯭ꯔꯕ ꯃꯇꯤꯛ ꯆꯥꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯥꯏ ꯆꯥꯅꯕ ꯑꯗꯨꯝ ꯂꯧꯅꯈꯤꯕ ꯃꯥ ꯗꯣꯛꯇꯔ ꯂꯧꯔꯤꯁꯤꯗꯤ ꯃꯥꯒꯤ ꯂꯥꯏꯟꯗꯣ ꯂꯩꯕ ꯑꯗꯨꯝ ꯂꯧꯅꯈ꯭ꯔꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯛꯁꯨ ꯐꯖꯍꯧꯗ꯭ꯔꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯃꯥ ꯏꯄꯥꯁꯨ ꯋꯥꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯀꯌꯥ ꯌꯧꯍꯧꯗ꯭ꯔꯕ ꯑꯗꯨ ꯏꯁꯥꯅ ꯁꯦꯝꯖ ꯇꯥꯕꯅꯦꯕ ꯑꯩꯅ ꯑꯣꯐꯤꯁꯥꯔꯗ ꯂꯩꯒꯦ ꯑꯗꯨꯗꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯔꯣꯏꯕ ꯃꯥꯏ ꯆꯥꯅꯕ ꯂꯧꯈ꯭ꯔꯅꯦꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯝꯕꯤ ꯑꯃ ꯏꯁꯥꯅ ꯌꯥꯆꯔ ꯁꯦꯟ ꯄꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯅꯨꯄꯥ ꯅꯨꯡꯉꯥꯏꯕꯅ ꯂꯧꯔꯒ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯟꯕꯅ ꯁꯤꯒꯤ ꯋꯥꯈꯜꯁꯤꯃꯗꯤ ꯂꯣꯏ ꯊꯥꯗꯣꯛꯑꯁꯤ ꯏꯁꯥꯅ ꯁꯦꯝꯖꯔꯁꯦꯕ ꯑꯩ ꯁꯤꯃꯇꯪ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯥꯎꯊꯣꯛꯆꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯪꯉꯦ ꯑꯩꯉꯣꯟꯗꯁꯨ ꯐꯅꯌꯥꯝꯁꯨ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯃꯔꯛ ꯃꯔꯛꯇ ꯍꯦꯛꯇ ꯍꯥꯏꯕ ꯑꯩꯁꯨ ꯀꯥꯎꯊꯣꯛꯑꯦꯕ 700 ꯑꯗꯩ 5462 ꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯏꯆꯥꯅꯨꯄꯤ ꯌꯥꯎꯍꯟꯅꯤꯡꯕꯁꯤꯡꯀꯣ ꯁꯤꯃ ꯍꯧꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯉꯁꯤꯗꯤ ꯀꯃꯦꯟꯁꯦ ꯈꯤꯇꯪꯈꯛ ꯑꯩ ꯉꯍꯥꯃꯨꯛꯀꯤ ꯀꯩꯅꯣꯁꯤꯗ ꯊꯥꯔꯛꯄ ꯍꯧꯖꯤꯛꯀꯤ ꯂꯩꯔꯝꯃꯤ ꯃꯇꯝꯁꯤꯗꯁꯨ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯁꯦ ꯊꯥꯔꯛꯄ ꯑꯩꯅ ꯀꯃꯦꯟ ꯈꯖꯤꯛꯈꯛꯇꯪ ꯑꯩꯅ ꯅꯣꯠ ꯇꯧꯁꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯄꯥꯊꯣꯛꯑ ꯂꯣꯏꯖꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗꯣ ꯀꯌꯥ ꯐꯪꯈꯤꯗꯕꯅ ꯀꯃꯦꯟꯁ ꯀꯌꯥ ꯑꯃ ꯄꯥꯈꯤꯗꯕ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯀꯃꯦꯟꯁ ꯈꯔ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯅꯨꯔꯥꯁꯤꯡꯒꯤ ꯑꯣꯏꯕ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯈꯣꯜ ꯍꯥꯏꯅ ꯑꯣꯖꯥꯅ ꯂꯥꯎꯊꯣꯛꯄꯤꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯂꯛꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯅꯅ ꯑꯩꯈꯣꯏꯒꯤ ꯐꯨꯝꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯆꯔꯤꯕ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯈꯣꯜꯁꯤꯗ ꯇꯥꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯔꯒ ꯁꯦꯟꯊꯣꯛꯄ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜꯅ ꯋꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯐꯥꯖꯟ ꯄꯨꯟꯖꯟꯕꯅꯤꯅ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯦꯟꯊꯣꯛꯄꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯑꯅꯧꯕ ꯑꯁꯥ ꯑꯅꯧꯕ ꯃꯉꯥꯜ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯉꯝꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯩꯔꯕ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯂꯩꯔꯕ ꯅꯨꯄꯥꯅ ꯑꯣꯠꯄꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨ ꯅꯧꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯅꯁꯨ ꯀꯟꯅ ꯁꯥꯔꯤꯕꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯈꯣꯜ ꯍꯥꯏꯕꯁꯤ ꯃꯐꯝꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥꯁꯨ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯃꯌꯥꯝꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯔꯒ ꯑꯩ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕ ꯁ꯭ꯀꯤꯜꯁ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯍꯦꯛꯇ ꯁꯤꯕ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯒꯤ ꯃꯇꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯁꯦ ꯋꯥꯕ ꯌꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯨꯟꯁꯤꯁꯦ ꯍꯦꯛꯇ ꯄꯤꯈꯝꯅꯍꯟꯕꯁꯨ ꯑꯩꯈꯣꯏ ꯂꯥꯟꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ
angamba akoigi pangal thona phudok lamlaga akoina hinglingei gi matamda akoigi Manipur da lerebanina akoi Manipur haina haizarage akoigi society sida isagi contributions amamam pirammaga akoisi akoigi isana tawba ngamba tawbiramlaga akoigi mapuna akoigi matam yauraba kandidang akoina thawai thaba haibagi wakhalonse thamina si haina thamjage oja akoigi hojiki comment sing du kharatang thambi comment je kano amakhak yam nusiye koi film release mamang dane mana comment amkhak pirakhiba ise film release to yengbadi yam lakninge adu lamje lapanina hing lefam leite ise arapada leiba koi ungang da pokwa koi di yengba phangjara roina as ayam nuaite bako aduga adugi amuk kanoju koi crime diaries amazu adukanda koi film release mayage amazu lep khreba aduda aina haihogudab jungam hogdreba aina aduda tawramagadi inao adugi comment pirapado laona chegi da lekse aduga film yengmina jena ai haige tawbune ba madole chabine ju haireba function ge sen balang banang sai ga setana dais phami bagi base nunga ju thet kada mi laona ina haige tawbune ba yam nungaite ko admaina aduda aina am ningsang akom su leiba koina angang oiringai ne class 9 adai karak pasida koi gi board bega chandra panya theater jida plop torom drang ai di board sida ko aduda koi gi lai gi macha ga ne lila sumang lila matam duda kunti ga maming se ka kaina chalidana kunti han ba tholok pajiga lai gi macha ga pulap so ani je lila ani je sana ba ko sata Manipur gi mi mam je sawro bo sida ne mi sande krek nei admaina de koi gi si je ga ibani ju yengning mandana salaba aduga ne koi gi lila ni se koi gi moina hariba matam duga di khenare nungdang hore ba nungde laraga hanba de koi di gai di phangaroi da ba es kamai tongni lila ja amadi loi salaba amasu yengning kamai tongni na ne kayam wagi hingle phamji gi ko sije khonggang dagi mi jingna sije imphane ria da leiba mina sigi chaina khangoi ba ko siam tina wagi do sinna ne kamai tawjige na kok si holingai da ne koi gi imanabi madi bharada lega lai tamba koi sie gi imanabi yung khak thengna da ne lila du lo yenga mai bharada le ayuk thaleba aina adu do ningjang apa ko adu yam nungai te ba du na du comment do pirakpada aduga sigi comment yam kuire mana ne aina ju am nungsiba ada aina tang pa thok pining mai je ani ne crime diaries ki wari je loisin bi kinu ko ai gi sunong madi liba la kini ne ne gi manak ta soidana isil ina wa hum tokhai ine khaina yok pirak pani aduga sigi wari sigi lan pham se kaya muk yam wai ha ba se ai ne da lithokpa numituda pungpen pielani adubu haujik lakiroi matam ama ngairi haujik lithokpa kano taradi matung thengna dauba lan pham mayam do sitha haurani soidana mapung phaba wari oinaba ai nenegi manakta mai pakpagi piran puraga soidana lakhini thauna hapiyu nene na so ai gi wari di waraga loisil loi haujikti kari nungaina leire haiba wahi sina loisinba ai kona kano hotnani wana haurakpani wana di ai loisil loi haiba mangoloi bi sabi ne basije yam nungsi mai comment je aina amta pathoke troga ai je to ngamdra ko mangoloi boy sunu aduga kamelam khaktana ne mai hai sijana mamangi kaino episode to adugi comment ne ko yomban mari thamse yadabagi langthok piram khi aisu hauna lon sat khangdabi angau bine ye nupa koidabaga ki dana nupa amata koidre yum panda su yare na khandoga leijare adagi yamna leibajani mas chana babula ga di dum ka ayrakpada yadabagi ju tongna bako yum pandingai da adum ba relation je hana thamje haba nupa se am leibajane ba ada tongna da ju ya hawdabana phai na khalle bako ada ise aidi ne itai se asina aina ne akoi itai smaina manga lei itai je ada ko yang khome haibadugi mans mare ise aidi ne itai se pulap na Nepal lai aduna as ise ai loire kokang kariba kokang ngam dadana ne kupta baga su yaure ise itai na kari wai saire ai ya waba sisu awaba makhal amani haiba ko itai yam bagi mani chana bi duma wai ba hoi samsa kano tawba yada mina ko
ꯀꯃꯦꯟ ꯑꯃꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯣꯏꯅꯥꯎꯁꯤꯅ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯗꯣ ꯑꯩꯁꯨ ꯑꯣꯏꯔꯛꯏ ꯅꯨꯄꯥ ꯑꯃꯠꯇꯒ ꯔꯦꯁꯇꯨꯔꯦꯟꯗ ꯐꯝꯃꯛꯇꯦ ꯑꯩꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯛꯇꯦ ꯍꯥꯏꯔꯛꯄꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯦꯛ ꯈꯪꯅꯕꯒ ꯁꯤꯡꯒꯜ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯁꯛ ꯁꯦꯡꯅ ꯈꯪꯉꯒ ꯈꯔ ꯂꯩꯔꯒ ꯈꯪꯉꯒ ꯊꯣꯛꯀꯦꯅ ꯏꯊꯟꯇ ꯊꯣꯛꯂꯛꯇꯦ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯅ ꯈꯟꯈꯤ ꯃꯣꯏꯕꯨ ꯄꯥꯝꯗꯕꯩꯅꯦꯅ ꯑꯗꯨꯕꯨ ꯑꯗꯨꯗ ꯃꯣꯏꯅ ꯑꯗꯨꯝ ꯇꯣꯛꯆꯈꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯆꯈꯤ ꯑꯩꯁꯨ ꯀꯩꯁꯨ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯅꯨꯄꯥꯁꯤꯡꯁꯦ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯀꯥꯔꯟ ꯇꯨꯔꯟ ꯋꯥ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤ ꯑꯩꯅꯁꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯋꯥꯗꯣ ꯇꯥꯁꯟꯅꯗꯦ ꯑꯩꯁꯨ ꯌꯥꯝ ꯁꯦꯡꯅ ꯂꯩꯖꯔꯛꯈꯤ ꯀꯣꯟꯁꯦꯡ ꯑꯣꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯖꯔꯦ ꯏꯆꯥ ꯂꯩꯔꯦ ꯍꯥꯏꯀꯣ ꯁꯤ ꯌꯦꯡꯉꯨ ꯃꯁꯥꯒꯤ ꯋꯥꯔꯤ ꯐꯖꯔꯗꯤ ꯃꯁꯥꯒꯤ ꯋꯥꯔꯤ ꯐꯖꯔꯗꯤ ꯃꯁꯥꯅ ꯃꯨꯛꯈꯥꯏꯔ ꯏꯔꯛ ꯉꯝꯃꯤꯁꯤꯅꯤ ꯃꯁꯥꯒꯤ ꯋꯥꯔꯤ ꯐꯖꯗꯕ ꯃꯤꯅ ꯁꯨꯃꯥꯏꯅ ꯏꯔꯛꯄ ꯉꯝꯒꯗꯧ ꯅꯠꯇꯦꯕ ꯑꯃꯅ ꯍꯥꯏꯌꯦꯕ ꯏꯆꯦ ꯑꯩ ꯅꯨꯄꯥꯅꯤ ꯑꯩꯉꯣꯟꯗꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯊꯦꯡꯅꯈꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯤꯗꯨꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯔꯤ ꯊꯝꯅꯁꯤ ꯀꯌꯥꯔꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯈꯪ ꯁꯦꯡꯅ ꯑꯣꯏꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯍꯧꯗꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯆꯠꯄ ꯄꯥꯝꯖꯕ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯌꯥꯝ ꯁꯦꯡꯖꯔꯤ ꯍꯥꯏꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯌꯦꯀꯣ ꯃꯥꯒꯤ ꯀꯃꯦꯟꯁꯤꯗꯅꯦ ꯑꯣ ꯃꯥꯅ ꯑꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯖꯔꯦ ꯍꯥꯏꯕ ꯃꯥꯅ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯅ ꯐꯤꯂꯝꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯟ ꯇꯞꯄꯤ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯑꯩꯅ ꯁꯨꯝ ꯀꯨꯏꯔꯦ ꯄꯥꯊꯣꯛꯇꯕꯁꯦ ꯑꯗꯨꯒꯤꯁꯨ ꯀꯃꯦꯟꯁꯦ ꯄꯤꯕ ꯇꯟꯅꯗꯅ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗ ꯄꯤꯔꯛꯄꯅꯦꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗ ꯑꯁꯤꯒꯨꯝꯂꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯀꯥ ꯁꯨꯔꯖꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯤꯒ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯅꯪꯒꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯏꯄꯤꯁꯣꯗ ꯑꯃꯗ ꯃꯁꯤꯡ ꯊꯤꯕꯗꯅꯦ 24 ꯃꯣꯏꯗꯤ ꯊꯤꯔꯤꯖꯥꯠꯅꯦꯕ ꯃꯁꯤꯡꯗꯣꯀꯣ ꯑꯗ 24ꯔꯛ ꯍꯦꯛ ꯍꯥꯏ ꯑꯩꯈꯣꯏꯒꯤꯁꯦ ꯈꯤꯇꯪ ꯍꯟꯊꯕꯤꯌꯣ ꯍꯥꯏꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯍꯩꯅꯈꯤꯕ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯁꯦ ꯐꯤꯂꯝꯒꯤ ꯑꯃꯒ ꯅꯪꯒꯤꯗꯨꯒꯅꯦꯕ ꯃꯥꯅ ꯄꯨꯟꯁꯤꯜꯂ ꯍꯥꯏꯔꯛꯏꯁꯦ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯏꯆꯦ ꯑꯩ ꯆꯍꯤ 19ꯗ ꯌꯨꯝ ꯄꯥꯟꯖꯩ ꯏꯈꯨꯔꯥꯅ ꯂꯩꯁꯥꯕꯤꯗꯤ ꯒꯪꯒꯥꯅꯤ ꯍꯥꯏꯅ ꯂꯥꯏꯒꯤ ꯏꯁꯤꯡꯒ ꯁꯣꯛꯑꯁꯨ ꯏꯔꯨꯖꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯖꯩ ꯍꯥꯏꯕ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯒꯪꯒꯥꯗꯧꯅ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯆꯦꯟꯗ꯭ꯔꯤꯐꯥꯎꯗꯤ ꯒꯪꯒꯥꯗꯧꯅ ꯁꯦꯡꯉꯦ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯉꯍꯥꯟꯃꯨꯛꯀꯤ ꯋꯥꯔꯤꯗꯨꯗꯅꯦ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯒ ꯈꯔ ꯃꯥꯟꯅꯗꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯨꯄꯥꯁꯤꯗ ꯂꯩꯔꯦ ꯃꯥꯅ ꯀꯣꯏꯅꯔꯤꯉꯩ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯦ ꯀꯣꯏꯅꯔꯤꯉꯩꯗ ꯍꯥꯏꯈꯤꯕ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯃꯥꯅ ꯔꯤꯂꯦꯁꯟ ꯊꯝꯖꯦ ꯍꯥꯏꯕꯗꯣ ꯑꯗꯩ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯆꯦꯟꯁꯤ ꯍꯥꯏꯅꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯕꯥꯅꯤ ꯆꯦꯟꯈꯤ ꯑꯗꯨꯒ ꯆꯦꯟꯕ ꯅꯨꯃꯤꯠꯇꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥ 7 ꯈꯥꯏꯗꯣꯛꯅꯔꯒ ꯂꯨꯍꯣꯡꯈꯤ ꯈꯥꯏꯗꯣꯛꯅꯔꯤꯉꯩꯗꯁꯨ ꯅꯠꯇꯕ ꯂꯤꯆꯠ ꯑꯃꯠꯇ ꯆꯠꯈꯤꯗꯦ ꯃꯥꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ 10 ꯁꯨꯔꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃꯗ ꯏꯆꯥ 2 ꯁꯨꯖꯔꯦ ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯛꯈꯤ ꯍꯥꯏꯕ ꯁꯤ ꯐꯖꯗ꯭ꯔꯥ ꯃꯥꯅꯦ ꯌꯨꯝꯕꯥꯜꯂꯣꯟ ꯆꯨꯝꯅ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯗꯩ ꯑꯃꯁꯨ ꯍꯥꯏꯔꯛꯏꯌꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯏꯇꯩ ꯉꯥꯛꯇ ꯊꯣꯡꯖꯤꯟ ꯀꯥꯟꯊꯣꯛꯄꯗꯒꯤ ꯍꯧꯔꯦ ꯀꯣꯟ ꯐꯦꯡꯕꯒꯤ ꯌꯦꯅꯈꯥꯗꯐꯥꯎ ꯀꯣꯛ ꯀꯨꯞꯄꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯋꯥꯡ ꯃꯈꯥ ꯀꯨꯞꯇꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯥꯗ ꯂꯩꯕꯗꯨ ꯈꯛ ꯑꯣꯏꯔꯦ ꯃꯅꯤꯡ ꯃꯃꯥꯡ ꯑꯋꯥꯡ ꯃꯈꯥ ꯃꯇꯩ ꯌꯥꯝꯕꯅꯤꯅ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯏꯆꯦ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯁꯣꯏꯗꯅ ꯄꯥꯕꯤꯔꯛꯎꯀꯣ ꯏꯆꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯁꯦ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯥꯁꯤꯜꯂꯒ ꯀꯣꯛꯇ ꯆꯨꯁꯤꯟꯈꯤꯗꯅ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯂꯛ ꯇꯥꯕꯅꯤꯅꯦ ꯍꯥꯏꯗꯅ ꯉꯥꯡꯉꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯇꯥꯔꯤꯁꯦ ꯐꯠꯇꯕ ꯊꯧꯗꯣꯛꯇꯨꯕꯨ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯄꯣꯂꯣꯏꯗ ꯑꯣꯏꯒꯗꯕꯗꯣ ꯃꯔꯨ ꯑꯣꯏꯅ ꯇꯥꯔꯤꯁꯦꯅ ꯃꯥꯅꯤ ꯔꯤꯖꯜꯇꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯃꯌꯥꯝꯗ ꯑꯋꯦꯔꯅꯦꯁꯅꯤ ꯊꯝꯖꯔꯤꯕꯁꯦ ꯑꯗꯨꯒ ꯈꯔ ꯆꯥꯅꯕꯁꯦ
ꯆꯥꯟꯅꯕ ꯌꯥꯎꯔꯛꯄꯁꯦ ꯀꯔꯤꯕ ꯃꯥꯅꯁꯨ ꯀꯔꯤꯕ ꯃꯉꯣꯟꯗꯁꯨ ꯊꯥꯡꯖꯟꯗꯅ ꯇꯥꯍꯜꯂꯦꯌꯦ ꯃꯣꯏ 이문ꯒ ꯈꯔ ꯆꯥꯟꯅꯕ ꯌꯥꯎꯕꯗꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯄꯪꯂꯤꯗ ꯂꯤꯁꯟꯕ ꯅꯦ ꯑꯗꯨꯏ ꯁꯨꯝ 마수 ꯇꯥꯁꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯇꯥꯁꯤꯜꯂꯛꯑꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ 마수 ꯇꯥꯅꯤꯡꯕꯗ ꯃꯤꯅꯒ ꯍꯥꯏꯔꯛꯄꯁꯦ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤꯕꯅꯤ ꯍꯥꯏꯅꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯍꯥꯟꯅ ꯀꯔꯤ ꯂꯥꯡꯖꯤꯜꯂꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕ 10 ꯂꯥꯛ ꯍꯥꯟꯅ ꯂꯥꯡꯖꯤꯜꯂꯣ ꯍꯥꯏꯕ ꯑꯗ 마ꯅ ꯐꯥꯒꯤ ꯇꯧꯔꯒ 30 ꯂꯥꯛ ꯂꯥꯡꯖꯤꯜꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯐꯥꯒꯤ ꯇꯥꯊꯣꯛꯑꯒ ꯑꯩꯅ ꯍꯣꯏꯅꯦ ꯂꯥꯡꯖꯤꯜꯂꯣꯅꯦ ꯌꯨꯝ ꯑꯃ ꯐꯖꯅ ꯁꯥꯔꯒ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕꯀꯣ episode 39ꯗ ꯌꯨ ꯁꯨꯡꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯗꯨꯒꯤꯗ ꯀꯃꯦꯟꯁꯦ ꯄꯤꯖꯕꯅꯤ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯁꯦ ꯑꯗꯣ ꯏꯆꯦ ꯑꯩꯁꯨ ꯌꯨ ꯊꯛꯄ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯌꯨ ꯁꯨꯡꯐꯝꯗ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯌꯥꯝ ꯋꯥꯈꯤ ꯌꯨ ꯊꯣꯡꯂꯒ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯣꯛ ꯉꯥꯎꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯛꯄ ꯑꯗꯩ ꯃꯇꯝꯁꯤꯒ ꯌꯨ ꯀꯥꯏꯔꯛꯄꯒ ꯃꯇꯝꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒ ꯌꯨ ꯊꯣꯡꯐꯝꯒ ꯅꯛꯅꯩ ꯑꯩꯅ ꯋꯥꯏ ꯇꯩꯕ ꯀꯥꯟꯗ ꯅꯥꯇꯣꯟꯁꯦ ꯐꯤ ꯃꯦꯜꯂꯒ ꯇꯩ ꯊꯣꯡꯅꯥꯎꯁꯨ 3ꯅꯦ ꯄꯥꯜꯂꯤꯁꯦ ꯑꯗꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯒꯅꯦ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯕ ꯂꯩꯁꯥꯕꯤꯁꯦ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯄꯤꯒꯦ ꯍꯥꯏ ꯁꯨꯝ ꯄꯥꯈꯪꯈꯩꯅꯁꯨ ꯑꯃꯨꯛ ꯀꯅꯥꯅꯣ ꯊꯤꯕꯗ ꯋꯥꯅꯔꯤꯅꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ 이제 필름 부탁받아기 뭐 와리 리바 또 키니고 야로이고 하이바 에또 이나오 좀 리라키니 아다이 좀 하이에서 이나오지네고 아이주 시 खबर cutting 제 ꯊꯦꯡꯅꯕꯗ 살아오 셰어 ꯇꯧꯋꯦꯕ ꯑꯩꯒꯤ ꯏꯆꯦ ꯑꯁꯥꯝꯗꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯆꯨꯝꯃꯖꯥꯂꯣ ꯏꯆꯦ ꯑꯅ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯁꯤꯒꯤ ꯀꯩꯅꯣ खबर cutting ꯗꯣ ꯑꯩꯁꯨ ꯊꯦꯡꯅꯩꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯁꯦꯌꯔ ꯇꯧꯅꯩ ꯑꯩꯁꯨ ꯌꯥꯝ ꯄꯦꯟꯃꯟꯗꯅ ꯁꯦꯌꯔ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯂꯣꯜꯍꯟꯅꯤꯡꯗꯦꯕ ꯑꯗꯒꯤꯗꯤ ꯑꯃꯅ ꯍꯥꯏꯔꯦ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯂꯣꯟꯒꯨꯝꯕꯅꯤ ꯑꯇꯥꯡꯕꯅꯤ ꯂꯟ ꯆꯪꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤꯁꯨ ꯁꯅꯥꯅꯤ ꯍꯥꯏꯗꯣꯏꯅꯣ ꯈꯜꯂꯝꯕꯅꯤ ꯑꯁꯦꯡꯕꯅꯤ ꯅꯨꯄꯤꯁꯨ ꯁꯅꯥꯅꯤ ꯅꯨꯄꯥꯇꯅ ꯃꯣꯠꯁꯤꯟꯕꯤꯔꯝꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯠꯇꯗ ꯍꯧꯔꯝꯂꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯔꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯅꯨꯄꯥꯗ ꯕꯥꯇꯣꯟ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯍꯥꯟꯅ ꯂꯝꯆꯠ ꯀꯥꯝꯂꯨꯔꯕꯤ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯅꯗꯤ ꯍꯧꯔꯝꯃꯣꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯁꯦꯀꯣ ꯍꯣꯏ ꯅꯨꯄꯤꯅꯁꯨ ꯍꯧꯕ ꯂꯩ ꯅꯨꯄꯥꯅꯁꯨ ꯍꯧꯕ ꯂꯩꯀꯣ ꯅꯨꯄꯤꯅꯁꯨ ꯁꯣꯏꯔꯝꯕ ꯂꯩ ꯅꯨꯄꯥꯅꯁꯨ ꯁꯣꯏꯔꯝꯕ ꯂꯩꯌꯦꯕ ꯑꯗꯒꯤꯗꯤ ꯉꯁꯤꯒꯤ 이시에기 와리지디 아이 누파 아마 가이나기버도 와리도 닝정에 리레선 탐시 야다버기 마카 따라키다바 가이나기바 까림 하이라키다도 바이 비라키도 닝정에 하이바 레만 하이 눅시 하이락바 마카이 시티 할라가 कोइनारई अदो हजिक मतमदो ओइरदी हाइबा मा हाइजिको नवाइदी दुम सिथि हल्लागा सुम याम समन कोइनाबदो होय होय दामन हारे सी आइसु नौना सही कुंदा 2012 ता युम पाले 2013 दा इसा नुपा पोए अदुगा 2017 दना इसा नुपी अमुक पोए अदुगा 2021 दना पुरोइबा लैखिद्रे अदुगा इकुबोंना 2022 दा मुक लैखिद्रे इनेबोक्ति आइगे नुपाना अंगांग ओइरिङाइदा लैरमद्रे हाय आइगी नुपागी मचिमनाउसु नुपी तरुका आइगी नुपासी खक्तंगनी अदो होजिक्ति निंगोन तरुक्तुदि लोइ मयुम पांग्रे अदुगा आइगी इसा अनिसिगा आइ खक्तंग युमजिदा लೈ हाइबको मसा योगा लैना माजु हाइजरा इनेबको होय बेमा थौना लैगदमने अदमाइना लैगदमनिको अंगांग योगा अदै अमना हाइरे पाखंग असेंगबा लैतबगी लैसाबिसु असेंगबा लैतबनी इसे हाइबा माने माने अदुबुदि चुम्मे
ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯣ ꯑꯩꯁꯦ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯃꯥꯅꯦ ꯌꯥꯝ ꯌꯥꯝ ꯋꯥꯔꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯂꯤꯕ ꯀꯃꯦꯟꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯊꯝꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯗꯗꯅ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯆꯗ꯭ꯔꯒꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯧꯈꯠꯆꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯤꯡꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯄꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯅꯩꯅꯕꯅꯤꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯦꯄꯤꯁꯣꯠ 95 ꯌꯧꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯨꯃꯛ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯃꯣꯇꯣ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯁꯨꯡꯀꯥꯎ ꯀꯥꯎꯃꯤꯟꯅꯗꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯁ ꯃꯌꯥꯝ ꯑꯃꯁꯤ ꯃꯌꯥꯝꯁꯦ ꯆꯤꯡꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯦ ꯁꯦꯔꯇꯤ ꯀꯥꯞꯄꯁꯦ ꯂꯦꯞꯇ꯭ꯔꯤ ꯐꯖꯅ ꯑꯗꯨꯝ ꯀꯥꯞꯄꯤꯔꯤ ꯃꯌꯥꯝꯁꯦ ꯍꯣꯏ ꯁꯦꯔꯇꯤꯒꯤ ꯍꯥꯏꯔꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯇꯦꯛ ꯇꯦꯛ ꯑꯗꯣ ꯈꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯝ ꯀ꯭ꯂꯕꯀꯤ ꯏꯕꯨꯡ ꯏꯄꯥꯁꯤꯡꯅ ꯁꯤꯟꯕꯤ ꯑꯗꯩ BLFꯁꯤꯡꯅ ꯁꯤꯟꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯑꯗꯨꯝ ꯁꯤꯟꯕꯤꯕꯀꯣ ꯍꯣꯏ ꯑꯗꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯂꯣꯏ ꯊꯥꯔꯛꯑꯦ ꯁꯣ ꯀꯥꯞꯄꯒꯤ ꯀꯥꯞꯄꯝꯗꯥꯏꯒꯤ ꯑꯗꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯗꯨꯝ ꯔꯣꯕꯤꯇꯥ ꯂꯩꯃꯗ ꯃꯌꯥꯝꯅ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯀꯥꯞꯄ ꯂꯣꯏꯅꯃꯛꯁꯦ ꯑꯩ ꯍꯥꯞꯀꯠꯆꯕꯅꯦꯕ ꯑꯗꯣ ꯈꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯈꯣ ꯑꯝꯇ ꯅꯕꯦꯝꯕꯔ ꯊꯥꯁꯤꯐꯧꯗ ꯗꯤꯁꯦꯝꯕꯔꯗꯗꯤ ꯏꯪꯕꯅ ꯅꯤꯛꯈ꯭ꯔꯅꯤ ꯑꯗꯩ ꯂꯧ ꯃꯇꯝꯁꯨ ꯑꯃꯨꯛ ꯀꯟꯁꯤꯟꯅꯔꯅꯤ ꯑꯗꯣ ꯈꯔꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯈꯣ ꯑꯩꯈꯣꯏꯁꯨ ꯃꯊꯪꯒꯤ ꯐꯤꯂꯝꯁꯨ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯈ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯆꯦꯜꯂꯗꯤ ꯐꯤꯂꯝ ꯏꯕ ꯉꯝꯗꯦꯕ ꯀꯣꯛꯇ ꯑꯗꯣ ꯃꯁꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯦ ꯂꯩꯖꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯏꯕꯗꯤ ꯐꯤꯂꯝꯒꯤꯗꯤ ꯗꯥꯏꯂꯣꯒꯁꯨ ꯌꯥꯝ ꯉꯥꯡꯗꯦ ꯐꯤꯂꯝ ꯏꯕꯅ ꯍꯦꯟꯅ ꯂꯥꯏꯌꯦꯕ ꯑꯗꯣ ꯃꯥꯒꯤ ꯗꯥꯏꯂꯣग ꯊꯣꯝꯇꯠꯅꯔꯛꯄ ꯑꯔꯨꯕ ꯁꯦꯔꯤꯌꯁ ꯁꯤꯟ ꯑꯔꯣꯏꯕ ꯁ꯭ꯋꯥꯏꯔꯀꯥꯟꯗꯗꯤ ꯈꯔ ꯋꯥꯏ ꯐꯤꯂꯝ ꯍꯧꯒꯠꯂꯛꯄꯗꯗꯤ ꯐꯤꯂꯝꯗꯣ ꯁꯥꯒꯠꯂꯛꯄꯅꯤꯅ ꯀꯩꯁꯨ ꯂꯨꯗꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯞ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯁꯤ ꯄꯥꯞꯁꯦ ꯑꯩꯅ ꯏꯕ ꯂꯣꯏꯔꯦ ꯑꯩꯅ ꯁꯤꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯗꯤꯋꯥꯂꯤ ꯍꯌꯦꯡ ꯍꯥꯏꯕꯗꯤ ꯕꯣꯔꯗꯤꯡ ꯁꯨꯏꯗ ꯍꯥꯏꯕ ꯌꯥꯏꯄꯣꯛꯇ ꯍꯥꯏꯊꯔꯦꯕ ꯑꯗꯣ ꯌꯥꯏꯄꯣꯛꯇ ꯍꯥꯏꯊꯔ ꯑꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯦ ꯉꯟꯇꯥ ꯑꯩꯁꯦ ꯏꯔꯨꯖꯊꯣꯛꯑꯒ ꯂꯥꯏ ꯈꯨꯔꯝꯃꯒ ꯐꯤꯂꯝꯁꯦ ꯐꯖꯅ ꯑꯩ ꯏꯊꯣꯛꯑꯦꯕ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯑꯗꯩ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯩꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯒꯤꯗꯤ ꯐꯣꯟꯒ ꯃꯅꯝ ꯑꯩꯁꯦ ꯀꯣꯛꯀꯁꯦ ꯉꯥꯎꯔꯦ ꯀꯦꯁ ꯃꯌꯥꯝꯁꯤꯗ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯐꯖꯅ ꯄꯣꯊꯥꯍꯧꯋꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯀꯥꯞꯄ ꯏꯆꯦ ꯀꯛꯋꯥꯒꯤ ꯑꯃ ꯁꯤꯟꯈꯤꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯏꯆꯦꯁꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯃꯣꯏꯁꯦ BLFꯅꯦꯕ ꯑꯗꯣ ꯃꯣꯏ ꯄꯨꯟꯅ ꯁꯤꯟꯕꯅꯦ ꯑꯗꯣ ꯃꯣꯏꯁꯤꯅ ꯏꯆꯦꯗꯨꯅ ꯍꯥꯏꯔꯛꯑꯦ ꯐꯤꯂꯝ ꯁꯣ ꯀꯥꯞꯄꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯑꯃ ꯐꯪꯉꯦ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩ ꯊꯣꯛꯂꯛꯄ ꯅꯨꯄꯥ ꯃꯆꯥꯈꯩꯗꯨꯅ ꯍꯥꯏꯔꯝꯃꯦꯌꯦ ꯄꯥꯈꯪ ꯃꯆꯥꯈꯩꯅ ꯑꯁ ꯍꯌꯦꯡꯈꯩꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯀꯣꯏꯕꯗ ꯑꯙꯥꯔ ꯍꯥꯟꯅ ꯌꯦꯡꯉ ꯀꯣꯏꯔꯅꯤ ꯑꯙꯥꯔꯒ ꯌꯦꯡꯗꯅ ꯅꯨꯄꯤ ꯆꯦꯜꯂꯨ ꯌꯥꯄꯣꯠꯇꯦ ꯗꯁꯥ ꯇꯥꯅꯤ ꯀꯩꯅꯣꯗꯧꯅ ꯆꯦꯜ ꯂꯩꯅꯤ ꯌꯥꯏꯄꯨꯗꯧꯅ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯜꯂꯁꯨ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯜꯂꯁꯨ ꯆꯍꯤ ꯁꯨꯗꯗꯤ ꯀꯦꯁ ꯄꯥꯜꯂꯛꯏ ꯑꯥꯏꯅ ꯌꯥꯗꯦ ꯑꯗꯣ ꯈꯪꯉꯛꯏꯅꯦꯕ ꯑꯗꯣ ꯑꯗꯨꯛ ꯊꯨꯅ ꯃꯣꯏꯅ ꯈꯪꯕꯗꯣ ꯑꯅ ꯃꯣꯏꯗ ꯀꯥꯟꯅꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯋꯥꯈꯟꯗꯣ ꯃꯥꯒꯤ ꯌꯥꯝ ꯈꯜꯍꯟꯕ ꯉꯝꯕꯗꯣ ꯑꯗꯩ ꯋꯥꯅ ꯅꯨꯄꯥ ꯄꯣꯛꯄ ꯇꯥꯟꯅꯔꯒ ꯄꯣꯛꯂꯛꯑꯀꯥꯟꯗꯅ ꯊꯣꯛꯄ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯑꯩ ꯍꯥꯏꯅꯔꯝꯃꯦꯅ ꯂꯝꯒꯤ ꯄꯥꯎꯁꯦ ꯄꯤꯅꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗꯅꯦ ꯋꯥꯔꯤ ꯑꯅꯤꯈꯛ ꯑꯩ ꯃꯆꯥ ꯑꯅꯤꯈꯛ ꯂꯤꯔꯝꯒꯦ ꯑꯩꯁꯨ ꯀꯣꯛꯁꯦ ꯋꯥꯈꯟꯁꯦ ꯈꯤꯇꯪ ꯈꯟꯃꯟꯗꯅ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯕꯗꯤ ꯊꯣꯛꯏꯕ ꯍꯟꯗꯛꯀꯤ ꯑꯔꯨꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯗꯣ ꯁꯣꯜꯕꯄꯨꯗꯤ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯑꯗꯩ ꯑꯃ ꯆꯦꯜꯂꯒ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯁꯟꯕꯒꯤ ꯑꯗꯩ ꯑꯃ ꯆꯦꯜꯂꯒ ꯑꯃ ꯑꯃꯨꯛ ꯆꯦꯜꯂꯒ ꯂꯣꯠꯈꯤꯕꯒꯤ ꯑꯍꯨꯝꯃꯛꯇꯣ ꯌꯥꯝ ꯆꯥꯎꯋꯦꯕ ꯀꯦꯁꯇꯣ ꯑꯗꯨ ꯁꯣꯜꯕꯄꯨꯗꯤ ꯇꯧꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯋꯥꯏ ꯀꯣꯛ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯑꯗꯩ ꯍꯟꯗꯛꯇꯤ ꯍꯣꯝꯁꯤꯗ ꯑꯃꯨꯛ ꯍꯦꯛ ꯆꯥꯛꯀꯧ ꯃꯇꯨꯡꯁꯦ ꯂꯥꯛꯄꯁꯦ ꯖꯔ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯐꯔꯦꯅ ꯑꯃꯐꯥꯎ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯍꯣꯝꯁꯤꯗ ꯂꯩꯔꯦꯅ ꯃꯌꯥꯝꯅ ꯆꯦꯡ ꯆꯥꯛ ꯈꯔ ꯄꯤꯔꯛꯑꯦꯅ ꯁꯨꯝ ꯑꯗꯨ ꯆꯥꯔ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯄꯩꯁꯥ ꯁꯦꯟꯊꯣꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯑꯗꯩ ꯌꯣꯡꯈꯝ ꯑꯗꯩ ꯐꯤ ꯁꯥꯕ ꯍꯥꯏꯁꯦ ꯍꯩꯕꯁꯨ ꯌꯥꯎꯏ ꯍꯩꯇꯕꯁꯨ ꯌꯥꯎꯏ ꯈꯨꯗꯛꯇ ꯍꯦꯛꯇ ꯉꯁꯤ ꯐꯤ ꯁꯥꯔꯒꯦꯅ ꯁꯥꯕ ꯍꯧꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯂꯪ ꯂꯩꯅꯤ ꯂꯪꯆꯥꯛ ꯆꯥꯛꯅꯤ ꯌꯣꯡꯈꯝ ꯆꯟꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯤꯗꯅ ꯑꯗꯨꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯑꯗꯨꯗ ꯃꯣꯏꯅ ꯁꯠꯂꯥꯎ ꯍꯦꯛ ꯂꯥꯛꯄꯒ ꯌꯥꯎꯁꯟꯖꯔꯛꯑꯒ ꯃꯥꯒꯤ ꯊꯥ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯁꯨ 2 ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯗꯣ ꯌꯣꯜꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯇꯥꯟꯕ ꯌꯥꯕ
ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯑꯩꯁꯦ ꯌꯥꯝ ꯈꯜꯂꯦꯕ ꯑꯗꯨ ꯂꯥꯛꯏꯕꯁꯦ ꯑꯉꯥꯡ ꯅꯍꯥ ꯉꯥꯛꯇꯅꯤꯅ ꯃꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯔꯣꯏꯕ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯀꯅꯤ ꯃꯤꯅꯣꯛ ꯆꯪꯉꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯅ ꯑꯩꯁꯦ ꯑꯉꯥꯡꯗꯒꯤ ꯀꯣꯛꯁꯦ ꯌꯥꯝ ꯊꯥꯗꯩꯕ ꯑꯩꯕꯨ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯍꯟꯁꯤꯒꯦ ꯃꯣꯏ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯀꯅꯤ ꯆꯠꯊꯣꯛꯄꯗ ꯐꯤꯔꯣꯜ ꯁꯦꯠꯇ ꯌꯥꯔꯣꯏ ꯑꯗꯩ ꯃꯥꯏ ꯃꯤꯠꯇ ꯀꯩꯅꯣꯝ ꯇꯧꯏꯁꯨ ꯅꯨꯄꯤꯅ ꯇꯩꯗ ꯌꯥꯔꯣꯏ ꯁꯦꯟꯗꯜ ꯂꯩꯗ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯣꯏꯅ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯉꯥꯛꯇꯅꯤ ꯁꯝꯄꯨ ꯂꯩꯗ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯉꯔꯥꯡꯗꯩ ꯈꯟꯕꯗ ꯑꯩꯅ ꯌꯥꯝ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯈꯜꯂꯦꯕ ꯑꯆꯥꯔ ꯁꯥꯕꯁꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯗꯕ ꯑꯆꯥꯔ ꯁꯥꯕꯒꯤ ꯃꯄꯣꯠꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯔ ꯂꯥꯡꯕꯤꯔꯒ ꯁꯥꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯛꯄꯁꯦ ꯌꯥꯎꯁꯟꯖꯔꯒ ꯑꯗꯩ ꯑꯩꯅ ꯁꯤꯗꯩꯗ ꯑꯆꯥꯔ ꯁꯨꯃꯥꯏꯅ ꯂꯩꯕꯤꯌꯨ ꯈꯣꯠꯂꯣꯅ ꯑꯩꯅ ꯂꯥꯎꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯁꯤꯜꯂꯤꯕ ꯍꯣꯝꯒꯤ ꯁꯤꯜꯂꯤꯕ ꯑꯃꯒꯤ ꯅꯝꯕꯔ ꯍꯥꯞꯇꯥꯔꯦ ꯑꯩꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯤꯔꯤꯕꯈꯩꯅ ꯑꯆꯥꯔꯁꯦ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯣꯏ ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯂꯥꯛꯍꯟꯒꯦ ꯍꯥꯏꯔꯒ ꯄꯨꯟꯅ ꯗꯨꯀꯥꯟꯅꯕꯨ ꯑꯣꯏꯔꯁꯨ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯤꯔꯒꯗꯤ ꯃꯣꯏꯒꯤ ꯈꯤꯇꯪ ꯄꯩꯁꯥꯗꯣ ꯊꯣꯛꯆꯩꯗꯅ ꯑꯩꯁꯦ ꯑꯗꯨꯅ ꯀꯦꯟꯗꯜ ꯁꯥꯍꯟꯁꯤꯔꯥ ꯗꯨꯛ ꯁꯥꯍꯟꯁꯤꯔꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯤꯔꯤꯈꯩꯁꯤꯅ ꯈꯔ ꯂꯩꯕꯤꯌꯨ ꯑꯗꯩ ꯕ꯭ꯔꯥꯎꯁ ꯑꯗꯒꯤ ꯕ꯭ꯔꯥꯎꯁ ꯇꯨꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯥꯎꯁꯇꯣ ꯁꯤꯗꯒꯤ ꯂꯩꯕꯤꯌꯨ ꯑꯗꯩ ꯁꯦꯡꯒꯥꯎ ꯁꯨꯃꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨꯑꯣꯏꯗꯤ ꯃꯣꯏꯒꯤ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯊꯣꯛꯆꯩꯗꯅ ꯑꯗꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯒꯗꯤꯅ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯅꯣꯡꯅꯤꯁꯦ ꯀꯣꯛꯁꯨ ꯌꯥꯝ ꯊꯥꯗꯕ ꯋꯥꯈꯟꯁꯦ ꯈꯜꯂꯤꯉꯩꯁꯨꯅꯦ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯋꯥꯈꯟ ꯃꯔꯤ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯤ ꯑꯗꯨꯒ ꯀꯣꯛꯇꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯩ ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅꯀꯣ ꯑꯗꯩ ꯁꯨꯝ ꯏꯅꯥꯎꯅꯨꯄꯤ ꯃꯔꯤꯁꯦ ꯏꯃꯥꯡꯗ ꯂꯩꯔꯒ ꯋꯥꯔꯤ ꯂꯤꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯩ ꯀꯞꯄ ꯍꯧꯈ꯭ꯔꯒꯅꯦ ꯄꯦꯟꯅ ꯀꯞꯊꯣꯛꯈ꯭ꯔꯒ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯄꯤꯁꯦ ꯊꯤꯡꯒꯠꯂꯒ ꯑꯩꯈꯣꯏ ꯀꯞꯄꯁꯨ ꯈꯔ ꯃꯤꯠ ꯑꯣꯔꯣ ꯄꯤꯁꯨ ꯍꯦꯛ ꯇꯥꯔꯒ ꯈꯥꯡꯒꯠꯄ ꯉꯝꯗꯦꯕ ꯑꯩꯗꯤ ꯈꯔꯗꯤ ꯀꯞꯊꯣꯛꯄ ꯑꯗꯣ ꯀꯣꯛꯇꯗꯤ ꯌꯥꯝ ꯆꯤꯛꯑꯦꯕ ꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯀꯞꯄꯁꯦꯀꯣ ꯑꯗꯣ ꯑꯗꯩꯗ ꯀꯩꯅꯣꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯅꯤꯈꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯂꯥꯡꯒꯣꯟꯗꯅꯦ ꯊꯕꯛ ꯑꯃ ꯆꯠꯂꯦꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯈꯛ ꯍꯪꯕ ꯑꯗ ꯑꯃ ꯍꯪꯉꯨꯕꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯆꯪꯉꯨꯗꯅ ꯌꯨꯝꯗꯣ ꯑꯣꯟꯅꯩ ꯍꯥꯏꯔꯛꯄ ꯂꯥꯡꯒꯣꯜꯁꯤꯗꯤ ꯃꯤꯁꯦ ꯂꯝꯗꯩꯁꯨ ꯃꯌꯥꯝ ꯂꯥꯛꯑ ꯂꯩꯗꯅ ꯑꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯃꯣꯏꯁꯦ ꯊꯩꯕꯣꯡꯁꯦ ꯍꯦꯛꯑꯒ ꯆꯥꯔ ꯂꯩꯔꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯪꯉꯦꯕ ꯏꯕꯨꯡꯉꯣ ꯁꯤ ꯌꯨꯝꯁꯦ ꯑꯁꯤꯗꯅꯦꯅ ꯍꯥꯏꯔꯛꯏ ꯆꯨꯝꯕ꯭ꯔꯥꯅ ꯍꯪꯕꯁꯤda moina mina hairabdo koi muthaja moida mu hangeba moina thongan manakto leiramabnina chumme haiba well koi mu sanguraga soina mu harakani aseng bam ta fajana hairo haidane angang kai khomake da angang no pamsa in khalakpado aduna kai khomake da sma haireba asumme men nene noibo sigi lamje koina leire je koigi khoi naufam sida tarabani imana poktingai imagi pungnung de khoi je silam je leira abani koigi ima pok dai leira abani ga de hainai dana ko ma haidu di imana poktingai imagi kaino mabuk manung dai leira abani haiba adai di yam nung si bodo mai ga haira podu da ko ana mai wa haiji di na dai phajau phajau je hek tai ba adagi kaino amana na koigi kaino jena ne kaino je ai gi puroi baje ai ngan se je film release no mita jo hai di hajagra bane ba ada film release no mita tin ba mi dudi khar khak tani dana ko ada ida smai hai ba koi gi ai ngonda phone je hujik yam tong na lai dana ada khoi je phone no pi ne yam ba phone tor ai myam je ada yam thagale yam nungai adu du na sum hairak pa jida aina kai kauna doino khangdem mingje khonjel haipya tabada ju aina hangadaba moina hangadab jedum ju khangbang ameba ane khonjel je tabada de ngon dai handong male do sai je kaya subirage kholage na hangnara kanda adudi man halamagana adudi se kaujarage inaw kaubiyu haga aina halamagana ai inaw kaujarage na haga admai se inaw no khoi wai je sum sanaba aidi phone je tong thabak tong na aidi loud adum thara saiba ada aigi puri ba je sum taba da phone je thamna kar kanda ai ngonda manas mai haiba nang na haido soire sahi do aina halagadi aina hujiki nupi ji koigi ai provision sahi ni phuma sang eba ko ai jina mu sahi ni phuma thoi ni dana ado jing nu pi do sahi ni phum doi harakwa ada ai gi provision haijina ai na halle jing nu pi do aduna ai ngon dei budi hoi nahang na halle ado ai pureba na di halli aduna inaw kok jarage hai gadamni sahi je ai gi yenga kauna gadamni hai ba ko mana adai da ai na ne hai re ba ko adudi ai gi sagai na tai anak pada bude mai tong nei aduga sidi lamda aiga tina loina baka nina aiga maga hangnaraga dum haina bani haiba mana adu yade nang ai lei aduna mapuroi ba lei haiba aije aduduna aigi sahi hangaga adumaina ai kariba aingo aina hanbo oradi nangonda halaju nangna inaw ko godamni nangonda ise ka hon godamni haiba ada aina ngak tang aije tumina lei ko aduga aina hare ho pare
मागी जो मपुरोइब लेरमगनी अदुना चाही जे आइगा मागा हंगनारोइगे अखोई सोमगी पुरोइबै चाही क्या सुबिरागे आइगे पुरोइबैना सुक्चुरे हागा माइ मपुरोइबदुना हलमगा से कौरगा नंग हलमगा ना अदु दया सन्नरे बा दया सन्नगे सिया लोइसन जरगे याम नुंगाइजे हाइबदी ओजागी अखोगी हैप्पी एंडिंग सिसु अदुमंग हैप्पी ओइरे हाइबदुनी हाइबदी अखोगी क्राइम डायरी सिदसु मयाम से लोइमा अखोई कप्पा कयामसु अखोइदा कमेंट्स कयाम पीरे इ अदुबो कप्पा हाइबदी वारिदुगी मतुंगिना कप्पसु नोकपा टाइमिंग अमसु लाकनी अदुगा अखोइना क्राइम डायरीस ता अखोइना थमजरिबा मोटोदी क्राइम मिटिगेट तोमिनासी हाइना थमजबनी मयामना अखोगी थोइबा थौदो वाथोक मयाम सिदगी अखोइना मचंगोइबा वाखलोंद लौखटलागा करम्बा मखलदा करम्बा मओंगदा अखोइना डिजाइन तोरगा अखोगे पुंसी सी अखोइना पुंसी मरेल सी सेमगनी हाइबदुमा मयाम सी यामना मरु ओइबनिना अखोइ मियोइबा हाइबसे अमुखक पोकपा मपोकनिना अखोइ सी वखल तामिनबा यामना मथौ ताइ अमदि मयामगी वारी मयामगी वखलोन मयामगी एडवाइस मयामगी फीडबैक मयामगी सजेशंस मयाम अमा दरकार लेबनिना अखोइ क्राइम डायरीज के प्लेटफॉर्म सिदा मयाम अदुगमा मयामदु लोइमक अखोइना शेयर तोमिनरगा मयाम सी चौखटपा अफबा नुंगाइबा अखोइगी सोसाइटी अमा ओइमिननबगी दमकता थमजबा पांदमनिना मयाम सी क्राइम डायरीज येंबिरिबा ताबिरिबा सिंग पुमना मगनसु अखोइगी कमेंट्स अखोइगी फीडबैक्स मयाम अमसी अखोइना लौशन मिनरगा करम मोंगदा अखोइना अखोइ इसा इसागी इंडिविजुअली लाइफ सी डिजाइन तौसिगे हाइबसिमा वाखलोन से थमिनसी हाइबसी थमजरगा ngasiगी matam se solo selaklenibaniना इपो मीडिया ना मयाम गिदमकते एवरी वेडनेसडे अमदि सैटरडे पांगथोक चेरिबा क्राइम डायरीज निफु मंगा सुबा एपिसोड येंबिरिबा सिंगदगी काइननबा याथंग निजरी पिनबिरसे